Ngakhtang ngayarse aduga horaseko. Rana, connector ko siya. Iya, kosong aja. Sixteen daydi akhoi hongnaba tawrani ngakhtang ngaiminaraseko. Mayam changakpa ngaiba oina. Oke. Kano coba join tuh ya. Video on terus, video lo on terus. Nilkanta nang itu share terus Nilkanta. Yes, sir. Lopez, Kibo, Bangkin Chandra, Anggo, video on terus. Mata mangan kande. Good evening, sir. Good evening. Fire nggak tadi kayak Visualist kuire ay ugidaba Visualist pauta gidaba kaino tayiba Visualist kai legrage. Active fadan oirama energy kai legrage. Lady hadunte ko aina taning je lady hadunte aina uningi sakni uningi je. Aina khwaidagi uba mi dum hack aina khwaidagi active oiba mi dum hack ko Rishiras Fire adagidi Arjun Arjun adagidi Boris
ꯑꯗꯒꯤꯗꯤ ꯔꯥꯍꯨꯜ ꯇꯨꯔꯖꯤꯠ ꯑꯗꯒꯤꯗꯤ ꯑꯉꯣ ꯂꯣꯏꯅꯃꯛ ꯑꯦꯛꯇꯤꯚ ꯑꯣꯏꯗꯦ ꯍꯥꯏꯕꯅꯠꯇꯦ ꯑꯗꯨꯕꯨ ꯃꯣꯏꯅ ꯈꯔ ꯑꯦꯅꯔꯖꯤꯁꯦ ꯃꯣꯏꯅ ꯈꯔ ꯍꯦꯜꯍꯜꯂꯤꯁꯦ ꯀꯃꯥꯏꯅ ꯇꯧꯅꯣ ꯑꯣꯄꯦꯟꯗ꯭ꯔꯖꯤꯠꯁꯨ ꯑꯦꯛꯇꯤꯚ ꯑꯣꯏꯔꯝꯃꯦ ꯑꯗꯣ ꯑꯣꯄꯦꯟꯗ꯭ꯔꯖꯤꯠꯁꯦ ꯃꯔꯛꯇ ꯑꯃꯨꯛ ꯃꯥꯡꯕ ꯑꯃꯨꯛ ꯌꯥꯎꯋꯦ ꯑꯗꯩ ꯔꯤꯗꯝꯁꯨ ꯑꯦꯛꯇꯤꯚ ꯑꯣꯏ ꯃꯔꯛ ꯃꯔꯛꯇ ꯃꯥꯡꯉꯦ ꯑꯗꯒꯤ ꯔꯨꯖꯗꯥꯟ ꯑꯦꯛꯇꯤꯚ ꯑꯣꯏ ꯕꯠ ꯈꯤꯇꯪꯈꯛ ꯁ꯭ꯂꯣ ꯑꯣꯏ ꯔꯨꯖꯗꯥꯟꯅ ꯑꯃꯨꯛ ꯑꯗꯨ ꯀꯩꯝ ꯀꯥꯏꯗꯦ ꯕꯪꯀꯤꯟ ꯆꯟꯗ꯭ꯔꯅ ꯑꯦꯛꯇꯤꯚ ꯑꯣꯏꯔꯦ ꯕꯪꯀꯤꯟ ꯆꯟꯗ꯭ꯔ ꯅꯍꯥꯟ ꯃꯥꯡꯈ꯭ꯔꯦ ꯕꯪꯀꯤꯟ ꯆꯟꯗ꯭ꯔ ꯀꯥꯏ ꯂꯩꯒꯦ ꯑꯩꯅ ꯕꯪꯀꯤꯟ ꯆꯟꯗ꯭ꯔꯗ ꯑꯦꯛꯁꯄꯦꯛ ꯀꯌꯥꯝꯅ ꯇꯧꯔꯤꯁꯦ ꯑꯩ ꯃꯦꯁꯦꯁꯇꯤ ꯑꯗꯨꯝ ꯎꯏ ꯁꯥꯔ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯇꯧꯗꯕꯅꯤ ꯌꯥ ꯑꯉꯣ ꯀꯩ ꯚꯤꯗꯤꯑꯣ ꯑꯣꯟ ꯇꯧꯕ ꯌꯥꯔꯗꯤ ꯇꯧꯔꯛꯑꯣ ꯑꯗꯒꯤꯗꯤ ꯑꯜꯄꯦꯁ ꯀꯦꯕ ꯀꯩꯅꯣ ꯍꯃꯦꯁꯥ ꯚꯤꯗꯤꯑꯣ ꯑꯣꯟ ꯑꯣꯐ ꯇꯧꯔ ꯊꯝꯃꯤꯁꯤꯕꯨ ꯀꯩꯅꯣ ꯀꯦꯕꯩ ꯂꯥꯡꯕꯝ ꯄꯤꯕꯥ ꯑꯝꯇ ꯀꯦꯃꯦꯔꯥ ꯑꯝꯇ ꯑꯣꯟ ꯇꯧꯔꯣ ꯑꯝꯇ ꯍꯧꯗ꯭ꯔꯤꯀꯥꯟꯗ ꯍꯣꯏ ꯀꯩꯅꯣ ꯁꯥꯔ ꯄꯤꯕꯥ ꯇꯧꯔꯛꯀꯦ ꯁꯥꯔ ꯀꯥꯏ ꯂꯩꯔꯤꯒꯦ ꯄꯤꯕꯥ ꯀꯥꯏ ꯂꯩꯔꯤꯒꯦ ꯋꯥꯈꯟ ꯀꯥꯏ ꯂꯩꯔꯤꯒꯦ ꯑꯩ ꯅꯪ ꯁꯛ ꯎꯕꯁꯨ ꯐꯪꯗꯦ ꯑꯗꯒꯤꯗꯤ ꯇꯥꯛꯁ ꯄꯔꯐꯣर्ꯝ ꯇꯧꯕꯁꯨ ꯎꯗꯦ ꯀꯥꯏꯗꯅꯣ ꯅꯪ ꯂꯩꯔꯤꯁꯦ ꯀꯥꯏꯗ ꯀꯃꯥꯏꯅ ꯂꯩꯔꯤꯅꯣ ꯀꯥꯏꯗ ꯄꯔꯁꯣꯅꯦलिꯇꯤ ꯗꯦꯕꯂꯞꯃꯦꯟ ꯍꯥꯏ ꯁꯤ ꯄꯔꯁꯣꯅꯦलिꯇꯤ ꯗꯦꯕꯂꯞꯃꯦꯟꯁꯦ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯇꯅ ꯑꯗꯒꯤ ꯏꯁꯥꯅ ꯍꯣꯠꯅꯗꯅ ꯀꯃꯥꯏꯅ ꯄꯔꯁꯣꯅꯦलिꯇꯤ ꯗꯦꯕꯂꯞꯃꯦꯟ ꯂꯥꯛꯇꯣꯏꯅꯣ ꯑꯝꯇ ꯍꯥꯏꯔꯨꯅꯦ ꯀꯥꯏ ꯂꯩꯒꯦ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯑꯩꯅ ꯁꯨꯡꯎ ꯐꯪꯗꯦ ꯄꯤꯕꯥ ꯎꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯅꯣꯡꯃꯗ ꯑꯩ ꯀꯣꯏꯊꯤ ꯊꯤꯔꯤꯅꯤ ꯄꯤꯕꯥ ꯀꯥꯏ ꯂꯩꯒꯦ ꯄꯤꯕꯥꯁꯦ ꯑꯝꯇꯗꯤ ꯌꯦꯡꯒꯦ ꯄꯤꯕꯥ ꯁꯨꯡꯎ ꯐꯪꯗꯕꯤꯅꯤ ꯇꯧꯔꯤꯁꯦ ꯑꯗꯩ ꯗꯤꯅꯦꯁ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯗꯤꯅꯦꯁ ꯂꯥꯛꯇ꯭ꯔꯤ ꯅꯤꯂꯀꯥꯟꯇ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯧꯗ꯭ꯔꯤꯀꯥꯟꯗ ꯅꯍꯥꯟꯒꯤ ꯀꯣꯂꯝ ꯉꯔꯥꯡ ꯑꯃ ꯁꯤꯌꯔ ꯇꯧꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯤ ꯌꯥꯝ ꯌꯥꯎꯅ ꯃꯥꯜꯂꯦ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯤꯁꯤꯡꯗꯣ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯀꯦꯀꯣ ꯀꯥꯏ ꯂꯩꯈ꯭ꯔꯦ 3 days is an idea, 3 weeks is an attempt, 3 months is a habit, 3 years will set you free. 3 days is an idea, 3 weeks is an attempt, 3 months is a habit, 3 years will set you free. Manjil Waikhom, nang kainomta camera amta on taro. Okay, sir. Okay. Keba kaino keba off adum taro thamise kaino. Hanjan hanjan kya rakhan haina duino. Sir, on tꯧꯔꯛꯀꯦ ꯁꯤꯗ ꯊꯕꯛ ꯑꯃ ꯉꯥꯏꯍꯥꯛꯇꯪ Hanjan hanjan haina lanu kaidoge loi grown up people ngatane si lei myan sing hanjan hanjan haina la class khuding haina tar ai angang musa da abc ta poi da tawsuladi kamai tawduino. ꯍꯣꯏ ꯁꯥꯔ Okay. Robert sir kai lerage. Keba nungsi wali Dinesh wali kai legerge. Hari nari kam tawge. ꯆꯪꯅꯔꯛꯏꯁꯦ ꯑꯩꯅ 16 ꯐꯥꯎ ꯃꯃꯥꯡꯗ ꯍꯥꯏꯕ Okay. Nahang aduda gyan ta do mi khari yauribuko. Ne hack sida nei no ji hack to ji noi to ji. Sida nei the base or the 3 days is an idea. High Achievers University join tꯧꯗ꯭ꯔꯤꯀꯥꯟꯗꯗꯤ ꯄꯨꯔꯥ ꯐꯥꯏꯌꯔꯅꯦ ꯕꯣꯗꯤꯁꯦ ꯑꯁ ꯑꯩ ꯁꯤ ꯖꯣꯏꯟ ꯇꯧꯗꯕ ꯌꯥꯗꯦ ꯁꯤ ꯄꯩꯁꯥ ꯇꯥꯟꯗꯕ ꯌꯥꯗꯦ ꯑꯩꯁꯨ ꯆꯥꯎꯈꯠꯄ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯁ꯭ꯄꯦꯁꯤꯌally ꯄꯤꯕ ꯑꯩꯅ ꯍꯥꯏꯁꯦ ꯇꯧ ꯑꯩ ꯆꯥꯎꯈꯠꯄ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯄꯔꯁꯣꯅꯦलिꯇꯤ ꯗꯦꯕꯂꯞꯃꯦꯟ ꯇꯧꯗꯕ ꯌꯥꯗꯦ ꯑꯩ ꯒ꯭ꯔꯣ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯄꯨꯔꯥ ꯐꯥꯏꯌꯔꯅꯦ 3 days ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯄꯨꯔꯥ ꯐꯥꯏꯌꯔꯅꯦꯕ ꯑꯣꯏꯔꯤꯁꯦ ꯀꯣ ꯄꯨꯔꯥ ꯃꯩ ꯍꯧꯔꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯁꯤꯗꯤ ꯋꯥꯔꯜꯁꯦ ꯂꯩꯔꯒꯦ ꯍꯥꯏꯕꯩ ꯇꯥꯏꯞꯇ ꯑꯗꯒꯤꯗꯤ ꯋꯥꯔꯜꯁꯦ ꯅꯪꯅ ꯉꯝꯗꯕ ꯂꯩꯇꯦ ꯍꯥꯏꯕꯩ ꯑꯦꯅꯔꯖꯤꯁꯤꯅꯦ ꯅꯉꯣꯟꯗ ꯐꯥꯎꯔꯤꯁꯦ 3 weeks ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯦꯇꯦꯝꯁꯦ ꯈꯔ ꯈꯔ ꯇꯧꯕ ꯍꯧꯔꯛꯑꯅꯤꯕ ꯑꯗꯩꯗꯤ ꯍꯦꯕꯤꯠ ꯄꯥꯎ ꯐꯣꯔꯝ ꯇꯧꯗ꯭ꯔꯤꯀꯥꯟꯗ ꯍꯩꯅꯕꯁꯦ ꯅꯪ ꯑꯗꯨꯝ ꯄꯣꯊꯥꯒꯦ ꯀꯝꯐꯣꯔꯠ ꯖꯣꯟꯗ ꯊꯨꯒꯥꯏ ꯉꯝꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯅꯤꯕ ꯑꯗꯨꯝ ꯑꯗꯨꯅ 3 yearsꯁꯤꯗꯤ will set you free ꯀꯥꯏ 3 yearsꯁꯤꯗꯤ ꯌꯥꯝ ꯋꯥꯠꯂꯤꯕꯩ ꯊꯕꯛꯅꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯗꯤ ꯅꯪꯅ ꯇꯧꯗꯣꯔꯤ ꯊꯕꯛꯁꯤꯡꯁꯦ ꯍꯦꯕꯤꯠꯇ ꯑꯣꯏꯍꯜꯂꯣ ꯍꯩꯅꯗ꯭ꯔꯁꯨ ꯍꯩꯅꯁꯜꯂꯣ ꯍꯥꯏꯕꯅꯦꯕ ꯍꯩꯅꯗꯕ ꯄꯣꯠꯇꯣ ꯁꯨꯝ ꯍꯩꯅꯗꯦꯅ ꯁꯨꯝ ꯂꯩꯇꯥꯔꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦ 3 daysꯁꯤꯗꯤ ꯑꯥꯏꯗꯤꯌꯥ ꯐꯖꯕ ꯀꯣꯛꯇ ꯆꯣꯡꯊꯣꯔꯛꯇꯣꯏꯅꯦ ꯍꯥꯏꯅꯤ ꯑꯗꯨ ꯑꯥꯏꯗꯤꯌꯥꯗꯣ ꯇꯁꯦꯡꯅ ꯑꯗꯨ ꯑꯥꯏꯗꯤꯌꯥꯗꯨꯅ ꯅꯪꯁꯦ will set you free ꯑꯣꯏꯍꯟꯒꯦꯔꯥ ꯑꯣꯏꯍꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤꯗꯤ ꯅꯪꯉꯣꯟꯗꯗꯤ ꯌꯥꯝ ꯗꯤꯄꯦꯟ ꯇꯧꯏ ꯑꯦꯅꯔꯖꯤ ꯉꯁꯤ ꯑꯩꯅ ꯀ꯭ꯂꯥꯁꯇ ꯍꯥꯏꯔꯝꯃꯅꯤꯀꯣ ꯚꯤꯗꯤꯑꯣ ꯊꯥꯗꯔꯛꯑꯅꯤ ꯑꯁ ꯉꯁꯤꯒꯤ ꯀ꯭ꯂꯥꯁꯁꯤꯗꯤ ꯄꯨꯔꯥ ꯐꯥꯏꯌꯔꯅꯦ ꯑꯩ ꯑꯦꯅꯔꯖꯤꯗꯤ ꯑꯣꯄꯦꯟ ꯔꯖꯤꯠ ꯃꯨꯟꯅ ꯇꯥꯎꯏ ꯍꯥꯏꯁꯦ ꯑꯦꯅꯔꯖꯤꯗꯤ ꯉꯁꯤ ꯀ꯭ꯂꯥꯁꯁꯤ ꯄꯨꯔꯥ ꯃꯩ ꯍꯧꯔꯦ ꯑꯩꯒꯤ ꯑꯦꯅꯔꯖꯤ ꯕꯣꯗꯤ ꯃꯅꯨꯡꯁꯦ ꯄꯨꯔꯥ ꯂꯩꯈꯥꯏꯔꯦ ꯍꯥꯏꯔꯅꯦꯕ ꯅꯣꯡ ꯅꯤꯅꯤ ꯂꯩꯔ ꯑꯩ ꯁꯛ ꯎ ꯐꯪꯉꯔꯣꯏꯕ what is this what is this ꯁꯤꯁꯤꯅ ꯅꯪ ꯈꯟꯖꯕ꯭ꯔꯕ ꯅꯣꯏ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯅꯦ ꯁꯤꯁꯤꯅ ꯅꯪꯅ ꯇꯧꯗꯣꯔꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯅꯪꯒꯤ ꯂꯥꯏꯐꯇ ꯅꯣꯠ ꯑꯣꯟꯂꯤ ꯕꯤꯖꯤꯅꯦꯁ ꯅꯪꯒꯤ ꯂꯥꯏꯐꯇ ꯀꯔꯤꯒꯨꯝꯕ ꯑꯆꯤꯞ ꯇꯧꯅꯤꯡꯉꯤ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯒꯤ ꯀꯟꯁꯤꯁꯇꯦꯟꯁꯤꯁꯤ ꯅꯪ ꯃꯦꯟꯇꯦꯟ ꯇꯧꯕ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯒꯗ꯭ꯔꯕ ꯀꯩꯗꯧꯔꯦ ꯅꯤꯂꯀꯥꯟꯇ
ꯏꯟꯁꯇꯥꯗ ꯑꯩꯈꯣꯏꯗꯣ ꯂꯥꯏꯚ ꯊꯥꯕꯒꯤ ꯑꯩꯅ ꯂꯤꯡ ꯀꯩꯅꯣ ꯇꯧꯈꯤꯕꯅꯤ ꯌꯥꯏ ꯊꯥꯗꯔꯁꯨꯅꯨ ꯑꯩ ꯊꯥꯗꯒ꯭ꯔꯝ ꯁꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯏꯟꯠꯁꯦ ꯅꯣꯏꯒꯤꯅꯦ ꯑꯩꯅ ꯍꯥꯏꯖꯦꯀꯣ 3 days is an idea ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯗꯤ ꯄꯦꯔꯦꯛ ꯀꯥꯞꯇꯣꯏꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯀ꯭ꯂꯥꯁꯁꯦ ꯂꯣꯏꯕꯗꯁꯨ ꯃꯩ ꯍꯧꯔꯅꯤ ꯍꯧꯖꯤꯛ ꯀ꯭ꯂꯥꯁꯁꯦ ꯂꯣꯏꯕꯗ ꯈꯣꯡꯒꯁꯦ ꯃꯩ ꯍꯧꯕꯩ ꯇꯥꯏꯞ ꯇꯧꯗꯣꯏꯅꯦ ꯂꯣꯏꯅꯃꯛ ꯋꯥꯔꯜꯁꯦ ꯂꯩꯕ ꯉꯝꯃꯗꯣꯏ ꯇꯥꯏꯞ ꯇꯧꯗꯣꯏꯅꯦꯀꯣ ꯂꯣꯏꯔꯀꯥꯟꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔ ꯇꯨꯝꯃꯨꯔ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯑꯦꯅꯔꯖꯤꯁꯦ ꯀꯥꯏ ꯂꯩꯈꯤꯕꯅꯣ ꯇꯞ ꯃꯥꯡꯁꯤꯜꯂꯛꯑꯅꯤꯕ ꯁꯣ ꯑꯦꯅꯔꯖꯤꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯃꯦꯟꯇꯦꯟ ꯇꯧ ꯉꯝꯒꯦ ꯍꯥꯏꯕꯗꯨꯅꯤ ꯁꯔꯚꯥꯏꯚ ꯇꯧ ꯉꯝꯗꯣꯏꯁꯦ ꯑꯦꯅꯔꯖꯤꯁꯦ ꯀꯌꯥꯝ ꯃꯦꯟꯇꯦꯟ ꯇꯧ ꯑꯩꯁꯨ ꯉꯥꯏꯔꯦ ꯑꯩꯁꯨ ꯑꯦꯅꯔꯖꯤ ꯌꯥꯎꯗꯕ ꯃꯇꯥꯡ ꯌꯥꯎꯋꯦꯕ ꯁꯝꯇꯥꯏꯝꯁ ꯅꯣꯏꯗ ꯉꯁꯤ ꯀ꯭ꯂꯥꯁ ꯇꯥꯏꯁꯦ ꯑꯩ ꯁꯤ ꯍꯧꯖꯤꯛꯇ ꯃꯃꯥꯡꯗ ꯀ꯭ꯂꯥꯁ ꯑꯃ ꯂꯣꯏꯗ ꯉꯥꯏꯔꯤ ꯀ꯭ꯂꯥꯁ ꯆꯪꯉꯛꯏꯅꯦ ꯑꯃꯨꯛ ꯀ꯭ꯂꯥꯁ ꯂꯣꯏꯔ ꯃꯇꯨꯡꯗ ꯀ꯭ꯂꯥꯁꯁꯦ ꯂꯣꯏꯔ ꯐꯥꯎꯗ ꯑꯩꯉꯣꯟꯗ ꯀ꯭ꯂꯥꯁꯁꯦ ꯇꯧꯅꯤꯡꯗꯕ ꯃꯤꯀꯨꯞ ꯌꯥꯎꯔꯤꯅꯤ ꯕꯠ ꯑꯒꯦꯟ ꯑꯩ ꯇꯧꯗꯕ ꯌꯥꯗꯦ ꯅꯣꯏ ꯃꯌꯥꯝꯒꯤ ꯐꯥꯏꯌꯔ ꯅꯣꯏ ꯃꯌꯥꯝꯗ ꯁꯤꯒꯤ ꯑꯦꯅꯔꯖꯤꯁꯦ ꯄꯤꯗꯕ ꯌꯥꯗꯦ ꯅꯣꯏ ꯃꯌꯥꯝ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯒ ꯂꯣꯏꯅꯅ ꯆꯪꯉꯛꯏꯅꯦ ꯅꯣꯏꯅ ꯈꯜꯂꯤꯁꯦ ꯑꯩꯉꯣꯟꯗ ꯑꯦꯅꯔꯖꯤ ꯐꯨꯜ ꯑꯦꯅꯔꯖꯤ ꯌꯥꯎꯕ ꯅꯠꯇꯦ ꯃꯅꯤꯡꯗ ꯑꯩꯒꯤꯁꯨ ꯕꯣꯗꯤ ꯁꯣꯟꯊꯕ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯈ꯭ꯋꯥꯡ ꯅꯥꯕ ꯑꯗꯒꯤꯗꯤ ꯁ꯭ꯇ꯭ꯔꯦꯁ ꯋꯥꯡꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯅꯦ ꯕꯠ ꯁꯤ ꯑꯩꯒꯤ ꯊꯕꯛꯅꯤ ꯗꯤꯁ ꯏज ꯃꯥꯏ ꯗ꯭ꯌꯨꯇꯤ ꯁꯣ ꯑꯦꯅꯔꯖꯤꯗꯣ ꯑꯩ ꯃꯦꯟꯇꯦꯟ ꯇꯧ ꯇꯥꯕꯅꯤ ꯑꯦꯅꯔꯖꯤꯗꯨ ꯃꯦꯟꯇꯦꯟ ꯇꯧ ꯇꯥꯕꯅꯤ ꯑꯦꯕ꯭ꯔꯤꯗꯦ ꯑꯩ ꯆꯠꯅꯤꯡꯗ꯭ꯔꯁꯨ ꯆꯠ ꯇꯥꯕꯅꯤ ꯇꯧꯅꯤꯡꯗ꯭ꯔꯁꯨ ꯇꯧ ꯇꯥꯕꯅꯤ ꯀꯣꯟꯇꯦꯟꯠ ꯁꯦꯝꯅꯤꯡꯗ꯭ꯔꯁꯨ ꯁꯦꯝ ꯇꯥꯕꯅꯤ ꯊꯥꯗ ꯇꯥꯕꯅꯤ ꯀꯩꯒꯤꯅꯣ ꯂꯣꯠꯁ ꯑꯣꯐ ꯄꯤꯄꯜ ꯑꯩꯉꯣꯟꯗ ꯌꯦꯡꯈꯠꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯣꯠꯁ ꯑꯣꯐ ꯄꯤꯄꯜ ꯑꯩꯒꯤ ꯀꯟꯇꯦꯟꯠ ꯐꯣꯂꯣ ꯇꯧꯕ ꯀꯌꯥ ꯑꯃ ꯑꯗꯨ ꯄꯣꯠꯇꯣ ꯑꯩꯅ ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯇꯧ ꯇꯥꯔꯗꯤ ꯑꯩꯅ ꯊꯥꯗꯅꯤꯡꯕ ꯃꯇꯝ ꯊꯥꯗ ꯇꯥꯔꯗꯤ ꯀꯩꯗꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯗꯁꯨ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯩ ꯏꯁꯥꯃꯛꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯐꯣꯔꯝ ꯇꯧ ꯉꯝꯗꯅ ꯃꯤꯉꯣꯟꯗ ꯀꯃꯥꯏꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯐꯣꯔꯝ ꯇꯧ ꯍꯥꯏꯗꯣꯏꯅꯣ ꯗꯦꯠꯁ ꯗ ꯐꯔꯁꯠ ꯊꯤꯡ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯅ ꯇꯧꯗꯣꯔꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯅꯣꯏꯅ ꯆꯪꯅꯤꯡꯉꯤ ꯄꯣꯠꯁꯦ 3 years ꯃꯇꯨꯡꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडम ꯄꯥꯝꯃꯦ ꯍꯥꯏꯔꯦ 3 years ꯃꯇꯨꯡꯗ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯒ꯭ꯔꯣ ꯇꯧꯕ ꯄꯥꯝꯃꯦ ꯍꯥꯏꯔꯦ 3 years ꯃꯇꯨꯡꯗ ꯑꯩ ꯁꯨꯃꯥꯏꯅ ꯂꯩꯅꯤꯡꯉꯦ ꯍꯥꯏꯔꯦ ꯑꯣꯔ 3 years ꯃꯇꯨꯡꯗ ꯑꯩ ꯁꯨꯃꯥꯏꯅ ꯍꯤꯡꯅꯤꯡꯉꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯃꯥꯏꯟꯗꯗꯤ ꯌꯥꯝ ꯂꯥꯏꯔꯦ ꯕꯠ ꯑꯦꯛꯁꯟꯁꯦ ꯀꯃꯥꯏꯅ ꯑꯣꯟꯊꯣꯛꯇꯣꯏꯅꯣ ꯍꯥꯏꯕꯗꯤ ꯅꯪꯉꯣꯟꯗ ꯗꯤꯄꯦꯟ ꯇꯧꯋꯦꯕ ꯁꯣ ꯀꯃꯥꯏꯅ ꯅꯪꯉꯣꯟꯗ ꯗꯤꯄꯦꯟ ꯇꯧꯋꯦꯕ ꯍꯌꯦꯡ ꯊꯕꯛ ꯇꯧꯕ ꯍꯧꯔꯀꯥꯟꯗ ꯔꯤꯖꯜꯠ ꯐꯪꯗꯕ ꯃꯇꯥꯡ ꯂꯥꯛꯈꯤꯅꯤꯕ ꯑꯗꯨ ꯃꯇꯝꯗ ꯅꯉꯣꯟꯗ ꯒꯦꯝꯅ ꯇꯦꯁ ꯇꯧꯔꯛꯇꯣꯏꯅꯦ ꯔꯤꯖꯜꯠ ꯐꯪꯗꯕ ꯃꯇꯝꯗ ꯅꯉꯣꯟꯗ ꯂꯦꯖꯤꯅꯦꯁ ꯄ꯭ꯔꯣꯀ꯭ꯔꯦꯁꯇꯤꯅꯦꯁꯟ 100% ꯒꯦꯔꯦꯟꯇꯤ ꯄꯤꯔꯝꯒꯦ ꯄ꯭ꯔꯣꯀ꯭ꯔꯦꯁꯇꯤꯅꯦꯁꯟ ꯑꯗꯒꯤꯗꯤ ꯂꯦꯖꯤꯅꯦꯁ ꯇꯧꯅꯤꯡꯗꯕ ꯋꯤꯛ ꯐꯤꯜ ꯇꯧꯕ ꯃꯥꯏꯟꯁꯦ ꯂꯣ ꯑꯣꯏꯕ ꯃꯇꯥꯡ ꯌꯥꯎꯔꯛꯈꯤꯅꯤ ꯑꯗꯨ ꯃꯇꯝꯗꯨꯗ ꯅꯪꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯥꯏꯈ꯭ꯔꯕ ꯃꯇꯝ ꯅꯣꯏ ꯍꯧꯖꯤꯛ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯀꯣ ꯄꯩꯁꯥꯁꯦ ꯌꯦꯡꯀꯣ ꯅꯣꯏ ꯃꯔꯛꯇ ꯄꯩꯁꯥ ꯇꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯌꯥꯎꯋꯦ ꯇꯥꯟꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯌꯥꯎꯋꯦ ꯑꯩ ꯍꯥꯏꯒꯦꯕ ꯄꯩꯁꯥ ꯇꯥꯜꯂꯒ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤꯁꯦ ꯁꯤꯁꯨ ꯑꯔꯥꯟꯕ ꯄꯣꯠ ꯑꯃꯅꯦꯕ ꯄꯩꯁꯥ ꯇꯥꯜꯂꯒꯗꯪ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤꯁꯦ ꯑꯔꯥꯟꯕ ꯄꯣꯠ ꯑꯃꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯕꯤꯖꯤꯅꯦꯁꯃꯦꯟ ꯌꯥꯎꯔꯤ ꯃꯌꯥꯝꯁꯦ ꯑꯩ ꯍꯥꯏꯒꯦ ꯁꯤꯗꯩꯁꯦ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤꯕ ꯄꯩꯁꯥꯁꯦ ꯁꯨꯝ ꯏꯚꯟ ꯕꯪꯀꯤꯟ ꯆꯟꯗ꯭ꯔ ꯄꯩꯁꯥ ꯇꯥꯜꯂꯤꯕ ꯀꯦꯕ ꯄꯩꯁꯥ ꯇꯥꯜꯂꯤꯕ ꯕꯣꯔꯤꯁ ꯄꯩꯁꯥ ꯇꯥꯜꯂꯤꯕ ꯄꯩꯁꯥ ꯇꯥꯟꯕ ꯃꯤ ꯂꯣꯏ ꯌꯥꯎꯔꯦꯅ ꯑꯗꯨꯝ ꯍꯪꯕ ꯃꯣꯏ ꯑꯗꯨꯝ ꯀꯣ ꯄꯩꯁꯥꯁꯦ ꯇꯥꯜꯂꯛꯄ ꯃꯇꯝꯗ ꯄꯩꯁꯥꯁꯦ ꯂꯥꯛꯏꯉꯩ ꯅꯨꯡꯉꯥꯏꯕꯗꯤ ꯐꯥꯎꯅꯤ ꯑꯗꯨꯕꯨ ꯁ꯭ꯇ꯭ꯔꯦꯁꯁꯨ ꯁꯨꯝ ꯋꯥꯡꯈꯠꯄ ꯁ꯭ꯇ꯭ꯔꯦꯁꯁꯨ ꯂꯥꯛꯄꯅꯦ ꯄꯩꯁꯥꯁꯤꯒꯤ ꯁ꯭ꯇ꯭ꯔꯦꯁꯁꯦ ꯍꯦꯟꯒꯠꯂꯛꯄꯅꯦ ꯄꯩꯁꯥꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯂꯥꯛꯏꯕ ꯃꯇꯨꯡꯁꯤꯗ ꯅꯤꯗꯁꯤꯁꯨ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯅꯦ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯅꯦ ꯅꯤꯗꯁꯤꯁꯨ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟ ꯍꯦꯟꯒꯠꯂꯛꯄꯅꯦ ꯑꯞꯒ꯭ꯔꯦꯗ ꯇꯧꯅꯤꯡꯕ ꯍꯦꯟꯒꯠꯂꯛꯄꯅꯦ ꯃꯊꯥ ꯁꯥꯕ ꯍꯦꯟꯒꯠꯂꯛꯄꯅꯦ ꯁꯣ ꯃꯅꯤ ꯏज ꯅꯣꯠ ꯑꯦꯚ꯭ꯔꯤꯊꯤꯡ ꯀꯣ ꯃꯅꯤ ꯏज ꯑꯦꯚ꯭ꯔꯤꯊꯤꯡ ꯕꯠ ꯁꯝꯇꯥꯏꯝꯁ ꯃꯅꯤ ꯏज ꯅꯣꯠ ꯑꯦꯚ꯭ꯔꯤꯊꯤꯡ ꯁꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯏꯟꯠꯁꯦ ꯀꯩꯅꯣ ꯍꯥꯏꯔꯛꯀꯦ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯅꯣꯏꯒꯤ ꯑꯦꯅꯔꯖꯤꯗꯣ ꯍꯧꯖꯤꯛꯇꯩ ꯍꯧꯅ ꯁꯤꯒꯤ ꯀꯔꯤꯝꯇ ꯖꯤꯔꯣꯗ ꯂꯩꯔꯤꯒꯦ ꯄꯣꯖꯤꯁꯟꯗ ꯐꯥꯎꯗ ꯑꯦꯅꯔꯖꯤꯗꯣ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯗ ꯇꯥꯔꯗꯤ ꯋꯦꯟ ꯅꯪꯅ ꯍꯌꯦꯡ ꯕꯤꯖꯤꯅꯦꯁ ꯍꯧꯔꯛꯑꯀꯥꯟꯗ ꯂꯣ ꯐꯤꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯪ ꯑꯦꯅꯔꯖꯤꯗꯣ ꯀꯃꯥꯏꯅ ꯃꯦꯟꯇꯦꯟ ꯇꯧꯗꯣꯏꯅꯣ ꯁꯤꯅꯤ ꯑꯩ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯃꯦꯟꯇꯦꯟ ꯇꯧꯗꯣꯏꯅꯣ ꯀꯃꯥꯏꯅ ꯑꯗꯨ ꯃꯇꯝꯗ ꯁꯔꯚꯥꯏꯚ ꯇꯧꯗꯣꯏꯅꯣ ꯍꯥꯏꯅꯦꯕ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯥꯔꯠ ꯕꯤꯠꯅꯒ ꯐꯥꯁ ꯑꯣꯏꯔꯛꯄ ꯃꯇꯥꯡ ꯄ꯭ꯔꯦꯁꯔ ꯋꯥꯡꯈꯠꯂꯛꯄ ꯃꯇꯥꯡ ꯑꯗꯒꯤꯗꯤ ꯇꯦꯟꯁꯟ ꯂꯩꯈꯠꯂꯛꯄ ꯃꯇꯥꯡꯁꯤꯗ ꯀꯃꯥꯏꯅ ꯅꯪ ꯅꯁꯥꯁꯦ ꯀꯦꯔꯤ ꯑꯣꯟ ꯇꯧꯔ ꯆꯠꯇꯣꯏꯅꯣ ꯁꯤꯅꯤ ꯑꯩ ꯍꯥꯏꯁꯦ ꯒ꯭ꯔꯣꯠꯇꯤ ꯃꯇꯝ ꯆꯨꯞꯄꯗꯗꯤ ꯒ꯭ꯔꯣ ꯇꯧꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯔꯅꯨ ꯑꯃꯨꯛꯁꯨ ꯑꯞ ꯗꯥꯎꯟ ꯑꯣꯏꯅꯤ ꯑꯃꯨꯛꯁꯨ ꯗꯥꯎꯟ ꯑꯣꯏꯅꯤ ꯑꯃꯨꯛꯁꯨ ꯒ꯭ꯔꯣ ꯇꯧꯅꯤ ꯑꯃꯨꯛꯁꯨ ꯗꯥꯎꯟ ꯑꯣꯏꯅꯤ ꯑꯃꯨꯛꯁꯨ ꯒ꯭ꯔꯣ ꯇꯧꯅꯤ ꯁꯥꯊꯤꯅ ꯗꯥꯎꯟ ꯑꯣꯏꯕꯁꯨ ꯌꯥꯎꯅꯤ ꯁꯥꯊꯤꯅ ꯒ꯭ꯔꯣ ꯇꯧꯕꯁꯨ ꯌꯥꯎꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯔꯛꯀꯦꯕ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯆꯪꯉꯛꯑꯦꯕ ꯄꯩꯁꯥꯁꯦ ꯁꯨꯝ ꯆꯪꯉꯛꯑꯦꯕ ꯅꯣꯡꯇ ꯁꯨꯃꯥꯏ ꯍꯥꯏꯔꯣꯏꯕ ꯄꯩꯁꯥꯁꯦ ꯀꯩꯒꯤꯅꯣ ꯁꯨꯝ ꯍꯟꯖꯤꯟ ꯆꯪꯉꯛꯏ ꯁꯨꯝ ꯍꯟꯖꯤꯟ ꯆꯪꯉꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯔꯣꯏꯕ ꯕꯠ ꯄꯩꯁꯥꯁꯤꯅ ꯆꯠꯈ꯭ꯔ ꯃꯇꯝꯗ ATMꯗ ꯄꯩꯁꯥ ꯂꯣꯏꯔꯛꯄꯗꯒꯤ ꯀꯩꯒꯨꯝꯕ ꯑꯝꯗ ꯄꯩꯁꯥ ꯆꯠꯈꯤꯕ ꯃꯇꯝꯗꯗꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯍꯧꯔꯛꯀꯅꯤꯕꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥ ꯆꯠꯄ ꯍꯧꯔꯦ ꯁꯤ ꯃꯊꯥ ꯁꯥꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯍꯥꯏꯔꯛꯀꯅꯤ ꯕꯠ ꯆꯪꯉꯤꯉꯩꯗꯤ ꯅꯦꯚꯔ ꯀꯝꯄ꯭ꯂꯦꯟꯅꯦꯕ ꯑꯣꯏꯔꯤꯁꯦ ꯅꯦꯚꯔ ꯀꯝꯄ꯭ꯂꯦꯟ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯏꯟꯠꯁꯦ ꯀꯩꯅꯣ ꯑꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕ ꯇꯝꯃꯣ ꯍꯥꯏꯅꯦ ꯑꯦꯚ꯭ꯔꯤ ꯕꯦꯂꯦꯟꯁꯇ ꯆꯠꯂꯤꯁꯤꯁꯨ ꯅꯪꯒꯤ ꯊꯕꯛ ꯑꯃꯒꯤ ꯆꯠꯂꯤꯅꯤ ꯂꯥꯛꯏꯁꯤꯁꯨ ꯅꯪꯒꯤ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯏꯅꯤ ꯑꯗꯨ ꯄꯣꯠꯇꯣ ꯍꯥꯟꯅ ꯕꯦꯂꯦꯟꯁꯇꯗꯣ ꯑꯣꯟꯂꯤ ꯅꯪꯒꯤ ꯁꯦꯜꯐꯤꯁꯅꯦꯁꯇꯨ ꯈꯛꯇꯪ ꯂꯩꯒꯦ ꯑꯗꯨꯅ ꯑꯦꯅꯔꯖꯤꯁꯦ ꯄꯣꯖꯤꯇꯤቭ ꯑꯣꯏꯒꯦꯔꯥ ꯅꯦꯒꯦꯇꯤꯚ ꯑꯣꯏꯒꯦꯔꯥ ꯋꯦꯟ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯃꯇꯝꯗꯁꯨ ꯅꯪꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯅꯕ ꯆꯠꯂꯣ ꯄꯤꯕꯥ ꯑꯩꯅ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯄꯤꯕꯥ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯟꯗꯔꯁꯇꯦꯟ ꯇꯧꯖꯩ ꯑꯗꯨꯅ ꯅꯪꯒꯤ ꯁꯛ ꯁꯨꯎ ꯐꯪꯗꯦꯕ ꯑꯗꯨꯅ ꯑꯦꯅꯔꯖꯤꯗꯣ ꯎꯠꯂꯛꯑꯣꯕ ꯑꯦꯅꯔꯖꯤꯗꯣ ꯑꯩ ꯁꯨꯎ ꯐꯪꯗꯦꯕ ꯅꯪꯒꯤ ꯑꯦꯅꯔꯖꯤꯗꯣ ꯀꯥꯏ ꯂꯩꯒ꯭ꯔꯒꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦꯕ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯦꯅꯔꯖꯤꯅꯣ ꯅꯉꯣꯟꯗ ꯌꯥꯎꯔꯤꯁꯦ ꯑꯗꯨ ꯑꯦꯅꯔꯖꯤꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯐꯦꯠꯇꯪ ꯎꯠꯂꯛꯑꯣ ꯑꯗꯨꯝꯇꯗ ꯑꯩ ꯈꯪꯅꯤꯕ ꯁꯣ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯨꯟꯅ ꯇꯥꯎꯕꯀꯣ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯅꯣꯏꯗꯒꯤ ꯐꯨꯜ ꯑꯦꯅꯔꯖꯤ ꯄꯥꯝꯃꯤ ꯌꯦꯡꯉꯣ ꯇꯨꯔꯖꯤꯠ
fire ne turjit se kitang tamje mayam turjit se tamje yang ne adu bokta mangonda keno to wangang da panba kyama but again ma masana mai confidently mana ngangi ba confidently to ri po se kai gino simtang khallo si me sing je to ri je kai gino hai po je nasana dum khallo si di mi du su depend to heng business anga kum ta mi du su am depend to ni hai je ai ha ni ngasi ni content gi strategy ta ani content sem ba ta ani adu to ro da to ro du to ro da to oi ta ani to goda mi ne to da ta di kana no result phang du chumba su ne lai hai je Chumi sir. to goda mi to da dei kai hai wai to goda mi to da ta di result su hayeng ai ngon da hai ko da nang na hona dra ga result ai result phang di ha du su ngai roi ai lo yeng everyone each and everyone ai lo check to bunga kana na kai no kana na kai na tum no ai je somewhat ai na lo tax khar khar di dum khange perform to wi po kai no nam da si community tham mi je perform to na bne growth product nam ne pakam tham ba na te so ai no ji no myam da ji har ka du je energy je sigi sidai thok khar ga energy je fire oi har ga hayeng video am thakala ma lotion gi doira na traga na consistently energy je nang negative feel to bu matam da su energy se dum carry to bu ngam na bu hona ga doira sine ni hangi questions cuma bo yarabo maintain to bu ngam adro Namani sir. okay Ngon sir. Ngomani. okay nilkan da video record to manjil kamai to how are you Ngon okay kay feel to gina It's kind of a feeling. okay ba It's kind of a feeling. It's like okay being with like-minded people is yeah that's why you are here Yeah. okay so let's do it nilkan tai huji ke nu fangdri nu shiba u fangdri dinesh u fangdri ꯁꯥꯔ ꯅꯨꯡꯁꯤꯕꯁꯦ ꯃꯥꯒꯤ ꯅꯦꯠꯇ ꯏꯁꯨ ꯂꯩꯕ ꯃꯥꯜꯂꯦ ꯃꯥꯏ ꯁ꯭ꯀ꯭ꯔꯤꯟꯗꯣ ꯕ꯭ꯂꯦꯛ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯊꯥꯔꯛꯑꯦ ꯃꯥꯏꯁꯦ ꯅꯦꯠ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ dinesh kya lekarge ꯗꯤꯅꯦꯁꯁꯦ ꯔꯦꯁꯄꯣꯟꯁ ꯂꯩꯇ꯭ꯔꯤ sini energy je horen phone toroga ingoda keno conference amu changtadi okay so noi me markta ai ngasi pi do report mem skit howrasi go first da personal brand haire everybody wants to build a personal brand these days which is good loima personal brand same ge haire adagi business grow to gudo mi chu yawre business ta apply to gudo sing ju ko so I haira ge ngasi ai noida presentation am to ud loi whiteboard ta ai keno da handwriting thirasu adum whiteboard ta iraga ai adum jar iraga adum pa ba thok ta sum ta dum gyan tani ko ai haike first the explain han to ke am important over parts hai type of content type of business si hana figure out to bom darga lai ko type of nangi industry enyam tuina haigre kai gi noi matam da nuina hoi nuina suppose personal brand sending ba kangbu na hojik Instagram da yengu matam da kanagumna skipping tawraga de kanagumna push up tawraga de kanagumna lamjel chelaga thadar po potu da inspire weraga I want to do the same thing have a pot khaju lem gani Dinesh Dinesh kai leruge ai kino udaba link do udaba aduna ne sine ngasai dai na haigi mem active link do udu kai ginu manung de community manung de active oi de bai okay kai nan kai su le community manung de active oi de kai na hapta mana han energy yor me hapta mana mangre kai le ka gina laye sa laye active boy ai sum message yam toy lak to sang dam de mai sum aduna ne message lak pani message lak na manung thada ga mi thada mem message lak na e okay thada okay okay so yeah type of content type of business ai hai ko si marak si dai hai do noina Instagram da scroll to matam da maybe no egi content yenga no de motivated oram bi maybe no keno
mi amagi content yengong matamda moina lamjen jelam po to u matamda noida inspiration phangambe aduga same type of content noida create tawning forum be which is good but again aina haidu je kaino andamda aina thadari ba content je aigi industry ne aigi industry ni adagidi aina pamjaba potni adagidi aina khangjaba mayam sin share to hawrai ne so same thing mana su magi lamjel je liba skipping to mayam sin magi knowledge apply to rai ne ba adu to ya de have late ko to bi same thing to bi adu itar su aina haidu sin noida noigi industry hana masa khangaje build to doriba personal brand zigi industry se masa khangaje personal brand hai na ina personal brand da mayam hapjan bai hai na hekta personal brand se mine na nga lega cooking gi explain to ba nga lega marathon chen bagi explain to ba nga lega business knowledge explain to ba nga lega ai business promote to ba nga lega si to bududi adu you will never grow kai gi no am da nangi audience su khangba ngamaroi ba nangje nangi product sigi maramda nangi business sigi maramda nangi personal brand sigi maramda nangi audience su confuse chatlani so customer na confuse chatardi nangi business grow to su ngamaroi 110% customer na confuse po chatlaba nangi business grow to su ngamaroi so si myam sing khoi manipur de clear sungoi oi de adu po to ngasi clear oi helake khoi manipur gi content creator hai ba matamda sum yengobo yamna valuable bo thupo content se yam tina rare oi yamna rare oi ba ai ubo su phang phang de hai be kai no am de ha ke kari gum pot ma khoi manipur to mutamda viral loiba viral zatnaba adagi di views yamna pot oina focus to we si me agree to manipur da focus to buse views yamna ba focus to we followers yamna ba views yamna focus to we but again I don't care about followers I have to hide you I followers are disrespect the way one tip but followers is just a number name nangonda kanana follow to rige karamba mina follow to ge habje sisi name quite matter way myam things sum yengo id yam analytics yam study to weba fake followers laiba mi yam laiba 100k followers ka laiba 200k followers ka laiba aduga magi likes na kya lai 256 likes laim ni 100k followers 200k followers 256 likes balance up thinking 256 likes 200k followers 2 lakhs followers the 256 likes है जे सी पोचे नसाने imagine दंग तो so सी याद है अरे शोर पुदी 1000 followers है genuine 1000 followers action takers में हम लाइब जिन्हें मैटर हम ओए action takers में हम लाइब सी business किसी मायने को कोई फर्स्ट content create तो दिखाना सी आना खंगा दमने उन्हें content create तो दिखाना business की केनो थादा दिखाना सी आना खंगा दमने थादारी ने पक्ता थादा बसे सी यार ओए आई ने थादारी ब content जिदी आई मतलब दा आई content थादारी ने ना business grow तो नमने थादा रगा छोड़ के थोको इकाई बता बक तो कई काना दूरी that's the first thing to remember aduna content gi maram ngasi je content gi maram da fajana clear oi je concept se pura clear oi thok se ko kari no to doi pot se ha je ha ke suppose Bankin Chandrana magi niche mana ha jewelry gi ne ha re okay jewelry gi ma niche da mana jewelry gi niche da he wants to grow si pot se da maybe nangon su confident le rambe and grow to only have ze which is good you will grow but si mafam jida yamna creative way da yamna unique way na grow to ge hai tardi nan na to guduri pot map se clear oi bam darka tai pura clear oi bam habdi yes copy si to gudam inspiration lo gudam nang na sana gi nangi adugi potu dagi ekhoina to gudo khoina aiju adum haido ke aiju kana gumde inspiration lo rain inspiration lo ma adu poto o khaira ga aigi flavor hapsalaga kona last adu poto ola kana new thing ola ka duine sine mazo dune to rage step by step mazo heng ahanam de lo mini ahanam de step by step so lo la aga ganda poche new things ola ine so ken kai blate aduna nang to gudab se kaino tam noina only not only Bankin Chandra noi gi niche noi gi industry gi matungin suppose boris na hire aigi loan gi content ne or aigi event planning gi content ne hire
ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯄꯣꯠꯁꯤꯗꯩꯁꯦ ꯍꯥꯏꯔꯦꯕ ꯑꯩ maybe ꯑꯩ voice vocally ꯑꯩ ꯊꯣꯛꯄ ꯄꯥꯝꯃꯦ or ꯑꯩ vocally ꯊꯣꯛꯄ ꯄꯥꯝꯗꯦ ꯑꯩ face ꯎꯠꯄ ꯄꯥꯝꯗꯦ I just want to promote my business ꯍꯥꯏꯔꯦꯕ ꯅꯣꯏ ꯑꯄꯥꯝꯕꯅꯦꯕ ꯑꯗꯨꯗꯤ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏꯔꯦ ꯑꯩ vocally ꯊꯣꯛꯀꯦ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏꯔꯦ ꯑꯩ just ꯑꯩꯒꯤ ꯄ꯭ꯔꯗꯛꯁꯦ or ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯄ꯭ꯔꯣꯃꯣꯠ ꯇꯧꯒꯦ ꯍꯥꯏꯔꯦ ꯐꯥꯏꯟ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯄꯣꯁ ꯍꯥꯏꯔꯁꯦ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝꯄꯜ ꯂꯧꯔꯁꯦ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯁꯦ इवेंट प्लानर कांगबूने इवेंट थीरीब मी इवेंट की कांगबूसिंगसिने अꯩꯅ टारगेट तौदोइ मैमसिंगसे और अꯩꯅ टारगेट तौदोइ मैमसिंगसे EMI थीरीब लोन थीरीब कांगबूसिंगसिने अꯩꯅ टारगेट तौदोइ मैमसिंगसे और अꯩꯅ टारगेट तौदोइ ज्वेलरी पामी मीसिंगसिने अꯩꯅ टारगेट तौदोइ मैमसिंगसे अदु तानि नोइना साना फर्स्ट थिंग नोइना साना हंगो ask yourself if you were your own customer नोइना साजे नोइगी बिजनेस की कस्टमर ओइरे imagine तो मिनट मंगा पीगे अई मिनट मंगा पीगे नोइदा सीने सीधा फर्स्ट आंसर पीगे द सीने नंग नसाना नंग नसागी क्लाइंट ओइरे कस्टमर ओइरे अदु इतादि नंग न पीदोरिबे एनी काइंड ऑफ कंटेंट नंगी माइंड द लइबा कंटेंट जे नंगोंदा येंगिंगबा पोकप्रा पोक्तब्रा अमता हंग नंगोंदा नंग लेपकद्रा लेपोइद्रा पोस्ट तौगद्रा अदुगी स्क्रोलिंग तौरपा मतमदा अइना सी कंटेंट थिंगना मतमदा अइ पोस्ट तौगदा तौवया that's the first thing needs to be very clear content semne paksem sem yam nate buko nang lepkadra lepoidra hairo hook name tawko duije hook name so adugi potu ne quite first clear oiduije aina pidoriba content je siji aigi business related oiriba potse hek yengba matamda ai lepkadra lepoidra haibusine kaigino ai hakeba YouTube ta yengiba mayamsing adagidi ngasi content ni maramda khangda mayamsing dasu kenom hakeba कोने येंगदो मैम सिंह दसु ngasi video je lehora कोने येंगदो मैम सिंह दसु ai hage nui ma मैम मरक खंगदो मिनि यावंगनी कइदौदुनो content ना कइदौदुनो सीना हाइबा मी यावंगनी ai hage content सुबु पुथोक्तना business चलायोबो अदु business तो क्याम थुना fail होगी यंग survive तो सुंगम ngमोय अदु business तो कइगिनो हाइमदमदा नंगी business exposure यावदने कमाइन चलाइदुनो exposure is again sales ne lead generate tawduni lead generate tawduna kamaina business grow tawduni client ama paisa thine ba mi du lai nang business kamaina ngi staff ta kamaina salary pi dunu kamaina ngi business to kamaina long term na kamaina salai ba ngam dunu nasana question hangjaro am tang nasana hangjaro content mirai ba mi sing je content na noi bu sum business na noi bu sum mirai birakani return noina content mirai radi business na noi mirai birakani सिदी इरगा थमु ngasi इरगा चामलक इरगा दाइदा चामलक चनीलक इरगा थमु होंबा सुंया यारोइदा पोने सी पोचिदी अदुना कंटेंट सिदी मस्ट ने फोटो ओइगेरा वीडियो ओइगेरा केनो ओइगेरा व्हाटएवर अइना नोइ मैम दोजि हाइदुइसे हौराजे बखोय हौरपा मतमदा अइना नोइ मैम दा हाइदुइसे अखोइगी सपोज इंडस्ट्री खाइदोजे आई हैंड राइटिंग सावया दे इंडस्ट्री से सपोज क्लोथिंग हैज फूड हैज अदगिदी knowledge हैज अदगिदी cosmetics हैज anything higher de si maraksida aikoina noina sana imagine to food ki business ta aikoina knowledge ki kenogi cosmetics ki content piru yam nate yes knowledge ka food ka dizum related o hen be ai adubu cosmetics ki content do koina food ta thadaru yam nate adagidi clothing gi keno do koina sigi pose nungchi ai sigi food ta koina thadaru yam nate so nang nangi content nang nangi industry की content दो मसक मुन्ना खंग ताम नंग ना कई गुम्बा आई किसी ना कहीं ने finance की ने हाई ताड़ी sorry कई गुम्बा नंग किसी ना finance ने हाई ताड़ी
ꯐꯥꯏꯅꯥꯟꯁꯀꯤ ꯔꯤꯂꯦꯇꯦꯗ ꯑꯣꯏꯕ ꯄꯣꯠ ꯄꯣꯔꯛ ꯇꯥꯕꯅꯦ ꯁꯣ ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦ ꯕꯣꯔꯤꯁꯇꯩ ꯀꯩꯅꯣꯝ ꯍꯪꯒꯦꯕ ꯍꯧꯖꯤꯛ ꯕꯣꯔꯤꯁ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯐꯥꯏꯅꯥꯟꯁꯁꯤꯗ ꯐꯥꯏꯅꯥꯟꯁꯀꯤ ꯕꯤꯖꯤꯅꯦꯁꯁꯤꯗ ꯀꯩꯒꯨꯝꯕ ꯕꯣꯔꯤꯁ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ later. ꯑꯣꯀꯦ ꯐꯥꯏꯅꯥꯟꯁꯀꯤ ꯕꯤꯖꯤꯅꯦꯁꯁꯤꯗ ꯅꯪ ꯍꯧꯖꯤꯛ ꯇꯧꯗꯣꯏ ꯄꯣꯠꯁꯤꯗ ꯏꯐ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯔꯦꯕ ꯀꯣꯟꯇꯦꯟ ꯊꯥꯗꯕ ꯍꯧꯔꯁꯦ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁ ꯍꯧꯖꯤꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯐꯦꯁꯕꯨꯛꯇ ꯒ꯭ꯔꯣ ꯇꯧꯍꯟꯅꯕ ꯑꯗꯒꯤ ꯑꯣꯗꯤꯌꯦꯟꯁ ꯃꯌꯥꯝꯁꯤꯡꯒ ꯀꯅꯦꯛ ꯇꯧꯕ ꯍꯧꯅꯕ ꯁꯦꯝꯃꯁꯦ ꯍꯥꯏꯔꯦꯕ ꯁꯣ ꯅꯪꯒꯤ ꯃꯥꯏꯟꯗ ꯍꯧꯖꯤꯛ ꯀꯩ ꯂꯩꯒꯦ ꯅꯪꯒꯤ ꯃꯥꯏꯟꯗ ꯍꯧꯖꯤꯛ ꯗꯤꯁ ꯇꯥꯏꯞ ꯑꯣꯐ ꯀꯣꯟꯇꯦꯟ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯅꯣꯂꯦꯖ ꯑꯩꯉꯣꯟꯗ ꯈꯤꯇꯪꯈꯛ 2 minutes ꯋꯥꯟ ꯃꯤꯅꯠꯁꯀꯤ ꯑꯩꯉꯣꯟꯗ ꯍꯥꯏꯐꯦꯠ ꯁꯦꯌꯔ ꯇꯧꯔꯛꯑꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯈꯪꯗꯕ ꯇꯣꯛꯈ꯭ꯔꯣ ꯇꯨꯜꯁ ꯅꯨꯡ ꯈꯪꯕ ꯈꯪꯗꯕ ꯇꯣꯛꯈ꯭ꯔꯣꯕ ꯗꯤꯁ ꯇꯥꯏꯞ ꯑꯣꯐ ꯀꯣꯟꯇꯦꯟꯁꯤꯅ ꯄꯨꯜ ꯇꯧꯕ ꯌꯥꯏ ꯇꯧꯗꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯔꯛꯑꯣ ꯑꯩꯉꯣꯟꯗ ꯍꯣꯏ ꯁꯥꯔ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯇ꯭ꯔꯥꯏ ꯇꯧꯖꯩ ꯑꯩ ꯅꯣꯂꯦꯖꯄꯨꯗꯤ ꯂꯩꯇ꯭ꯔꯤ ꯌꯥꯏ ꯀꯩꯝ ꯀꯥꯏꯗꯦ ꯑꯗ ꯁꯥꯔ ꯑꯩꯈꯣꯏꯒꯤꯁꯦ ꯐꯥꯏꯅꯥꯟꯁꯁꯦ ꯏ ꯑꯦꯝ ꯑꯥꯏꯒꯤ ꯁꯥꯔꯚꯤꯁꯦꯁꯅꯦ ꯑꯩꯈꯣꯏꯒꯤꯁꯦꯀꯣ ꯎꯝ ꯑꯗꯨꯗꯩꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯑꯩꯅ ꯀꯩꯅꯣꯁꯦ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯑꯃ ꯁꯦꯝꯃꯒꯗꯤ ꯑꯩꯒꯤ ꯄꯣꯠꯁꯤꯒꯤ ꯑꯩꯒꯤ ꯄ꯭ꯔꯗꯛ ꯂꯣꯟꯁꯤꯒꯤ ꯑꯣꯏꯅ ꯀꯣꯟꯇꯦꯟ ꯁꯦꯝꯃꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯩꯗꯨꯗ ꯑꯩꯅ ꯃꯦꯟ ꯑꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯛꯀꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯌꯥꯝꯕꯅ ꯃꯦꯛꯁꯤꯃꯝꯗꯤ ꯑꯩ ꯋꯥꯈꯜꯂꯣꯟꯗ ꯁꯥꯔ ꯃꯦꯛꯁꯤꯃꯝꯗꯤ ꯕꯦꯡ ꯑꯦꯀꯥꯎꯟꯁꯦ ꯐꯖꯅ ꯄ꯭ꯔꯣꯄꯔꯂꯤ ꯌꯨꯁ ꯇꯧꯗꯦꯅ ꯂꯧꯋꯦ ꯁꯤꯚꯤꯜ ꯆꯦꯛ ꯇꯧꯗꯦꯅ ꯂꯧꯋꯦ ꯀꯣ ꯕꯦꯡꯀꯤꯡ ꯀꯦꯔꯤꯌꯔꯁꯦ ꯃꯣꯏ ꯌꯦꯁ ꯁꯦꯝꯗꯦꯅ ꯑꯩꯅ ꯂꯧꯋꯦ ꯏꯚꯟ ꯌꯦꯁ ꯒꯃꯦꯟ ꯁꯥꯔꯚꯤꯁ ꯇꯧꯕ ꯃꯤꯐꯧ ꯁꯤꯚꯤꯜꯁꯦ ꯃꯣꯏ ꯀꯩꯅꯣꯅꯦꯕ ꯃꯣꯏ ꯀꯌꯥꯝ ꯋꯥꯈꯜ ꯈꯟꯗꯦꯕ ꯁꯤꯚꯤꯜ ꯀꯩꯀꯩ ꯑꯗꯣ ꯅꯥꯏꯁ ꯃꯣꯏ ꯀꯩꯅꯣꯁꯦ ꯑꯗꯨꯅ ꯑꯃ ꯊꯝꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯕꯦꯡ ꯑꯦꯀꯥꯎꯟꯁꯦ ꯍꯥꯡꯉꯒ ꯐꯖꯅ ꯄ꯭ꯔꯣꯄꯔꯂꯤ ꯌꯨꯁ ꯇꯧꯗꯕ ꯀꯥꯡꯕꯨ ꯃꯣꯏꯁꯤꯗ ꯑꯩꯅ ꯇꯥꯔꯒꯦꯠ ꯊꯥꯏꯌꯦꯕ ꯑꯍꯥꯟꯕꯗ ꯇꯥꯔꯒꯦꯠ ꯑꯣꯀꯦ ꯊꯥꯏꯁꯤꯅ ꯑꯩꯒꯤ ꯂꯣꯟꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯀꯔꯤꯗ ꯕꯦꯁ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯣꯝ ꯚꯦꯔꯤꯐꯤꯀꯦꯁꯟꯗ ꯕꯦꯁ ꯇꯧꯕꯅꯤꯅ ꯑꯗꯨꯗꯩꯗ ꯇꯥꯔꯒꯦꯠꯁꯦ ꯊꯥꯔꯒ ꯑꯩꯅ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯀꯩꯗ ꯕꯦꯁ ꯇꯧꯋꯦ ꯇꯧꯔꯒꯗꯤ ꯍꯧꯖꯤꯛꯀꯤꯗꯣ ꯍꯣꯝ ꯚꯦꯔꯤꯐꯤꯀꯦꯁꯟꯗ ꯍꯥꯏꯕꯗꯤ ꯑꯣꯀꯦ ꯑꯙꯥꯔꯗ ꯂꯩꯕ ꯐꯣꯝ ꯕꯦꯔꯤꯐꯤꯛ ꯑꯙꯥꯔꯒꯤ ꯑꯦꯗ꯭ꯔꯦꯁꯁꯤꯒ ꯑꯣꯀꯦ ꯃꯥꯒꯤ ꯀꯩꯅꯣꯁꯤꯒ ꯀꯣ ꯎꯝ ꯑꯗꯨꯗꯩꯗꯨꯗ ꯕꯦꯁ ꯇꯧꯔꯒ ꯂꯣꯟꯁꯦ ꯑꯩꯅ ꯂꯣꯟꯁꯦ ꯁꯦꯡꯁꯟ ꯑꯗꯨ ꯇꯧꯖꯕꯅꯦ ꯎꯝ ꯑꯗꯨꯅ ꯑꯩꯅ ꯀꯣꯟꯇꯦꯟ ꯑꯃ ꯁꯦꯝꯕ ꯃꯇꯝꯗ ꯏ ꯑꯦꯝ ꯑꯥꯏ ꯀꯣꯟꯇꯦꯟ ꯑꯃ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯄꯣꯏꯟꯁꯦ ꯁꯤꯅ ꯃꯦꯟ ꯑꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯒ ꯑꯩꯅ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯊꯥꯛꯀꯅꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯑꯣꯐꯤꯁ ꯃꯌꯥꯁꯤꯗ ꯑꯩꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯑꯩꯒꯤ ꯔꯥꯏꯕꯦꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯔꯥꯏꯕꯦꯜ ꯍꯥꯏꯇꯥꯔꯦ 0% ꯄꯤꯕ ꯑꯗꯨ ꯄꯤꯕ ꯌꯥꯝ ꯄꯤꯛꯅ ꯏꯟꯇꯔꯦꯁ ꯔꯦꯠ ꯑꯣꯐ ꯏꯟꯇꯔꯦꯁ ꯄꯤꯕ ꯑꯗꯣ ꯎꯝ ꯑꯗꯨ ꯂꯩꯅ ꯑꯩꯅ ꯑꯗꯨꯝ ꯑꯩꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯗꯨꯝ ꯑꯩ ꯁꯔꯚꯥꯏꯚ ꯇꯧꯕ ꯉꯝꯃꯤ ꯃꯔꯝꯗꯤ ꯌꯦꯁ ꯌꯦꯁ ꯑꯩꯅ ꯄꯤꯔꯤꯕ ꯃꯥꯒꯤ ꯄꯣꯏꯟꯁꯦ ꯑꯩꯅ ꯕꯦꯁ ꯇꯧꯔ ꯄꯤꯔꯤꯕꯁꯦ ꯁꯤꯁꯦ ꯃꯣꯏꯅ ꯄꯤꯕꯁꯨ ꯉꯝꯗꯕꯅꯤ나 ꯑꯩꯅ ꯁꯤꯗꯁꯨ ꯑꯃꯨꯛ ꯕꯦꯁ ꯇꯧꯔ ꯄꯤꯔꯤꯅꯦꯕ ꯑꯩꯅ ꯕꯦꯡꯒꯤ ꯃꯥꯟꯅꯅ ꯄꯤꯔꯨꯔꯒꯗꯤ ꯑꯩ ꯑꯃꯨꯛ ꯁꯔꯚꯥꯏꯚ ꯇꯧꯕ ꯉꯝꯃꯣꯏꯕ ꯑꯗꯨꯅ ꯑꯣꯀꯦ ꯑꯩꯒꯤ ꯁꯥꯔ ꯁꯤ ꯍꯧꯖꯤꯛꯀꯤ ꯅꯥꯏꯁ ꯍꯣꯝ ꯚꯦꯔꯤꯐꯤꯀꯦꯁꯟ ꯍꯥꯏꯗꯤ ꯋꯤꯗꯥꯎꯠ ꯕꯦꯡ ꯁ꯭ꯇꯦꯠꯃꯦꯟ ꯋꯤꯗꯥꯎꯠ ꯕꯦꯡ ꯄ꯭ꯔꯨꯐ ꯀꯣ ꯏꯟꯀꯝ ꯄ꯭ꯔꯨꯐ ꯑꯝꯇ ꯌꯥꯎꯗꯕꯤꯗ ꯃꯥꯏ ꯍꯣꯝ ꯚꯦꯔꯤꯐꯤꯀꯦꯁꯟ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯄꯤꯔꯛꯄꯅꯤꯅ ꯑꯗꯨꯗꯩꯗꯨꯗ ꯑꯩꯒꯤ ꯇꯥꯔꯒꯦꯠꯁꯦ ꯑꯗꯨ ꯊꯥꯒꯅꯦꯕ ꯀꯣꯟꯇꯦꯟꯁꯦ ꯑꯩꯅ ꯑꯗꯨ ꯊꯥꯒꯦꯅ ꯈꯜꯂꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯁꯥꯔ ꯆꯨꯝꯕ ꯌꯥꯏ ꯂꯥꯟꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯁꯨ ꯈꯪꯗꯕꯩ ꯁꯥꯔ ꯇꯝꯒꯦꯅꯕꯨꯗꯤ ꯂꯥꯟꯕ ꯆꯨꯝꯕ ꯂꯥꯛꯏꯅꯦ ꯀꯩꯝ ꯂꯩꯇꯦ ꯂꯥꯟꯕ ꯆꯨꯝꯕ ꯀꯩꯝ ꯊꯦꯡꯛꯁ ꯐꯣꯔ ꯑꯥ making us understand all these ꯑꯠꯆꯥ things okay so ꯍꯣꯏ ꯑꯩꯅ ꯁꯥꯔ ꯑꯩꯁꯦ ꯍꯥꯏꯗꯣꯏꯁꯦ ꯀꯟꯇꯦꯟꯁꯦ ꯑꯗꯨ ꯁꯦꯝꯒꯅꯤ ꯁꯥꯔ ꯀꯣꯏꯁꯟ ꯑꯃ ꯍꯪꯒꯦꯕ ꯏꯐ ꯍꯣꯏ ꯁꯥꯔ ꯎꯝ ꯕꯣꯔꯤꯁꯅ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡꯁꯦ ꯉꯥꯛꯇꯪꯒꯤ ꯑꯣꯏꯅ ꯑꯣꯗꯤꯌꯦꯟꯁ ꯑꯣꯏꯅ ꯑꯖꯨꯝ ꯇꯧꯕꯤꯔꯛꯎ ꯎꯝ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ 5 minutesꯀꯤ ꯍꯨꯛ ꯑꯃ ꯂꯩꯔꯦꯕ ꯑꯩ ꯀꯩꯅꯣꯝ ꯈꯪꯒꯦꯕ ꯑꯩ ꯎꯝ ꯀ꯭ꯂꯦꯔꯤꯇꯤ ꯌꯥꯝ ꯄꯥꯝꯕꯩꯅꯦꯕꯀꯣ ꯍꯨꯛ ꯑꯃ ꯗꯔꯀꯥꯔ ꯂꯩꯔꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯎꯝ ꯏꯟꯅ ꯑꯩꯅ ꯕꯣꯔꯤꯁꯇ ꯐꯖꯅ ꯍꯦꯜꯞ ꯇꯧꯕ ꯉꯝꯅꯦꯕ ꯕꯣꯔꯤꯁꯅ ꯎꯝ ꯍꯨꯛ ꯑꯃ ꯄꯤꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯗ ꯁꯤ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯁꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯍꯥꯏꯕꯗꯤ ꯎꯝ ꯑꯁꯣꯛꯄ ꯃꯄꯥꯗꯣ ꯕꯣꯔꯤꯁꯅ ꯄꯥꯏꯗꯣꯏꯅꯦꯕ ꯍꯧꯖꯤꯛ ꯑꯗꯨ ꯃꯄꯥꯗꯣ ꯄꯥꯏꯕꯗꯨꯅꯤ ꯃꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯅꯤꯡꯗꯣꯏꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯎꯝ ꯕꯣꯔꯤꯁꯅ ꯍꯧꯖꯤꯛ ꯂꯩꯕ 5 minutesꯁꯤꯗ ꯑꯣꯔ 5 seconds 10 secondsꯇ ꯀꯩꯒꯨꯝꯕ ꯕꯣꯔꯤꯁꯀꯤ ꯄ꯭ꯔꯗꯛꯁꯦ ꯕꯣꯔꯤꯁꯀꯤ ꯄ꯭ꯔꯗꯛꯀꯤ ꯚꯦꯂ꯭ꯌꯨꯁꯦ ꯍꯨꯛ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯀꯔꯤ ꯄꯣꯠ ꯊꯝꯃꯛꯀꯗꯒꯦ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯑꯗꯨꯅ ꯑꯩꯅ ꯈꯪꯅꯤꯡꯉꯤꯁꯦ ꯑꯩꯒꯤ ꯄꯤꯟ ꯄ꯭ꯔꯗꯛꯁꯦ ꯄꯣꯏꯟꯁꯦ ꯀꯩꯅꯣ ꯄꯤꯟ ꯄꯣꯏꯟꯁꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯔ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯁꯣꯁꯥꯏꯇꯤꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯅꯤꯠꯁꯦ ꯍꯥꯏꯗꯤ ꯑꯦꯅꯤ ꯄ꯭ꯔꯗꯛꯇꯀꯣ ꯑꯦꯅꯤ ꯄ꯭ꯔꯗꯛꯇ ꯅꯤꯠꯁꯦ ꯂꯩꯌꯦꯕ ꯁꯥꯔ ꯑꯗꯣ ꯃꯣꯏꯒꯤꯅ ꯏꯟ ꯀꯦꯁ ꯑꯣꯏꯅ ꯄꯨꯂꯞ ꯊꯤꯗꯣꯛꯄꯁꯦ ꯏꯐ ꯉꯝꯗꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥꯁꯦ ꯏꯟꯀꯝꯁꯦ ꯑꯗꯨꯝ ꯂꯥꯛꯏꯅꯤ ꯊꯥꯒꯤ ꯑꯗꯨꯝ ꯂꯥꯛꯏꯅꯤ ꯏꯚꯟ 30,000 ꯂꯥꯛꯑꯦꯅ ꯈꯜꯂꯁꯦ ꯃꯤ ꯑꯃꯒꯤ ꯃꯥꯅ ꯄꯥꯝꯃꯤꯕ ꯄꯣꯠꯁꯦ 30,000 ꯌꯧꯔꯝꯃꯒꯗꯤ ꯃꯥꯁꯦ ꯂꯣꯏ ꯑꯦꯛꯁꯄꯦꯟꯁ ꯂꯣꯏ ꯆꯠꯈ꯭ꯔꯅꯦꯕ ꯑꯗꯨꯒ ꯑꯣꯀꯦ 30,000 ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯂꯣꯏ ꯆꯠꯈ꯭ꯔꯅꯤ ꯄꯣꯠꯇꯨꯃ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯝ ꯃꯥꯒꯤ ꯊꯥ ꯑꯃꯒꯤ ꯆꯪꯒꯗꯕ ꯈꯣꯠꯀꯗꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯝꯇ ꯀꯩꯅꯣ ꯇꯧꯅꯕ ꯂꯦꯝꯍꯧꯔꯔꯣꯏ ꯑꯗꯨꯅ ꯏ ꯑꯦꯝ ꯑꯥꯏꯁꯦ ꯗꯔꯀꯥꯔ ꯂꯥꯛꯀꯅꯦꯕ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯏ ꯑꯦꯝ ꯑꯥꯏꯁꯦ ꯕꯦꯡ ꯐꯥꯎꯅ ꯄꯤꯕ ꯉꯝꯕ ꯏ ꯑꯦꯝ ꯑꯥꯏ ꯅꯠꯇꯦꯕ ꯑꯩꯈꯣꯏꯗꯤ ꯑꯦꯅꯤ ꯑꯣꯀꯦ ꯄ꯭ꯔꯗꯛꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯉꯝꯃꯦꯕ ꯗꯤꯜ ꯇꯧꯕ ꯉꯝꯃꯦꯕ ꯑꯣꯀꯦ ꯏꯚꯟ ꯐꯔꯅꯤꯆꯔ ꯀꯩꯅꯣꯒ ꯂꯣꯏꯅꯕ ꯑꯩꯈꯣꯏ ꯂꯣꯏ ꯗꯤꯜ ꯇꯧꯕ ꯉꯝꯃꯦꯕ ꯏꯚꯟ ꯑꯣꯀꯦ ꯀꯩꯅꯣꯅꯕꯨ ꯕꯦꯡꯅꯕꯨ ꯉꯝꯗꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯉꯝꯃꯦꯕ ꯃꯅꯤꯄꯨꯔꯗ ꯑꯗꯣ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯏꯗꯤ ꯄ꯭ꯔꯗꯛꯄꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯗꯤꯜ ꯇꯧꯕ ꯑꯣꯀꯦ ꯉꯝꯃꯦꯕ ꯅꯥꯏꯁ ꯑꯗꯨꯗꯨꯅ ꯁꯥꯔ
ꯑꯗꯨꯒꯨꯝꯕꯁꯦ ꯕꯦꯡꯅꯁꯨ ꯄꯤꯕ ꯉꯝꯗꯕꯅꯤꯅ ꯃꯣꯏꯅꯁꯨ ꯗꯔꯀꯥꯔ ꯂꯩꯕꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯗꯨꯗꯩꯗꯨꯗ ꯑꯗꯨꯝ ꯂꯣꯟꯁꯦ ꯑꯗꯨꯝ ꯈꯨꯠ ꯊꯥꯕ ꯉꯝꯒꯅꯦꯕ ꯑꯗꯨꯅ ꯀꯩꯅꯣꯁꯤꯡꯅ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯂꯣꯏꯅꯕ ꯑꯗꯨꯝ ꯌꯥꯒꯗ꯭ꯔꯅ ꯈꯜꯂꯦꯕꯁꯦ ꯌꯥꯝ ꯊꯤ ꯌꯥꯏ ꯌꯥꯝ ꯊꯤ ꯌꯥꯏ ꯀꯩꯒꯤꯅꯣ ꯌꯥꯝ ꯊꯤ ꯌꯥꯏ ꯑꯗꯨ ꯄꯣꯠꯇꯨꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯀꯩꯅꯣ ꯕꯣꯔꯤꯁꯀꯤ ꯀꯩꯅꯣ ꯕꯤꯖꯤꯅꯦꯁꯀꯤ ꯄꯦꯖ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎ ꯏꯃꯣꯏꯅꯨ ꯑꯦꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯏꯃꯣꯏꯅꯨ ꯑꯦꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯑꯩ ꯀꯩꯅꯣꯝꯇ ꯌꯦꯡꯒꯦꯕꯀꯣ ꯎꯝ ꯀꯔꯝꯕꯅꯣ ꯁꯤꯁꯦ ꯏꯃꯣꯏꯅꯨ ꯑꯦꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯁꯦ ꯊꯣꯛꯇꯦ ꯁ꯭ꯄꯦꯂꯤꯡꯁꯦ ꯀꯩꯅꯣ ꯏꯅ ꯍꯧꯕ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯁꯥꯔ ꯑꯥꯏ ꯑꯣꯏꯕ ꯑꯩꯈꯣꯏ ꯏꯃꯣꯏꯅꯨꯁꯦ ꯑꯥꯏ ꯑꯣꯏꯌꯦ ꯁꯥꯔ ꯏꯃꯣꯏꯅꯨ ꯑꯥꯏ ꯎꯝ enterprises okay easy EMI available desktop, smartphone, CCTV camera, biometric machine. Immune enterprises na adoban. ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦ ꯕꯣꯔꯤꯁꯇ ꯃꯣꯏꯒ ꯋꯔꯛ ꯇꯧꯃꯤꯟꯅꯕ ꯃꯇꯝꯗ ꯕꯣꯔꯤꯁꯇ ꯔꯤꯖꯜ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯇꯕ꯭ꯔꯥ ꯁꯥꯔ ꯑꯍꯥꯟꯕꯗ ꯐꯥꯔꯁꯇ ꯑꯝꯇꯪ ꯑꯍꯥꯟꯕꯗ ꯊꯥꯖꯖꯈꯤꯕꯀꯣ ꯁꯥꯔ ꯑꯗꯣ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯗꯨꯝ ꯇꯝꯃꯤꯟꯅꯔꯝꯃꯦ ꯑꯩꯈꯣꯏꯅꯗꯤ ꯁ꯭ꯇ꯭ꯔꯤꯝ ꯄꯨꯟꯗꯕꯩ ꯈꯪꯅꯔꯝꯗ꯭ꯔꯦ ꯑꯗꯣ ꯁꯨꯝ ꯍꯪꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯁꯨꯝ ꯍꯥꯏꯗꯤ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯁꯨꯝ ꯑꯣꯏ ꯂꯩꯔꯝꯃꯦ ꯃꯥꯅ ꯑꯍꯥꯟꯕꯗ ꯑꯝꯇꯪ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯤꯒꯦ ꯁꯥꯔ ꯑꯗꯨꯗꯗꯤ ꯔꯤꯖꯜ ꯂꯥꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯥꯞꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯖꯦꯔꯣ ꯔꯤꯖꯜ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯗꯨꯗ ꯔꯤꯖꯜ ꯑꯅꯤ ꯑꯍꯨꯝ ꯁꯨꯕꯗ ꯑꯝꯇ ꯐꯪꯈꯤꯗ꯭रे ꯑꯗꯣ ꯁꯥꯔꯗ ꯑꯩꯅ ꯍꯟꯗꯛ ꯚꯤꯗꯤꯑꯣ ꯑꯃ ꯑꯩꯅ ꯁꯨꯝ ꯑꯩꯈꯣꯏꯅ ꯁꯦꯝꯖꯕ ꯑꯃ ꯊꯥꯖꯈꯤꯗꯅꯀோ ꯁꯥꯔ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯐꯦꯁꯕꯨꯛꯁꯦ ꯊꯥꯒꯠꯂꯒ ꯕꯨꯁ ꯇꯧ ꯀꯥꯞꯊꯣꯛꯆꯩꯑꯕꯀꯣ ꯑꯗꯨꯗꯗꯤ ꯔꯤꯖꯜꯁꯦ ꯐꯖꯅ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯀꯁꯇꯃꯔ ꯐꯣꯟꯁꯦ ꯑꯣꯛꯄꯕꯨ ꯉꯝꯗꯦ ꯑꯗꯨꯒ ꯃꯦꯁꯦꯖ ꯍꯟꯕꯕꯨ ꯉꯝꯃꯛꯇꯦꯕ ꯀꯁꯇꯃꯔ ꯀꯥꯏꯅꯣꯁꯦ ꯍꯦꯟꯖꯜꯂꯛꯇꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯣ ꯂꯥꯛꯑꯦ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯂꯣꯏ ꯂꯧꯈꯠꯇꯦꯕꯀꯣ ꯀꯛꯄ ꯌꯥꯕꯗꯤ ꯑꯩꯈꯣꯏꯅ ꯁꯥꯔꯚꯤꯁ ꯄꯥꯏꯕ ꯉꯝꯃꯣꯏꯗꯕ ꯀꯥꯡꯕꯨꯗꯤ ꯑꯗꯨꯝ ꯂꯧꯊꯣꯛꯏꯅꯦꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯁꯥꯔ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯄꯤꯔꯛꯀꯗꯕ ꯇꯤꯞꯁ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯝꯕ ꯉꯝꯃꯔꯣꯏꯕ ꯍꯣꯏ ꯁꯥꯔ ꯑꯃꯨꯛ ꯍꯟꯅ ꯑꯣꯛꯄ ꯉꯝꯃꯣꯏꯕ ꯑꯃꯨꯛ ꯍꯦꯟꯅ ꯑꯣꯛꯄ ꯉꯝꯃꯣꯏꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯍꯣꯏ ꯕꯣꯔꯤꯁꯀꯤ ꯅꯤꯁꯁꯦ ꯌꯥꯝ ꯊꯤ ꯗꯤꯃꯥꯟ ꯂꯩꯕ ꯅꯤꯁꯅꯦꯕ ꯂꯣꯏꯅꯃꯛ EMIꯗ ꯂꯧꯅꯤꯡꯕ ꯉꯥꯛꯇꯅꯦꯕꯀꯣ ꯌꯦꯡꯉꯤꯕ ꯃꯌꯥꯝꯁꯤꯡꯁꯨ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯏꯚꯟ ꯈꯔ ꯌꯦꯡꯉꯤ ꯃꯌꯥꯝꯁꯤꯡꯁꯨ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯏꯐ EMIꯗꯒꯤ ꯄ꯭ꯔꯗꯛ ꯄꯥꯝꯕ ꯇꯥꯔꯗꯤ ꯌꯨ ꯀꯦꯟ ꯀꯟꯇꯦꯛ ꯕꯣꯔꯤꯁ ꯏꯃꯣꯏꯅꯨ ꯑꯦꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯑꯃꯨꯛꯀꯁꯨ ꯍꯥꯏꯒꯦꯀꯣ ꯕꯠ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯕꯣꯔꯤꯁꯁꯤꯅꯦꯕ ꯀꯣꯟꯇꯦꯟꯁꯦ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯁꯦ ꯔꯣ ꯑꯣꯏꯕ ꯀꯣꯟꯇꯦꯟꯁꯦ ꯄꯥꯝꯃꯦ ꯔꯤꯌꯦꯜ ꯑꯣꯏꯕ ꯀꯣꯟꯇꯦꯟꯁꯦ ꯄꯥꯝꯃꯦꯕ ꯀꯣꯟꯇꯦꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯣꯟꯇꯦꯟ ꯌꯥꯝꯕꯅꯤꯅ ꯕꯣꯔꯤꯁꯅ ꯁ꯭ꯇ꯭ꯔꯣꯡ ꯅꯤꯁ ꯑꯃ ꯄꯥꯏꯗꯣꯏꯅꯦ ꯑꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣꯏꯁꯦ ꯕꯣꯔꯤꯁꯁꯦ ꯀꯦꯃꯦꯔꯥ ꯒꯥꯏ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯑꯗꯨꯁꯨ ꯑꯣꯏꯗ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯥꯝ ꯊꯤ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ ꯄꯣꯠꯅꯦ ꯕꯣꯔꯤꯁ ꯑꯩꯅ ꯍꯥꯏꯖꯩꯀꯣ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯑꯩ ꯒꯦꯔꯦꯟꯇꯤ ꯑꯗꯨꯝ ꯄꯤꯒꯦ 3 monthsꯇ ꯕꯣꯔꯤꯁꯅ each and every ꯄ꯭ꯂꯥꯟꯁꯦ ꯀꯦꯃꯦꯔꯥꯒ ꯂꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯆꯠꯄ ꯃꯇꯝꯗ ꯕꯣꯔꯤꯁꯀꯤ EMIꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯐꯖꯅ ꯒ꯭ꯔꯣ ꯇꯧꯔꯛꯄꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯝꯅ ꯂꯥꯏꯌꯦꯕ ꯁꯤ ꯄꯣꯠ ꯑꯗꯨꯕꯨ ꯑꯗꯨ ꯍꯌꯦꯡ ꯍꯥꯏꯔꯒ ꯕꯣꯔꯤꯁ ꯑꯩꯅ ꯒ꯭ꯔꯣ ꯇꯧꯋꯦ ꯍꯥꯏꯔꯒ ꯕꯣꯔꯤꯁꯅ ꯃꯅꯨꯡꯗ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯇꯧꯗ꯭ꯔꯒ ꯃꯤ ꯃꯌꯥꯝꯅ ꯐ꯭ꯔꯣꯗ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯄꯣꯠꯇꯨꯗꯤ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯏꯊꯧ ꯅꯠꯇꯦꯀꯣ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯕꯣꯔꯤꯁꯅ ꯃꯦꯟꯇꯦꯟ ꯇꯧꯖꯒꯗ ꯃꯤꯗꯤ ꯂꯥꯛꯀꯅꯤꯕ ꯄꯩꯒꯩ ꯂꯥꯛꯀꯅꯤ ꯑꯦꯟꯀ꯭ꯋꯥꯏꯔꯤꯁꯤ ꯄꯩꯒꯩ ꯂꯥꯛꯀꯅꯤꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯦꯚ꯭ꯔꯤꯗꯦ ꯑꯩ ꯏꯁꯥꯁꯨ ꯑꯦꯟꯀ꯭ꯋꯥꯏꯔꯤꯁ ꯔꯤꯁꯤꯞ ꯇꯧꯔꯤꯕ ꯃꯤꯅꯦꯕ ꯃꯦꯁꯦꯖ ꯄꯩꯒꯩ ꯑꯩ ꯄꯥꯗꯕ ꯀꯌꯥꯝꯅꯦ ꯄꯥꯕ ꯁꯪꯗꯕꯒꯤꯀꯣ ꯑꯗꯨꯅ ꯑꯦꯟꯀ꯭ꯋꯥꯏꯔꯤꯁꯤ ꯄꯩꯒꯩ ꯂꯥꯛꯀꯅꯤꯕꯀꯣ ꯑꯩꯅ ꯍꯥꯏꯔꯛꯀꯗꯣꯏ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯀꯣꯟꯇꯦꯟꯁꯦ ꯃꯨꯆꯨꯋꯦꯜ ꯑꯣꯏꯇꯥꯕ ꯚꯦꯂꯤꯗ ꯑꯣꯏꯇꯥꯕ ꯑꯗꯨꯒ ꯚꯦꯂ꯭ꯌꯨ ꯄꯤꯇꯥꯕ ꯁꯣ ꯑꯩ ꯍꯥꯏꯔꯛꯀꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯕꯣꯔꯤꯁꯇ ꯂꯥꯛꯀꯦꯕ ꯁꯣ ꯑꯩꯅ ꯉꯁꯥꯏꯗ ꯕꯣꯔꯤꯁꯇ ꯍꯪꯉꯤ ꯃꯌꯥꯝꯁꯤꯡꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯌꯦꯡꯉꯣ ꯅꯣꯏ ꯃꯌꯥꯝꯗ ꯕꯣꯔꯤꯁꯇ ꯍꯪꯉꯤꯁꯦ ꯕꯣꯔꯤꯁꯅ ꯅꯣꯏꯗꯤ ꯍꯦꯜꯂꯦ ꯍꯥꯏꯕ ꯅꯠꯇꯦ ꯅꯣꯏꯅ ꯍꯟꯊꯩ ꯍꯥꯏꯕ ꯅꯠꯇꯦ ꯕꯣꯔꯤꯁ ꯑꯣꯜꯔꯦꯗꯤ ꯃꯥꯒꯤ ꯏꯟꯗꯁꯇ꯭ꯔꯤ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯇ ꯂꯩꯔꯕꯅꯤꯅ ꯃꯥꯅ ꯀꯣꯟꯁꯦꯞꯁꯦ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯕꯅꯦ ꯃꯥꯅ ꯇꯧꯔꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯉꯕꯅꯦꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯊꯣꯏꯅꯀꯤ ꯍꯪꯉꯤꯅꯦꯕ ꯃꯥ ꯉꯁꯥꯏ ꯈꯪꯉꯕꯅꯤꯅ ꯃꯥꯒꯤ ꯏꯟꯗꯁꯇ꯭ꯔꯤꯁꯦ ꯑꯩꯅ ꯍꯪꯕ ꯃꯇꯝꯗ ꯌꯦꯡꯉꯣ ꯃꯥꯅ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯃꯐꯝꯗ ꯐꯣꯀꯁ ꯇꯧꯗꯣꯏꯅꯤ ꯁꯤ ꯇꯧꯗꯣꯏꯅꯤ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯀꯣꯟꯇꯦꯟ ꯁꯦꯞꯇ ꯁꯨꯃꯥꯏꯅ ꯄꯨꯜ ꯇꯧꯗꯣꯏꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯦꯝ ꯊꯤꯡ ꯅꯣꯏꯗꯁꯨ ꯅꯣꯏꯒꯤ ꯂꯥꯏꯐꯇ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯣꯏꯅꯦꯕ ꯕꯣꯔꯤꯁꯅ ꯇꯧꯔꯤ ꯄꯣꯠꯁꯦ ꯇꯧ ꯍꯥꯏꯕ ꯅꯠꯇꯦ ꯅꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯇꯨꯗ ꯅꯣꯏꯅ ꯄꯥꯏꯒꯗꯧꯔꯤꯕ ꯕꯤꯖꯤꯅꯦꯁꯇꯨꯗ ꯁꯨꯃꯥꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯛꯀꯗꯣꯏꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ 3 months ꯃꯅꯨꯡꯗꯅꯤ ꯕꯤꯖꯤꯅꯦꯁ ꯁꯦꯠ ꯇꯧꯗꯣꯏꯁꯦ ꯕꯤꯖꯤꯅꯦꯁ ꯁꯦꯠ ꯇꯧꯗꯕ ꯃꯤꯗꯣ ꯀꯩꯅꯣ ꯄꯨꯔꯥ ꯐꯨꯜꯂꯤ ꯀꯣꯔꯁ ꯕꯦꯟ ꯇꯧ ꯇꯥꯕ 3 months ꯃꯅꯨꯡꯗ each and every one ꯕꯤꯖꯤꯅꯦꯁ ꯁꯦꯠ ꯇꯧꯗꯣꯏꯅꯤ ꯑꯗꯨꯅ ꯃꯨꯟꯅ ꯇꯥꯜ ꯑꯗꯨꯒꯤ ꯄ꯭ꯂꯥꯟ ꯑꯩꯅ ꯇꯧꯔꯛꯏꯁꯦ ꯍꯧꯖꯤꯛ each and every one ꯂꯟꯆꯦꯟꯕ ꯑꯣꯏꯁꯅꯨ ꯔꯥꯍꯨꯜ ꯑꯣꯏꯁꯅꯨ ꯇꯨꯜꯖꯤꯠ ꯑꯣꯏꯁꯅꯨ ꯍꯩꯒꯦꯔꯥ ꯍꯩꯔꯣꯏꯒꯦꯔꯥ ꯕꯤꯖꯤꯅꯦꯁ ꯁꯦꯠ ꯇꯧꯗꯣꯔꯕꯅꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯗꯤ ꯕꯤꯖꯤꯅꯦꯁ ꯂꯣꯟꯆ ꯇꯧꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯟꯅꯕ ꯀ꯭ꯂꯥꯏꯟ ꯀꯃꯥꯏꯅ ꯂꯥꯛꯀꯅꯤ ꯀ꯭ꯂꯥꯏꯟ ꯂꯥꯛꯇ꯭ꯔꯀꯥꯟꯗ ꯀ꯭ꯂꯥꯏꯟꯒꯤ ꯑꯃꯨꯛ ꯗꯤꯁꯀꯁꯟ ꯇꯧꯕ ꯑꯃꯨꯛ ꯀ꯭ꯂꯥꯏꯟ ꯐꯪꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯅ ꯀ꯭ꯂꯥꯏꯟꯒꯤ ꯃꯔꯝꯗ ꯃꯊꯥ ꯁꯥꯏꯁꯦ ꯀꯩꯒꯤꯅꯣ ꯑꯗꯨꯒꯤ ꯑꯃꯨꯛ ꯗꯤꯁꯀꯁ ꯇꯧꯕ
Sunil Oigera, Bishorjit Oigera, Alpesh Oigera, Adagidi, Dinesh Oigera, each and every one in Apama business to hold. This is the first goal. Business hold na client you can kanya puti. Client pang na pesha kan kanya puti. So adu ninga si discuss to grise. Adu na. Say suppose I hire give Rishirasta hanga se you know. Ngasi di khar practical khar tau se buko. Practical tau busida question khar hanga lake bai. Mi yam dringai fai ni ko mi yam ka dan heng amam question hang maga de phang oi du ni ko gyan men taroi du ni. So I know je hang du Rishirasta. Nang na build owning my personal brand se. If I know on the hang long term book ta personal brand mean nang somewhat people khar ni nang masa khangan ba pa me mana. Adu khangan ni se nang na heng hanura fauda this is how I want to be known. Hai po che kai no nang adu gi poto ngon hai fet explain to. Kai no khali do kai no khali do kai khan ma this is the issue. Yam khan me darka ta de. ꯑꯩꯁꯦ ꯀꯩ ꯍꯥꯏꯅꯤ Farine, ai example pe nang ngawe nang je Imam Gaji ne nang je. ꯍꯣꯏ Let's assume for a while that you are an Imam Gaji. You are an upcoming Imam Gaji. Tawra se ba khanara se ba. Lo je hogal le ba. Nangon da hogal ko matam sida suppose nang hoba matam sida di hoba da di nang nisham pai ra hogdu ne. Nisham pai hogdu dia di nang loina mai ta nang ne da sanga ga ekda akhang ngai loi saru yab la te nang na. Nang fail oi du ne. Nang hogot pa ngamoy du ne. Adu tadi akoi niche ma khai do se. Suppose niche se khai do matam da. Loi mun na taw ko mun na loi taw ko si part me si part ne important khwai oi de. Niche da suppose nang na hai ba. Example da sida ne kak lak ka du me sida ne course lak ka du me je ko. Example nang lead generation oi ge lead generation expert oi ge hai. Example ne. Okay. Mi am lay marketing hay to mi am thi lay. Marketing je ai lu na log de ai simple oi na log simple oi na log du kai gi no ha ke. Marketing da high fi usal laga nangi product to hena sell tong ni have to like te guarantee lay na te. Sima yaning ko yaning dro su yaning ka ning khale yaning ka ni. High fi product high fi usal laga mi gi hamoy to touch to bungam da mi gi problem to touch to yo bungam da nangi problem mang na nang grow to nangi product se lai ni have se yam na chance am name adu nai ha ke nang lead generation expert name but nang na every day lead generation gi maram da this is how to generate leads this is how to generate 5 leads this is how to generate 3 leads have po se nang na sak thu ngang ma matam da nang se boring chu boring guy ne nang oi du se mi ne nang ko de se yeng ning oi du ne nang se boring guy ne oi du se Seng mana hai je boring guy ni oi du se kai no nang na khalai ban ni shi gi matung ina matam chang du ne matam chang ka nang na aduna yong na ji Alex Hormozi ge example pi ge Alex Hormozi na acquisition to matam da magi content je acquisition da always depends su to mo to brain acquisition da depend to brain loi mak ta depend to mo Imam Gaji gi my content je magi educate yam toina depend to mo tawri neba indirectly tawri neba indirectly sine ba important hoise kai noi haning je fun no hin bamsu darka tai fun in the sense jagoi shaw hai nate fun in the sense serantra ma thabak to hai nate buti shek to hai nate aju to hai nate ama to hai nate fun in the sense attention pull to busine men attention ne attention is money ne adu jare attention pull to ne aina boris ju hai je each and everyone keno da su bamkin da ju hai je lan chen ma da ju hai je attention ne ne pull to du attention I know why attention pull to hai attention pull to je kai no hai da I know ma phamme phong ga jai je content je sending de example ni pi je ko content sending da ka je ina ngasi di content je mi myam khar share to hon ge have content am khalle anh khal mayam share to ya ba content je kai no hai
financial gi related oiba pot su oiba but mayam na ju share to ba content je kai no hai what is a trending topic iPhone then aina research to ai ningsing e ba kai no khoi iPhone jina khoi gi society de impact to je kai no hai da thigal le aina ai kok sida thigal ka na aina hai paisa sungai lei tabida paisa pai da iPhone lei dabdi yadde naza car thau dabdi yadde that is the hook right there pull tawramne hais ma haidi ken si akhoi society thoyo potuni si thoyo potuni pull tawramne si pot se ko adu share do adum 1000 above share to create so aina haningi point se kaino haim tamda fun ju oidure noi content is fun ju oidune noi na hojik same thing exercise to bagi dagi di push up to bagi to bo pot se si ji yam na repeated oi re bagi pot se mayam sing de loi thadare each and every one sing de thadare yumi yone Europe macha, UK macha, US macha, foreign each and India macha, everyone is doing the same thing. But sometimes sometimes but unique way ge haitardi nana hainingi pot se kaino haimtanda unique way ge haitardi kaino nangna tawduri pot se nangi creativity skills of sino wai creative sina da mi ma taw tam matamda mi ma taw da pura copy and paste tawtardi you will never grow copy tawraga adu potu de nang unique to onthok tardi nang grow tawni nang grow tawni aseng mane haije kayino aina English ta content se makanda aina Manipur da shift tawri je kayo edagi Hindi da shift tawri je tawrok tu je kayino haije haike sigi yamna valuable pot khar lay mun taw tasengna content creator ko da mayam sing jai ngasi lesson khar acho lesson khar haige bam impactful lesson khar go still mi khara nai ngon hai kai brother nang na Manipur da content creator je nang na English da content creator du jam na creator du je kai gino na hange ai mo jam explanation pi dib kai gino tam da mo na market ki niyom jam khang ban te mayam na sei sida Mr. K ba dai hange Blue Ocean Master Dev K ba je Blue Ocean like pa on fa ne ma je kana Blue Ocean like hange Do you know what is blue ocean? What do you mean by blue ocean in marketing, in business? Am khang de. How do you like maram? Hai ka duni hangi ni hai ka duni kai e ngai ko patience ngai la yu ko e ma na ga khang am dai ngone silak pa ne am te mo e hack mun da blue ocean have di kai nyam da blue ocean have am lay red ocean have am lay blue ocean hai tar di e tai driba ocean have ne e tai driba red city mayam loi tong na lay ba mayam na keno tong na lay ba mayam loi changjal lay ga lay ba mayam sidai da loi mak e tai ra ga lay ba fam ne red ocean ne nang na changu mutam da nang je dum lup pa ga dum e mak tum power lay gi drum ne so blue ocean hai tar di fresh oi ba e tai na dri ma fam do hai ne adu tar di nang na thi je blue ocean thi du ne blue ocean thi mutam da blue ocean thi wai na blue ocean na mu ko ji thi mutam da adu na mu stress wang du ne noise so aduna blue ocean thi wai je blue ocean je yamna line na thi gedam ne mekta lu na thi bia de suppose ai ngonda hai ai no hai English content sema matam da ai no da guarantee pi English content sema je English content do English da fa da wangang bai junu English da fa na hai junu content consistency ju maintain to nang English da grow to yam wani am tina grow to wani kai gi no ai ha ke English ki if nana kai nang marketing gi niche sa sang gi hai marketing gi niche ta Gary B like re Den Lok like re Grant Cardone like re adagi di afo miyam like re already giant like re kaino gi US dagi UK dagi pai gi like re so si like marak sida nang na moi gi top level da chat ki hai tar di nang sahi kyam chang du ne sahi kyam chang du ne moi ga compete tong na bai je nang moi ga thenga imam ga ji like re adagi Andrew Tate like re adu mayam sing du nang na chang ma tam ye khai na ma tam da nang je sida nang lai je sida nang u potin nang kana no kem khang ban te nang je yan tabra tabra nang je kana no kem khang ban te nang je kai lai no exist over risira sai ban fa je exist over to dabra hai je kana khang pote bishwar je exist over to dabra kana khang pote adu itadi
ꯁꯤ ꯃꯇꯥꯡꯁꯦ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕꯗ ꯑꯩ ꯍꯥꯏꯒꯦ ꯏꯪꯂꯤꯁꯇꯁꯨ ꯒ꯭ꯔꯣ ꯇꯧꯅꯕ ꯍꯤꯟꯗꯤꯗꯁꯨ ꯒ꯭ꯔꯣ ꯇꯧꯅꯕ ꯄꯣꯠꯅꯦꯕ ꯁꯦꯝ ꯋꯦ ꯑꯩꯅ ꯇꯧꯔꯛꯄꯗꯨ ꯄꯣꯠ ꯃꯌꯥꯝꯁꯤꯡꯗꯨ ꯁꯤꯅꯦꯕ ꯑꯩꯅ ꯅꯣꯏꯗ ꯍꯥꯏꯗꯣꯔꯛꯏꯁꯦ ꯌꯦꯁ ꯏꯪꯂꯤꯁꯇꯁꯨ ꯒ꯭ꯔꯣ ꯇꯧꯔꯛꯀꯅꯤ ꯏꯪꯂꯤꯁꯇꯁꯨ ꯒ꯭ꯔꯣ ꯇꯧꯕ ꯃꯇꯝꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯦ ꯃꯔꯛ ꯑꯃ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯦꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝꯅ ꯔꯤꯜꯁ ꯑꯍꯥꯟꯕ ꯃꯇꯝ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯔꯤꯜꯁꯁꯦ ꯌꯥꯝ ꯂꯨꯔꯦꯕꯀꯣ ꯊꯥꯏꯅꯒ ꯔꯤꯜꯁ ꯃꯥꯟꯗꯦꯕ ꯔꯤꯜꯁꯁꯦ ꯃꯔꯛ ꯑꯃ ꯂꯩꯔꯝꯃꯦ ꯔꯤꯜꯁꯁꯦ ꯍꯦꯛ ꯊꯥꯗꯕꯒ ꯑꯩꯈꯣꯏꯒꯤ ꯄꯨꯡꯈꯥꯏ ꯃꯌꯥꯁꯦ ꯖꯔ ꯚ꯭ꯌꯨꯁꯦ ꯖꯔ ꯀꯥꯞꯄ ꯃꯇꯥꯡ ꯑꯃ ꯂꯩꯔꯝꯃꯦꯕ ꯀꯅꯥ ꯈꯪꯍꯧꯏ ꯁꯤ ꯃꯇꯥꯡ ꯈꯪꯍꯧꯕ ꯌꯥꯎꯕ꯭ꯔꯥ ꯀꯅꯥꯝ ꯈꯪꯗꯦꯀꯣ ꯄꯨꯡꯈꯥꯏ ꯃꯅꯨꯡꯁꯦ ꯅꯪꯅ ꯇꯛ ꯊꯥꯗꯈꯤꯕꯁꯦ ꯃꯥꯏ ꯔꯤꯜꯁꯦ ꯖꯔ ꯂꯥꯎ 1000 2000 3000 ꯚ꯭ꯌꯨꯁ ꯂꯩꯒꯤ ꯃꯇꯥꯡꯅꯦ ꯃꯇꯝꯗꯨꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝꯅ ꯔꯤꯜꯁꯁꯦ ꯌꯥꯝꯅ ꯄꯨꯁ ꯇꯧꯔꯤ ꯃꯇꯥꯡꯅꯦꯕ ꯍꯧꯖꯤꯛꯁꯨ ꯄꯨꯁ ꯇꯧꯔꯤꯅꯤ ꯍꯧꯖꯤꯛꯅ ꯇꯣꯉꯥꯟꯅ ꯋꯦ ꯑꯃꯗ ꯄꯨꯁ ꯇꯧꯔꯦꯕ ꯀꯩꯅꯣ ꯔꯤꯜꯁꯀꯤ ꯀ꯭रिꯌꯦꯇꯔꯁꯦ ꯌꯥꯝ ꯌꯥꯝꯈꯠꯂꯛꯑꯕꯅꯤꯅ ꯑꯗꯨ ꯃꯇꯝꯁꯤꯗ ꯅꯪꯅ ꯄꯨꯡꯈꯥꯏ ꯑꯃ ꯊꯥꯗꯕꯁꯦ ꯃꯤꯅꯤꯠ 50 ꯃꯅꯨꯡꯗ ꯖꯔ ꯀꯥꯞꯄꯛꯀꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯖꯔ ꯂꯥꯎ ꯇꯞꯊꯈꯤꯅꯤ ꯂꯩꯍꯧꯔꯔꯣꯏꯕ ꯑꯃꯨꯛ ꯅꯪꯒꯤ ꯑꯗꯨ ꯚ꯭ꯌꯨꯁꯇꯣ ꯂꯦꯡꯈ꯭ꯔꯔꯣꯏ ꯂꯦꯡꯈ꯭ꯔꯔꯣꯏꯕ ꯅꯪꯁꯦ ꯀꯩꯅꯣ ꯑꯣꯏꯇꯥꯔꯗꯤ ꯅꯪꯒꯤ ꯀꯣꯟꯇꯦꯟꯁꯦ ꯐꯖꯗ ꯇꯥꯔꯗꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯏ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯂꯣꯡ ꯇꯔꯝꯗ ꯌꯨꯇ꯭ꯌꯨꯕꯀꯤ ꯇꯥꯏꯞꯇ ꯇꯧꯕ ꯍꯧꯔꯛꯑꯦ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯃꯌꯥꯝꯅ ꯁꯦꯌꯔ ꯇꯧꯅꯕ ꯑꯗꯒꯤꯗꯤ ꯅꯤꯁꯇ ꯄꯨꯁꯜꯂꯛꯅꯕ ꯊꯕꯛꯁꯦ ꯃꯣꯏꯅ ꯇꯧꯕ ꯍꯧꯔꯛꯑꯦꯕ ꯑꯗꯨꯅ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯒꯦꯟ ꯇꯧꯕ ꯑꯗꯨꯅ ꯀꯩꯗꯧꯒꯅꯤ ꯍꯥꯏ ꯃꯇꯝꯗ ꯅꯪꯅ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯇꯧꯗꯣꯏꯁꯦ ꯍꯧꯖꯤꯛ ꯏꯐ ꯅꯪꯅ ꯍꯧꯖꯤꯛ ꯕ꯭ꯂꯨ ꯑꯣꯁꯤꯟ ꯑꯃ ꯊꯤꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯕ꯭ꯂꯨ ꯑꯣꯁꯤꯟꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯏꯗꯣꯔꯤꯕ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯁꯄꯣꯁ ꯑꯩꯅ ꯍꯥꯏꯔꯦ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯀ꯭रिꯌꯦꯠ ꯇꯧꯅꯤꯡꯕ ꯑꯩꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯑꯣꯏꯅꯤꯡꯉꯤꯁꯦ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟ ꯁꯦꯝꯅꯤꯡꯉꯤꯁꯦ ꯑꯩ ꯀꯩꯅꯣ ꯑꯣꯏꯅꯤꯡꯉꯦ ꯋꯦꯕꯁꯥꯏꯠꯀꯤ ꯃꯇꯥꯡꯗ ꯅꯣꯂꯦꯖ ꯄꯤꯅꯤꯡꯉꯦ ꯑꯣꯔ ꯑꯩꯒꯤ ꯀꯩꯅꯣꯒꯤ ꯃꯇꯥꯡꯗ ꯅꯣꯂꯦꯖ ꯄꯤꯅꯤꯡꯉꯦ ꯏ ꯀꯣꯃꯔꯁꯀꯤ ꯃꯇꯥꯡꯗ ꯅꯣꯂꯦꯖ ꯄꯤꯅꯤꯡꯉꯦ ꯅꯪꯒꯤ ꯅꯤꯁ ꯁꯨꯡꯂꯩ ꯂꯩꯇꯅ ꯑꯩ ꯄꯔꯁꯣꯅꯦल ꯕ꯭ꯔꯦꯟ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯕ꯭ꯔꯣꯛ ꯃꯥꯏꯟꯁꯦꯠꯅꯦꯕꯀꯣ ꯕ꯭ꯔꯣꯛ ꯃꯥꯏꯟꯁꯦꯠꯅꯦ ꯑꯍꯥꯟꯕꯗ ꯅꯪꯒꯤ ꯄ꯭ꯔꯗꯛ ꯁꯨꯡꯂꯩ ꯂꯩꯇꯕꯤꯗ ꯄꯔꯁꯣꯅꯦल ꯕ꯭ꯔꯦꯟ ꯁꯦꯝꯃꯤꯅꯦꯅ ꯄꯪꯉꯥ ꯊꯥꯗꯕ ꯄꯣꯠꯇꯨꯗꯤ ꯂꯥꯁꯇ ꯀꯟꯀ꯭ꯂꯨꯖꯟꯗ ꯍꯨ ꯑꯥꯔ ꯌꯨ ꯍꯥꯏꯅ ꯍꯪꯉꯀꯥꯟꯗ ꯋꯥꯠ ꯏꯁ ꯌꯣꯔ ꯄ꯭ꯔꯗꯛ ꯍꯪꯉꯀꯥꯟꯗ ꯑꯥꯏ ꯗꯣꯟ ꯅꯣ ꯋꯥꯠ ꯏꯁ ꯃꯥꯏ ꯄ꯭ꯔꯗꯛ ꯍꯥꯏ ꯇꯥꯔꯗꯤ ꯅꯪ ꯑꯗꯨꯝ ꯕ꯭ꯔꯣꯛ ꯆꯠꯇꯥꯕꯅꯦ ꯑꯗꯨꯝ ꯀꯩꯝ ꯀꯥꯟꯅꯕ ꯂꯩꯔꯣꯏ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯀꯣ ꯍꯥꯏꯕꯗꯤ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯇꯨꯁꯨ ꯁꯤꯖꯤꯟꯅꯔꯤꯕ ꯅꯣꯂꯦꯖ ꯑꯗꯨꯅ ꯅꯣꯏ ꯃꯌꯥꯝꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣꯏꯁꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯁꯤ ꯃꯌꯥꯝꯁꯦ ꯁꯤ ꯂꯣꯏ ꯏꯁꯜꯂꯨꯀꯣ ꯅꯣꯏꯅ ꯍꯧꯖꯤꯛ ꯀꯣꯟꯇꯦꯟ ꯀ꯭रिꯌꯦꯠ ꯇꯧꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯀꯣꯟꯇꯦꯟ ꯀ꯭रिꯌꯦꯠ ꯇꯧꯕ ꯍꯧꯗꯣꯔꯕꯅꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯍꯧꯗꯣꯔꯕꯅꯦꯀꯣ ꯀꯣꯟꯇꯦꯟꯁꯤꯗ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯁꯣꯂ꯭ꯌꯨꯁꯟ ꯕꯦꯁ ꯀꯣꯟꯇꯦꯟ ꯁꯣꯂ꯭ꯌꯨꯁꯟ ꯕꯦꯁ ꯀꯣꯟꯇꯦꯟ ꯕꯤꯀꯣꯁ ꯑꯩꯈꯣꯏꯗꯤ ꯕꯤꯖꯤꯅꯦꯁꯃꯦꯟ ꯉꯥꯛꯇꯅꯦꯕ ꯂꯩꯔꯤꯁꯤ ꯂꯩ ꯃꯌꯥꯝꯁꯤꯡꯁꯦ ꯕꯤꯖꯤꯅꯦꯁ ꯇꯧꯗꯧꯕ ꯃꯤ ꯃꯌꯥꯝꯁꯤꯡꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯡꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯀꯩꯅꯣ ꯁꯣꯂ꯭ꯌꯨꯁꯟ ꯄ꯭ꯔꯣꯚꯥꯏꯗꯔꯅꯦ ꯑꯗꯨ ꯇꯥꯔꯗꯤ ꯏꯆ ꯑꯦꯟ ꯑꯦꯕ꯭ꯔꯤ ꯀꯣꯟꯇꯦꯟ ꯃꯦ ꯕꯤ ꯃꯣꯇꯤꯚꯦꯁꯟ ꯃꯦ ꯕꯤ ꯑꯥꯏꯗꯤꯌꯥ ꯃꯦ ꯕꯤ ꯇꯨꯜꯁ ꯃꯦ ꯕꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯋꯥꯔꯛ ꯑꯃ ꯅꯪꯅ ꯄꯤꯗꯣꯏ ꯁꯣꯂ꯭ꯌꯨꯁꯟ ꯕꯦꯁꯅꯦꯕ ꯑꯗꯨ ꯃꯇꯝꯗ ꯃꯤꯅ ꯅꯪ ꯐꯣꯂꯣ ꯇꯧꯕ ꯃꯇꯝꯗ ꯑꯣꯀꯦ ꯀꯩꯅꯣ ꯁꯤ ꯅꯨꯄꯥ ꯅꯪ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯁꯔꯆ ꯇꯧꯔꯒ ꯌꯦꯡꯉꯣ ꯀꯦꯟꯕꯥꯒꯤ ꯁꯔꯆ ꯇꯧꯔꯒ ꯌꯦꯡꯉꯣꯕ ꯀꯦꯟꯕꯥ ꯀꯣꯆ ꯀꯥꯏꯅ ꯊꯤꯌꯣꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯀꯦꯟꯕꯥꯒꯤ ꯃꯤ ꯆꯣꯡꯊꯣꯔꯛꯀꯅꯤꯕ ꯁꯄꯣꯁ ꯑꯩ ꯍꯧꯖꯤꯛ ꯊꯤꯒꯦ ꯅꯣꯏꯁꯨ ꯅꯣꯏ ꯀꯩꯅꯣ ꯇꯧꯕ ꯃꯤ ꯐꯣꯟ ꯄꯥꯏꯕ ꯃꯤ ꯍꯧꯖꯤꯛ ꯂꯦꯞꯇꯣꯞꯇ ꯌꯦꯡꯕ ꯃꯤ ꯀꯦꯟꯕꯥ ꯀꯣꯆ ꯊꯤꯌꯨ ꯅꯝꯖꯜꯂꯣ ꯑꯗꯨꯝ ꯇꯛꯂꯥꯎꯅ ꯀꯦꯟꯕꯥ ꯀꯣꯆ ꯌꯦꯡꯉꯣ ꯀꯅꯥ ꯊꯣꯛꯂꯛꯑꯦ ꯀꯦꯟꯕꯥ ꯀꯣꯆ ꯀ꯭ꯂꯣꯗꯤꯌꯥ ꯊꯣꯛꯂꯛꯄ꯭ꯔꯥ ꯅꯣꯏꯗ ꯀꯅꯥ ꯊꯣꯛꯂꯛꯏ ꯅꯣꯏꯗ ꯀꯦꯟꯕꯥ ꯀꯣꯆ ꯀꯅꯥ ꯊꯣꯛꯂꯛꯏ ꯅꯣꯏꯗ ꯑꯂꯤꯅꯥ ꯁꯥꯚꯥ ꯀꯦꯟꯕꯥ ꯀꯣꯆ ꯀꯥꯏꯅ ꯊꯣꯛꯂꯛꯀꯅꯤꯕ ꯑꯗꯒꯤꯗꯤ ꯁꯄꯣꯁ ꯃꯤꯁꯇꯔ ꯊꯤꯕ ꯀꯅꯥ ꯀꯅꯥ ꯌꯥꯎꯒꯦ ꯊꯤꯔꯤ ꯁ꯭ꯔꯨꯇꯤ ꯔꯥꯖꯄꯨꯠ ꯀꯥꯏꯅ ꯊꯣꯛꯂꯛꯑꯦ ꯁꯥꯔ ꯑꯣꯀꯦ ꯊꯣꯛꯂꯛꯀꯅꯤ ꯃꯊꯪ ꯅꯪ ꯑꯁꯤꯗ ꯑꯗꯨꯒ ꯁ꯭ꯔꯨꯇꯤ ꯔꯥꯖꯄꯨꯠ ꯊꯣꯛꯂꯛꯑꯦ ꯗꯕ꯭ꯂꯤꯎ ꯑꯦꯁ ꯀ꯭ꯌꯨꯕ ꯇꯦꯁ ꯈꯔ ꯊꯣꯛꯂꯛꯄ ꯌꯥꯎꯋꯦ ꯑꯣꯀꯦ ꯌꯦꯡꯉꯣꯀꯣ ꯑꯗꯨꯒ ꯁꯄꯣꯁ ꯏꯁꯥꯟ ꯁꯔꯃꯁꯨ ꯌꯥꯎꯋꯦ ꯁꯄꯣꯁ ꯀꯩꯅꯣ ꯆꯪꯉꯣꯕ ꯅꯣꯏ ꯗꯤꯖꯥꯏꯟ ꯋꯤꯠ ꯇꯣꯁꯤꯗ ꯆꯪꯉꯣꯕ ꯗꯤꯖꯥꯏꯟ ꯋꯤꯠ ꯇꯣꯁꯤ ꯁꯥꯔ ꯑꯗꯨ ꯈꯪꯉꯦ ꯁꯥꯔ ꯑꯩ ꯃꯥꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯃꯥꯒꯤ ꯐꯣꯂꯣ ꯇꯧꯔꯝꯃꯦ ꯑꯣꯀꯦ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯅ ꯁꯦꯝꯃꯦ ꯁꯥꯔ ꯃꯥꯗꯣ ꯐꯖꯩ ꯌꯦꯁ ꯁꯤꯗ ꯌꯦꯡꯉꯣ ꯗꯤꯖꯥꯏꯟ ꯋꯤꯠ ꯇꯣꯁꯤ ꯕꯣꯔꯤꯁ ꯌꯦꯡꯉꯣ ꯁꯤꯁꯦ ꯕꯝꯀꯤꯟ ꯌꯦꯡꯉꯣ ꯇꯧꯔꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯕꯁꯤ ꯌꯦꯡꯉꯣ ꯗꯤꯖꯥꯏꯟ ꯋꯤꯠ ꯇꯣꯁꯤ ꯇꯧꯔꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯁꯣꯁꯤꯌꯦꯜ ꯃീഡിꯌꯥ ꯄꯣꯁ ꯗꯤꯖꯥꯏꯟ ꯃꯥꯅ ꯀꯅꯦꯛ ꯇꯧꯋꯤ ꯃꯥꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯃꯥꯒꯤ ꯀꯅꯦꯛ ꯇꯧꯔꯤ ꯄꯤꯄꯜꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯒ꯭ꯔꯥꯐꯤꯛ ꯗꯤꯖꯥꯏꯅꯔꯅꯦ ꯃꯥꯁꯦ ꯒ꯭ꯔꯥꯐꯤꯛ ꯗꯤꯖꯥꯏꯅꯔ ꯑꯣꯏꯇꯥꯔꯗꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯃꯥꯒꯤ ꯑꯣꯞꯇꯤꯃꯥꯏꯖꯦꯁꯟꯁꯦ ꯌꯦꯡꯉꯣ ꯑꯥꯏ ꯍꯦꯜꯞ ꯕꯤꯖꯤꯅꯦꯁꯦꯁ ꯇꯨ ꯁ꯭ꯇꯦꯟड ꯑꯥꯎꯠ ꯋꯤꯠ ꯌꯨꯅꯤꯛ ꯗꯤꯖꯥꯏꯟꯁ ꯂꯣꯏꯔꯦ ꯁꯤꯗ ꯍꯨꯛ ꯇꯧꯈ꯭ꯔꯕꯅꯤ ꯍꯨꯛ ꯇꯧꯈ꯭ꯔ ꯃꯉꯣꯟꯗ ꯃꯥꯏ ꯁꯥꯔ ꯄ꯭ꯔꯣꯐꯥꯏꯜꯗ ꯆꯦꯛ ꯇꯧꯕ ꯃꯇꯝ ꯁꯥꯔ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯗꯤꯖꯥꯏꯟ ꯋꯤꯠ ꯍꯥꯏꯔꯒ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯗꯤꯖꯥꯏꯟ ꯋꯤꯠ ꯇꯣꯁꯤ ꯗꯤꯖꯥꯏꯟ ꯋꯤꯠ ꯇꯣꯁꯤ TOSHI
ꯁꯥꯔ ꯑꯗꯣ ꯃꯥꯅ ꯁꯤꯖꯤꯟꯅꯩꯁꯦ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯄꯦꯠ ꯚꯔꯖꯟ ꯃꯥꯜꯂꯤꯀꯣ ꯁꯥꯔ ꯃꯥꯅ ꯌꯥ ꯀꯩꯅꯣ ꯄꯦꯠ ꯇꯧꯔꯤꯗꯣ ꯚꯔꯖꯟ ꯁꯤꯖꯤꯟꯅꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯅꯦ ꯕ꯭ꯂꯨ ꯑꯣꯁꯤꯟ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦꯕ ꯃꯥ ꯁꯤꯖꯤꯟꯅꯩꯁꯦ ꯄꯦꯠ ꯚꯔꯖꯟ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯁꯦꯕ ꯅꯪꯅ ꯐ꯭ꯔꯤ ꯚꯔꯖꯟꯗ ꯁꯤꯖꯤꯟꯅꯕ ꯎꯠꯂꯣ ꯐ꯭ꯔꯤ ꯚꯔꯖꯟꯗ ꯁꯤꯖꯤꯟꯅꯕꯗꯣ ꯎꯠꯇ꯭ꯔꯣ ꯁꯤꯁꯨ ꯕ꯭ꯂꯨ ꯑꯣꯁꯤꯟ ꯃꯌꯥꯝ ꯐ꯭ꯔꯤ ꯄꯥꯝꯕ ꯃꯤ ꯉꯥꯛꯇ ꯂꯩ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯗꯤ ꯐ꯭ꯔꯤ ꯚꯔꯖꯟ ꯁꯤꯖꯤꯟꯅꯔꯒ ꯀꯃꯥꯏꯅ ꯁꯤ ꯗꯤꯖꯥꯏꯟ ꯇꯧꯋꯦ ꯅꯪꯁꯨ ꯌꯦꯡꯉꯨꯅꯤ ꯌꯨꯇ꯭ꯌꯨꯕꯇ ꯁꯔꯆ ꯇꯧꯕ ꯃꯇꯝꯗ ꯍꯥꯎ ꯀꯦꯟ ꯌꯨ ꯗꯤꯖꯥꯏꯟ ꯗꯤꯁ ꯇꯥꯏꯞ ꯑꯣꯐ ꯋꯥꯜ ꯄꯦꯄꯔ ꯌꯨꯖꯤꯡ ꯐ꯭ꯔꯤ ꯀꯦꯟꯕ ꯑꯦꯛꯖꯥꯝꯄꯜꯅꯦ ꯁꯤꯒꯨꯝꯕꯅꯦ ꯑꯌꯥꯝꯕꯅ ꯃꯤꯅ ꯊꯤꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯐ꯭ꯔꯤꯗ ꯌꯥꯔꯤ ꯀꯣꯟꯅ ꯄꯦꯠꯇ ꯂꯥꯛꯄ ꯋꯥꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯅꯁꯥꯅ ꯍꯪꯉꯣ ꯁꯤꯗ ꯍꯨꯛ ꯂꯣꯏ ꯂꯩꯔꯕꯅꯤ ꯍꯨꯛ ꯂꯣꯏ ꯂꯩꯔꯕꯅꯤꯀꯣ ꯁꯄꯣꯁ ꯅꯣꯏꯅ ꯊꯤꯕ ꯃꯇꯝꯗ how to make money online this is also a hook how to design how to design YouTube thumbnail in Canva sisu kainone kaiba hook ne sisu yan tai ko so aina hiding point je hiding taw yengo sum yengo mise fun pameba insai lak point da lak ko lead generation hai matamda every day aingonda lead generation gi matangda hadi kem tawdabida simple boring oiba pot sum lak lai ta ai yeningdeba ai yeningde adu pot ai content adu content ai consume tawningdeba kaigino aingonda boring chuba hore so same thing noina hojik yengo android ki consume taw matamda android ki content noida fired up oise kaino fired up oise noida boring chu dise kaino hanamda magi words noida hit taw inspiration phange but aina hiding pot noida kaino gi taw haim nateba android ki taw haim nateba but piri post no design with to si de yeng matam da my content je no na je ken ba pam ja mi design pam ja mi na tak no yeng matam da de mo da ye soft ding gi post design ka mai taw ne ut pa matam da no da pura hook taw ni ba si se suppose no na suppose nang je ken ne nang gi product puthok mi ne ha du ta di product puthok mi na si je yeng ba je mahau sa ne ba soft drink post design je ai no no zoom to sala yeng la ke simple ne si hook tawgram design da hook tawgram sine ko solution based ne mai je solution mai je nangonda reason pi ne why should I follow you kai do boy aina nangonda follow tawde je mono reason pi da bro mai everyday thadar pa content na some what siguma product ki maram da siguma kai no gi maram da pire itari nangi season ne grow tawi man sing ai koi manipur da siguma creator am ta sungai leite siguma creator amma ta leite koi manipur ꯊꯣꯛꯂꯛꯇ꯭ꯔꯤꯕꯁꯨ ꯎꯕ ꯎꯗ꯭ꯔꯤ ꯀꯥꯏ ꯂꯩꯔꯤꯅꯣ ꯀꯩꯗꯧꯔꯤꯅꯣ ꯀꯅꯥꯅꯣ ꯀꯩꯅꯣ ꯀꯩꯝ ꯈꯪꯗꯦꯕ ꯁꯤꯒꯨꯝꯕ ꯀ꯭ꯔꯤꯌꯦꯇꯔ ꯑꯃꯠꯇ ꯂꯩꯇꯦꯕ ꯁꯤꯒꯨꯝꯕ ꯑꯦꯖꯨꯀꯦꯁꯅꯦꯜ ꯀꯣꯟꯇꯦꯟꯠ ꯄꯤꯕ ꯁꯤꯒꯨꯝꯕ ꯚꯦꯂꯨꯑꯦꯕꯜ ꯑꯣꯏꯕ ꯀꯣꯟꯇꯦꯟꯠ ꯄꯤꯕ ꯀꯅꯥꯝ ꯂꯩꯇꯦꯕ ꯅꯣ ꯗꯤꯁꯔꯦꯁꯄꯦꯛ ꯆꯥꯛ ꯆꯥꯕ ꯅꯠꯇꯅ ꯑꯗꯒꯤꯗꯤ ꯖꯒꯣꯏ ꯁꯥꯕ ꯅꯠꯇꯅ ꯌꯥ ꯑꯜꯄꯦꯁ ꯊꯣꯛꯂꯛꯑꯅꯤ ꯍꯧꯖꯤꯛ ꯑꯁꯦꯡꯕꯅꯦ ꯍꯥꯏꯁꯦ ꯖꯒꯣꯏ ꯁꯥꯕ ꯅꯠꯇꯅ ꯑꯗꯨ ꯇꯧꯕ ꯅꯠꯇꯅ ꯀꯅꯥ ꯂꯩꯒꯦ ꯌꯦꯡꯉꯨꯅꯦ ꯀꯅꯥꯝꯇ ꯁꯤꯒꯨꯝꯕ ꯀꯅꯥꯝꯇ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯣꯏꯅ ꯍꯧꯖꯤꯛ ꯁꯤꯗꯩꯁꯤꯗ ꯌꯦꯡꯉꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯁꯤꯗꯩꯁꯤꯗ ꯅꯣꯏ ꯂꯦꯡꯒ꯭ꯋꯦꯖ ꯋꯥ ꯉꯥꯡꯕꯩꯁꯨ ꯃꯊꯧ ꯇꯥꯗꯦ just value the provide ꯇꯧ ꯅꯁꯛ ꯎꯠꯄꯩꯁꯨ ꯃꯊꯧ ꯇꯥꯗꯦ ꯁꯤꯗꯩꯁꯦ value the provide ꯇꯧꯔ value the provide ꯇꯧꯔ ꯑꯗꯨ ꯃꯇꯝꯗꯣ ꯅꯪꯒꯤ community ꯃꯥꯅ ꯍꯧꯖꯤꯛ community ꯁꯦꯝꯃꯤꯗꯣ ꯀꯩꯅꯣ ꯌꯦꯡꯉꯣ design with ꯇꯣꯁꯤꯒꯤ community ꯌꯦꯡꯉꯨꯀꯣ ꯃꯥꯏꯁꯤꯗ community ꯂꯩꯕꯅꯤ ꯃꯥꯅ ꯍꯥꯏꯁꯦ ꯌꯦꯡꯉꯣ design for brand and influencer work with 100+ clients DM for collaboration ꯂꯣꯏꯔꯕꯅꯤꯁꯦ 175K followers ꯅꯦ ꯃꯉꯣꯟꯗ ꯂꯩꯔꯤꯁꯦꯀꯣ ꯁꯤꯗꯩꯁꯤꯗ ꯃꯥꯅ every 428 contents ꯊꯥꯗꯈ꯭ꯔꯕꯅꯦ ꯃꯥ ꯑꯗꯨꯒ ꯃꯥꯅ ꯋꯔꯛ ꯇꯧꯔꯤꯁꯦ 100+ clientsꯀ ꯋꯔꯛ ꯇꯧꯔꯛꯑꯕꯅꯦ ꯃꯥꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯅ ꯌꯥꯝ ꯍꯥꯏꯁꯦ ꯁꯤꯝꯄ꯭ꯂꯤꯅꯦ ꯕ꯭ꯔꯦꯟꯒ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔꯒ ꯃꯥ ꯋꯔꯛ ꯇꯧꯋꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯕ꯭ꯔꯦꯟꯒ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔꯗꯒꯤ ꯃꯥ ꯄꯩꯁꯥ ꯂꯧꯋꯦꯕ ꯁꯣ ꯅꯪꯒꯤ ꯇꯥꯔꯒꯦꯠ ꯑꯣꯗꯤꯌꯟꯁ ꯅꯪꯒꯤ ꯇꯥꯔꯒꯦꯠ ꯀꯁꯇꯃꯔ ꯅꯪꯅ ꯄꯥꯝꯃꯤꯕ ꯋꯔꯛ ꯇꯧꯅꯤꯡꯉꯤꯕ ꯃꯤꯁꯤꯡꯗꯨꯒ ꯃꯥꯅ ꯇꯥꯔꯒꯦꯠ ꯇꯧꯖꯔꯤ ꯄꯣꯠꯇꯨꯅꯦꯕ ꯁꯤꯗ ꯄꯤ ꯃꯌꯥꯝꯁꯦ ꯗꯣꯁꯤ ꯀꯣꯟꯇꯦꯟꯠ ꯗꯤꯖꯥꯏꯅꯔ ꯀꯦꯟꯚꯥ ꯗꯤꯖꯥꯏꯅꯔ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯃꯦꯅꯦꯖꯔ ꯍꯥꯏꯈ꯭ꯔꯦ ꯂꯣꯏꯔꯦ ꯁꯤꯗꯩꯁꯤꯗ ꯃꯤꯅ ꯊꯤꯕ ꯃꯇꯝꯗ ꯆꯣꯡꯊꯣꯔꯛꯄ ꯃꯇꯝꯗ ꯇꯣꯁꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯏ ꯀꯣꯟꯇꯦꯟꯠꯁꯦ ꯌꯦꯡꯀꯥꯟꯗ ꯏꯐ ꯐꯖꯔꯝ ꯇꯥꯔꯗꯤ ꯁꯤꯗꯩꯁꯤꯗ ꯂꯦꯠꯁ ꯂꯦ ꯁꯤꯒꯨꯝꯕ ꯗꯤꯐ꯭ꯔꯦꯟ ꯃꯌꯥꯝꯁꯤꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯏꯝꯄ꯭ꯔꯦꯁꯁꯨ ꯑꯗꯨꯝ ꯐꯪꯒꯅꯤ ꯏꯐ ꯑꯩꯅ ꯕ꯭ꯔꯦꯟ ꯑꯣꯅꯔ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯃꯥꯁꯦ ꯁꯄꯣꯁ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯍꯥꯏꯌꯔ ꯇꯧꯅꯤꯡꯉꯦ ꯑꯩꯒꯤ ꯗꯤꯖꯥꯏꯅꯔ ꯑꯃ ꯃꯥꯒꯤ ꯀꯣꯟꯇꯦꯟꯠꯁꯦ ꯌꯦꯡꯇ ꯑꯩꯉꯣꯟꯗ ꯑꯐꯣꯔꯗ ꯇꯧꯕ ꯃꯇꯝꯗ ꯃꯥꯁꯦ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯌꯔ ꯇꯧꯈ꯭ꯔꯅꯤꯗ sini mana jadi pesa tali man sini sini skills saja kaino sini skills te pesa tan bai je kaino sini skills tagi uthorei ne si je nang hauji kan di si je kaino social media mata na gyan da mi khar lei ri bai ha ke social media je nang gi cv ne hauji resume ne nang gi si pot mayam na thaina che de yeng ba resume yeng ba do hauji ti yeng dra ba ne hauji ko in fact engon da su kana un apply tor ko matam da kana un kari yeng ba ai magi kaino han hang to yeng ba da engon enquiries la ko matam da magi
ꯀꯩꯅꯣꯗꯣ ꯌꯦꯡꯉ ꯍꯥꯡꯗꯣꯛ ꯌꯦꯡ ꯃꯥꯒꯤ ꯀꯩ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯣꯏ ꯐꯦꯁꯕꯨꯛ ꯍꯥꯡꯗꯣꯛ ꯌꯦꯡ ꯀꯣꯏꯊꯤ ꯊꯤ ꯀꯩꯒꯤꯅꯣ who is this guy so same thing ꯅꯣꯏꯅꯁꯨ ꯑꯗꯨ apply ꯇꯧꯗꯣꯏꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯅꯣꯏꯗ ꯍꯥꯏꯗꯣꯏꯁꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯀꯣꯟꯇꯦꯟꯁꯦ ꯕꯣꯔꯤꯡ ꯆꯨꯗꯕ ꯀꯣꯟꯇꯦꯟ ꯕꯣꯔꯤꯡ ꯆꯨꯗꯅꯕ ꯀꯣꯟꯇꯦꯟꯁꯦ ꯃꯦꯕꯤ ꯅꯪꯒꯤ ꯋꯥꯔꯗꯁ ꯑꯣꯏꯕ ꯌꯥꯏ ꯃꯦꯕꯤ ꯅꯪꯒꯤ ꯑꯦꯖꯨꯀꯦꯁꯅꯦꯜ ꯀꯣꯟꯇꯦꯟ ꯑꯣꯏꯕ ꯌꯥꯏ ꯑꯣꯔ ꯃꯦꯕꯤ ꯑꯩꯅ ꯑꯜꯄꯦꯁꯇ ꯅꯍꯥꯟ ꯍꯥꯏꯌꯦꯕ ꯑꯜꯄꯦꯁ ꯅꯪꯒꯤ ꯁꯤꯀ꯭ꯔꯦꯠꯁꯦ ꯍꯥꯏꯗꯣꯛꯑꯒ ꯌꯥꯔꯕꯣ ꯅꯪ ꯇꯧꯗꯣꯏ ꯂꯩꯔꯝꯅꯤ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦ ꯍꯣꯏ ꯑꯜꯄꯦꯁꯇ ꯑꯩꯅ ꯍꯥꯏꯌꯦꯕ ꯑꯜꯄꯦꯁ ꯍꯧꯖꯤꯛ ꯀꯩꯅꯣꯅꯦ ꯏ ꯀꯣꯃꯔꯁ ꯋꯦꯕꯁꯥꯏꯠ ꯗꯤꯖꯥꯏꯅꯔꯅꯦꯕ ꯑꯩꯅ ꯇꯥꯛꯏꯅꯤꯀꯣ ꯑꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯑꯜꯄꯦꯁꯅ ꯀꯣꯟꯇꯦꯟꯁꯦ ꯁꯥꯔ ꯀꯣꯟꯇꯦꯟꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯩꯗꯧꯗꯣꯏꯅꯣ ꯁꯤꯅꯦꯕ ꯃꯥ ꯀꯣꯛ ꯉꯥꯎꯔꯦꯕ ꯀꯣꯟꯇꯦꯟꯁꯦ ꯀꯣꯛ ꯉꯥꯎꯕꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯃꯉꯣꯟꯗ ꯑꯩꯅ ꯍꯥꯏꯌꯦ ꯐꯔꯦ ꯁꯤꯒꯅꯦꯆꯔ ꯁꯦꯝꯕꯁꯦ ꯁꯤꯅꯦꯕ ꯇꯧ ꯍꯥꯏꯔꯗꯤ ꯁꯤꯅꯦꯕ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯍꯥꯏꯁꯦ 2 things ꯇꯧꯁꯦ ꯁꯤꯅꯦꯕ ꯅꯪ ꯀꯤꯗ ꯇꯥꯕ ꯃꯤꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅꯕ ꯀꯤꯗ ꯇꯥꯕ ꯑꯩꯅ ꯍꯥꯏ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯪꯂꯤꯁꯇ ꯌꯦꯡꯉꯨ ꯀꯣꯟꯇꯦꯟ ꯀ꯭ꯔꯤꯌꯦꯇꯔ ꯂꯩꯕ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯐꯦꯠ ꯃꯣꯏꯗꯒꯤ ꯏꯟꯁꯄꯤꯔꯦꯁꯟ ꯂꯧꯔꯤꯅꯦꯕ ꯏꯪꯂꯤꯁꯇ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ come let me show you let me show you how my automation works ꯀ ꯍꯥꯏꯔꯒ ꯖꯔ ꯄꯨꯁꯜꯂꯀꯥꯟꯗ editing ꯖꯔ ꯇꯧꯔ ꯃꯥꯅ ꯃꯊꯪ ꯔꯤꯜꯁꯇ ꯖꯔ ꯁꯣ ꯇꯧꯔꯛꯑꯀꯥꯟꯗ come let me show you how my automation works ꯍꯥꯏꯕꯁꯦ ꯁꯤꯗ ꯑꯩꯅ scroll ꯇꯧꯔꯛꯄ ꯃꯇꯝꯗ ꯇꯛ ꯂꯥꯎꯅ scroll ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯤꯅ ꯋꯥꯡꯉꯛꯄꯁꯤꯅ come let me show you how my automation business works ꯀꯩꯅꯣ ꯃꯥꯏꯁꯦ wait let me check ꯑꯩ ꯌꯦꯡꯗ꯭ꯔꯣꯝꯅꯦ ꯑꯩ 5 seconds ꯂꯦꯞꯀꯅꯤꯕ ꯂꯦꯞꯄ ꯀꯥꯟꯗ ꯑꯗꯨ ꯃꯇꯨꯡꯗ ꯃꯥꯅ ꯃꯥꯒꯤ productivity workꯁꯤꯡꯗꯣ ꯁꯄꯣꯁ ꯎꯠꯂꯦꯕ this is what I do first one step this is what I do this is how I do ꯍꯥꯏ ꯄꯣꯠꯇꯣ ꯇꯛ fast speedꯇ ꯎꯠꯂꯛ ꯇꯥꯔꯁꯨ ꯑꯩꯅ ꯑꯗꯨꯗꯤ ꯀꯩꯗꯧꯔꯅꯤ ꯑꯩꯉꯣꯟꯗ okay let me check other content ꯑꯗꯨꯗꯤ ꯃꯥꯒꯤ ꯀꯩꯅꯣꯗ ꯄ꯭ꯔꯣꯐꯥꯏꯜꯗ ꯚꯤꯖꯤꯠ ꯇꯧꯔꯅꯤ ꯚꯤꯖꯤꯠ ꯇꯧꯔ ꯃꯥꯒꯤ ꯑꯗꯔ ꯀꯣꯟꯇꯦꯟꯗꯁꯨ ꯐꯖꯕ ꯌꯥꯎꯔꯝ ꯇꯥꯔꯗꯤ ꯑꯩ ꯁꯣꯏꯗꯅ ꯃꯥ ꯐꯣꯂꯣ ꯇꯧꯔꯅꯤ ꯐꯣꯂꯣ ꯇꯧ ꯇꯥꯔꯗꯤ maybe ꯑꯩ ꯉꯁꯤꯃꯛ ꯀꯣꯟꯇꯦꯛ ꯇꯧꯗꯕ ꯌꯥꯏ but in the coming months in the coming years ꯃꯥꯒꯤ ꯚꯦꯂꯨꯁꯤꯅ ꯁ꯭ꯇꯣꯔꯤꯗꯒꯤ ꯀꯩꯗꯒꯤ ꯃꯥꯒꯤ ꯚꯦꯂꯨꯁꯤ ꯁꯨꯝ ꯍꯦꯟꯒꯠꯂꯛ ꯇꯥꯔꯗꯤ one day ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯣꯟꯇꯦꯛ ꯇꯧꯔꯛꯀꯅꯤ ꯁꯣꯏꯗꯅ ꯃꯥꯏ ꯄ꯭ꯔꯗꯛ ꯆꯦꯛ ꯇꯧꯔꯛꯀꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯍꯨꯛꯁꯤꯅꯦ ꯃꯦꯟ ꯍꯨꯛ ꯁꯄꯣꯁ ꯕꯣꯔꯤꯁꯅ ꯍꯥꯏꯔꯦꯕ ꯕꯣꯔꯤꯁꯅ ꯍꯥꯏꯔꯁꯨ ꯌꯥꯏꯕ ꯌꯥꯝꯅ ꯕꯣꯔꯤꯡ ꯆꯨꯕꯩ ꯋꯥ ꯕꯣꯔꯤꯡ ꯆꯨꯅ ꯍꯥꯏꯕꯗꯤ ꯀꯥꯟꯅꯔꯣꯏꯀꯣ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯇꯧꯗꯕꯤꯗꯀꯣ ꯌꯥꯝ ꯊꯤ ꯅꯥꯟꯅ ꯀꯩꯒꯨꯝꯕ ꯅꯣꯏꯅ ꯑꯦꯛꯖꯥꯝꯄꯜꯅꯦ ꯍꯨꯛꯁꯤꯕꯨ ꯍꯨꯛꯁꯦ ꯂꯧꯕꯁꯦꯀꯣ ꯈꯤꯇꯪ ꯀꯦꯆꯤ ꯑꯣꯏꯍꯟ ꯇꯥꯔꯁꯨꯀꯣ ꯑꯩ ꯄꯩꯁా ꯂꯩꯇ꯭ꯔꯦ ꯑꯗꯒꯤꯗꯤ ꯄꯣꯠꯇꯤ ꯌꯥꯝ ꯂꯩꯅꯤꯡꯉꯦ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯐꯔꯅꯤꯆꯔ ꯂꯧꯅꯤꯡꯕ ꯑꯗꯒꯤꯗꯤ ꯐ꯭ꯔꯤꯖ ꯂꯧꯅꯤꯡꯕ ꯀꯌꯥ ꯃꯊꯥ ꯁꯥꯕ ꯀꯌꯥ ꯑꯃ ꯂꯩꯔꯦꯒ ꯍꯥꯏꯔ ꯀꯥꯟꯗ ꯀꯝ ꯑꯩ ꯇꯥꯛꯀꯦ ꯁꯣꯂꯨꯁꯟ ꯄꯤꯒꯦ ꯍꯥꯏꯕꯅ ꯇꯛꯅ ꯄꯨꯕ ꯃꯇꯝꯗ ꯁꯣꯂꯨꯁꯟꯁꯦ ꯁꯤꯅꯤ ꯎꯠꯈꯤꯕ ꯃꯇꯝꯗ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯀꯩꯁꯦ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯐꯅꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯄꯣꯠꯇꯣ ꯍꯥꯏꯕꯗꯤ ꯀ꯭रिꯌꯦꯇꯤꯕ ꯑꯣꯏꯕ ꯄꯣꯠꯇꯣ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯄꯨꯜ ꯇꯧꯈꯤꯕ ꯑꯦꯇꯦꯟꯁꯟꯗꯣ ꯄꯨꯜ ꯇꯧꯈ꯭ꯔꯦ ꯒ꯭ꯔꯦꯞ ꯇꯧꯈ꯭ꯔꯤꯅꯦꯕ ꯑꯗꯨ ꯒ꯭ꯔꯦꯞ ꯇꯧꯈ꯭ꯔꯤ ꯄꯣꯠꯇꯣ ꯃꯥꯅ ꯌꯦꯡꯀꯥꯟꯗ ꯀꯩꯅꯣ ꯃꯥꯏꯁꯦ ꯐ꯭ꯔꯤꯖꯁꯨ ꯌꯥꯎꯔꯦ ꯁꯤꯁꯨ ꯌꯥꯎꯔꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯄꯩ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯁꯤ ꯄꯣꯠꯁꯦ ꯕꯣꯔꯤꯁꯀꯤꯗꯤ ꯃꯅꯤꯄꯨꯔꯗ ꯇꯥꯔꯒꯦꯠ ꯇꯧꯕꯅꯤꯅ ꯌꯥꯝ ꯂꯥꯛꯑꯦꯕ ꯂꯥꯛꯑꯣ ꯑꯩ ꯀꯩꯅꯣ ꯎꯠꯀꯦ ꯅꯣꯏ ꯃꯊꯥ ꯁꯥꯔꯤ ꯃꯌꯥꯝꯁꯦ ꯅꯣꯏꯅ ꯄꯣꯠ ꯂꯩꯕ ꯉꯝꯗ꯭ꯔꯤꯕ 30,000 ꯄꯨꯊꯣꯛꯑ ꯄꯣꯠ ꯂꯩꯕ ꯉꯝꯗ꯭ꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯩ ꯁꯣꯂꯨꯁꯟ ꯄꯤꯒꯦ ꯑꯩꯒꯤ ꯀꯩꯅꯣꯗ ꯑꯩꯒꯤ ꯀꯩꯅꯣꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯀꯝꯄꯅꯤꯗ ꯑꯩꯅ ꯎꯠꯀꯗꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯩ ꯁꯤ ꯅꯪꯅ ꯄꯥꯝꯃꯤ ꯄ꯭ꯔꯗꯛ ꯃꯌꯥꯝꯁꯤꯡ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯌꯦꯡꯉꯨ ꯀꯥꯏ ꯇꯛꯇ ꯄꯤꯕ ꯃꯇꯝꯗ ꯐ꯭ꯔꯤꯖꯇ 30,000ꯁꯦ 5,000 ꯊꯤꯔ ꯂꯧꯕ ꯌꯥꯔꯦ ꯑꯗꯒꯤ ꯁꯤꯅ ꯑꯥꯏꯐꯣꯟꯁꯦ ꯀꯩꯅꯣ 1,50,000 ꯄꯤꯕꯁꯦ 20,000 ꯊꯤꯔ ꯂꯧꯕ ꯌꯥꯔꯦ ꯑꯣꯔ ꯐꯔꯅꯤꯆꯔ 60,000 ꯄꯤꯕꯁꯦ ꯁꯤ ꯊꯤꯔ ꯑꯩ ꯂꯧꯕ ꯌꯥꯔꯦ ꯑꯩ ꯈꯜꯂꯤ ꯍꯧꯖꯤꯛꯃꯛ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕꯤꯔꯣ ꯍꯥꯏ ꯃꯇꯝꯗ ꯕꯣꯔꯤꯁ ꯑꯩ ꯄꯤꯒꯦ ꯁꯤꯒꯤ ꯀꯣꯟꯇꯦꯟꯁꯦ 5 3 7 9 10 10 ꯊꯥꯗꯖꯦꯕ one day it will grow ꯈꯪꯍꯧꯗꯅ ꯖꯔ ꯄꯥꯏꯒꯅꯤ ꯈꯪꯕ ꯑꯗꯨ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨ ꯃꯇꯝꯗ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯀꯌꯥꯝ ꯍꯦꯟꯒꯠꯂꯛꯀꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯗꯤ ꯐꯦꯛꯅꯦ ꯁꯤꯗꯤ ꯀꯝꯄꯜꯁꯔꯤ ꯊꯣꯛꯇꯣꯔꯕꯅꯤ ꯑꯗꯨꯕꯨ ꯀꯣꯟꯇꯦꯟ ꯁꯦꯡꯍꯟꯁꯤ ꯄꯨꯔꯥ ꯀ꯭ꯂꯤꯌꯔ ꯑꯣꯏꯍꯟꯁꯤ ꯖꯔ ꯄꯨꯜ ꯇꯧꯁꯦꯕ ꯑꯦꯚ꯭ꯔꯤꯗꯦ ꯁꯨꯝ ꯌꯦꯡꯉꯣ ꯕꯣꯔꯤꯁꯀꯤ ꯀꯣꯟꯇꯦꯟ ꯑꯩꯅ ꯌꯦꯡꯉꯨꯔꯀꯥꯟꯗꯀꯣ ꯕꯣꯔꯤꯁꯀꯤ ꯀꯣꯟꯇꯦꯟ ꯌꯥꯝ ꯇꯥꯔꯗꯤ ꯑꯃꯨꯛꯀꯁꯨ ꯑꯃꯨꯛ ꯊꯣꯛꯆꯜꯂꯛꯀꯅꯤ ꯑꯩꯉꯣꯟꯗ ꯔꯦꯀꯃꯦꯟ ꯇꯧꯁꯜꯂꯛꯀꯅꯤ ꯁꯨꯝ ꯔꯦꯀꯃꯦꯟ ꯇꯧꯁꯜꯂꯛꯀꯅꯤꯕ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯂꯩꯍꯟꯅꯕ ꯇꯥꯔꯒꯦꯠꯅꯦꯕ ꯁꯤ ꯄꯣꯠꯁꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯣꯟꯇꯦꯟ ꯌꯥꯝ ꯊꯥꯗꯖꯦꯕ ꯊꯥꯗꯀꯥꯟꯗ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯍꯦꯛ ꯇꯧꯕꯒ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯂꯥꯛꯑꯣ ꯍꯥꯏꯕꯗ ꯂꯥꯛꯑꯣ ꯀꯩꯅꯣ ꯅꯣꯏꯅ ꯏ ꯑꯦꯝ ꯑꯥꯏꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡꯗꯣ ꯂꯥꯛꯑꯣ ꯑꯩ ꯄꯤꯔꯒꯦ ꯂꯥꯛꯑꯣ ꯇꯦꯟꯁꯟ ꯂꯧꯔꯨꯅꯣ ꯏ ꯑꯦꯝ ꯑꯥꯏꯗ ꯂꯧꯔꯣ ꯑꯩ ꯇꯥꯛꯑꯒꯦ ꯁꯣꯂꯨꯁꯟ ꯁꯤ ꯂꯩꯔꯦ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯁꯤ ꯑꯗꯩ ꯀꯁꯇꯃꯔꯅ ꯑꯃꯨꯛ ꯍꯥꯏꯔꯅꯤ ꯃꯔꯛꯇ ꯀꯁꯇꯃꯔꯅ ꯑꯃꯨꯛ ꯍꯥꯏꯔꯅꯤ ꯌꯥꯔꯦ ꯂꯥꯛꯑꯣ ꯑꯩꯒꯤ ꯀꯁꯇꯃꯔꯅ ꯀꯩ ꯍꯥꯏ ꯅꯪ ꯊꯥꯖꯗꯕ ꯄꯣꯠꯇꯣ ꯑꯩꯒꯤ ꯀꯁꯇꯃꯔꯅ ꯀꯩ ꯍꯥꯏ ꯃꯣꯏ ꯂꯧꯔ ꯃꯇꯨꯡꯗ ꯑꯩ ꯉꯁꯤꯗꯤ ꯏꯌꯥꯝꯕ ꯕꯣꯔꯤꯁꯀ ꯊꯦꯡꯅꯕꯗ ꯑꯩ ꯐ꯭ꯔꯤꯖꯁꯦ ꯑꯩꯅ ꯂꯧ ꯉꯝꯃꯝꯗꯕ ꯄꯣꯠꯇꯣ ꯏ ꯑꯦꯝ ꯑꯥꯏꯗ ꯂꯧꯔꯦ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯀꯥꯏ ꯍꯥꯏꯕ ꯃꯇꯝꯗ ꯍꯨꯛꯅꯦ ꯁꯤ ꯄꯨꯜ ꯇꯧꯔꯕꯅꯦ ꯑꯦꯇꯦꯟꯁꯟ ꯄꯨꯜ ꯇꯧꯔꯕꯅꯦ ꯁꯤꯗꯩꯁꯦ ꯁꯦꯜꯁꯅꯦ ꯁꯦꯜꯁ ꯁꯣ ꯁꯦꯝ ꯊꯤꯡ ꯁꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯖꯨꯋꯦꯂꯔꯤꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯔꯦ ꯕꯪꯀꯤꯝꯆꯟꯗ꯭ꯔꯗ ꯑꯗꯨ ꯄꯣꯠꯇꯣ ꯌꯨꯅꯤꯛ ꯋꯦꯗ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯌꯦꯠ ꯑꯩꯅ ꯍꯥꯏꯗꯤꯅꯦ ꯕꯣꯔꯤꯁ ꯑꯝꯇꯪ ꯇꯧꯕꯤꯌꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯝꯇꯪ ꯇꯧꯕꯤꯌꯣ ꯀ꯭ꯔꯤꯌꯦꯇꯤꯚ ꯋꯦꯗꯀꯣ 3 months ꯂꯧꯕꯤꯔꯣ 3 months ꯁꯨꯃꯥꯏꯅ ꯇꯧ ꯀꯟꯁꯤꯁꯇꯦꯟꯠꯂꯤ ꯇꯧꯁꯦꯕ ꯀꯟꯁꯤꯁꯇꯦꯟꯠꯂꯤ ꯐꯥꯏꯌꯔ ꯑꯣꯏꯍꯟꯁꯦ ꯚꯤꯗꯤꯑꯣ ꯑꯦꯗꯤटिꯡꯁꯨ ꯑꯩ ꯇꯥꯛꯇꯣꯏꯅꯤꯀꯣ ꯑꯗꯨ ꯃꯌꯥꯝꯁꯤꯡ ꯐꯥꯏꯌꯔ ꯑꯣꯏꯍꯜꯂ ꯆꯪꯁꯦꯕ ꯎꯁ ꯍꯥꯏꯅꯤ ꯊꯦꯡꯛ ꯌꯨ ꯍꯥꯏꯅꯤ ꯑꯩꯉꯣꯟꯗ ꯅꯣꯡꯃ
ꯀꯩꯒꯤꯅꯣꯗ ꯑꯩ ꯈꯪꯉꯦꯕ ꯁꯤ ꯄꯣꯠꯁꯦ ꯑꯩ ꯍꯨꯛꯇꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯍꯨꯛꯇꯣ ꯁꯄꯣꯁ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯍꯨꯛꯁꯦ ꯀꯩꯅꯣ ꯕꯣꯔꯤꯁ ꯑꯥꯏꯐꯣꯟꯁꯨ ꯄꯤꯔꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯁꯥꯔ ꯍꯧꯒ꯭ꯔꯂꯣꯏ ꯑꯥꯏꯐꯣꯟꯁꯦ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯕꯅꯤ ꯑꯥꯏꯐꯣꯟꯗꯁꯨ ꯇꯥꯛ ꯂꯥꯎꯅ ꯑꯥꯏꯐꯣꯟꯗꯒꯤ ꯃꯥꯔꯀꯦꯠ ꯇꯧꯈ꯭ꯔ ꯂꯣꯏ ꯑꯥꯏꯐꯣꯟ ꯍꯥꯏꯈ꯭ꯔ ꯂꯣꯏꯔꯦ ꯑꯥꯏꯐꯣꯟ ꯍꯥꯏꯕꯗꯤ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯦꯞꯄꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯦꯜꯐꯤ ꯅꯝꯅꯤꯡꯕ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯑꯥꯏꯐꯣꯟꯗꯣ ꯕꯕꯥ EMIꯗ ꯑꯥꯏꯐꯣꯟ ꯂꯩꯗꯣꯏꯅꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯎꯈꯤꯕ ꯃꯇꯝꯗ ꯁꯣꯂꯨꯁꯟꯗꯨ ꯑꯗꯨ ꯂꯩꯈ꯭ꯔꯕꯅꯤ ꯁꯤꯗꯤ ꯌꯥꯝꯅ ꯁꯤꯅꯦ ꯃꯥꯔꯀꯦꯇꯤꯡꯗ ꯃꯤꯅ ꯌꯥꯝꯅ ꯂꯨꯅ ꯂꯧꯋꯦꯕꯀꯣ ꯑꯩꯗꯤ ꯂꯨꯅ ꯁꯨꯔ ꯂꯧꯗꯦꯕ ꯑꯩꯅ ꯃꯌꯥꯝꯅꯒ ꯑꯩ ꯁꯤꯗꯕꯩ ꯋꯥ ꯅꯠꯇꯦꯕ ꯃꯌꯥꯝꯅꯒ ꯃꯣꯏꯒꯤ ꯄꯣꯠ ꯇꯧꯔꯤ ꯄꯣꯠꯇꯣ ꯗꯤꯁꯔꯤꯁꯄꯦꯛ ꯇꯧꯕꯩ ꯋꯥ ꯅꯠꯇꯦꯕ ꯑꯩꯁꯦ ꯑꯍꯥꯟꯕ ꯈꯪꯗ꯭ꯔꯤꯉꯩꯗꯗꯤ ꯑꯩꯁꯦ ꯀꯣꯛ ꯌꯥꯝ ꯉꯥꯎꯔꯝꯃꯦ ꯃꯣꯏꯅ ꯃꯥꯔꯀꯦꯇꯤꯡ ꯍꯥꯏꯁꯦ ꯀꯩꯅꯣ ꯌꯥꯝꯅ ꯍꯥꯏ ꯂꯦꯚꯦꯜ ꯋꯦꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯐꯦꯁꯕꯨꯛꯇ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯨ ꯀꯩꯗꯧꯗꯣꯏꯅꯣ ꯁꯤ ꯄꯣꯠꯁꯦ ꯑꯩ ꯈꯜꯂꯝꯃꯦꯕ ꯕꯠ ꯁꯨꯝ ꯇꯧꯁꯜꯂꯛꯑꯀꯥꯟꯗ ꯑꯩ ꯈꯜꯂꯦꯕ ꯃꯥꯔꯀꯦꯇꯤꯡ ꯍꯥꯏꯕ ꯄꯣꯠꯁꯤꯗꯤ ꯁꯤꯝꯄꯜꯅꯦ ꯅꯪꯒꯤ ꯀꯁꯇꯃꯔꯅ ꯄꯥꯝꯃꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯣꯜꯕ ꯇꯧꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯂꯥꯏꯅ ꯄꯤꯒꯗꯒꯦ ꯍꯥꯏꯕ ꯁꯤꯒꯤ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯍꯥꯟꯅ ꯃꯁꯛ ꯈꯪꯉꯨ ꯍꯥꯏꯕꯁꯤ ꯈꯪꯉꯦꯕ ꯑꯩꯀꯣ ꯅꯪꯅ ꯁꯤꯗꯩꯁꯦ ꯍꯥꯏ ꯐꯥꯏ ꯇꯧꯔꯒ ꯑꯩ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯒꯦꯕ ꯅꯣꯏꯗ ꯍꯧꯖꯤꯛ ꯀꯩꯅꯣꯝ ꯎꯠꯂꯛꯀꯦꯕ ꯅꯣꯏꯗꯀꯣ ꯅꯣꯏꯗ ꯀꯣꯛ ꯉꯥꯎꯔꯤ ꯃꯌꯥꯝꯁꯦ ꯑꯅꯤꯁꯤꯗ ꯅꯣꯏ ꯅꯁꯥꯅ ꯈꯨꯝꯖꯔꯛꯑꯣꯕ ꯁꯄꯣꯁ ꯅꯣꯏꯁꯦ ꯀ꯭ꯔꯤꯝ ꯑꯃ ꯌꯣꯟꯗोरेꯕ ओके पिंपल्स की एक्नी की क्रीम अमी योंदोरेबा कल ओके सपोज नोई क्रीम अमी योंदोरेबा क्रीम योनबसिदा नोई फेसबुक कनोदा थोलेबा नोई फेसबुक स्पॉन्सर की तौरगा सी क्रीम दे थोलेबा एक्नी क्रीम में सीजिगा सीगी कनोसिगा सपोज सुमाइन थोलकपसिगा अनीसे करमबना हाना क्लिक तौबा हानि The after and before is sir. After before name sir. Exactly. Exactly. सी मार्केटिंग सी खंगोबको सी फजरगा फजना उडलगा हेक्ता कनोजे हेक्ता नंगी पोचे के लेनी हाबे सॉल्यूशन बेस्ड ने मार्केटिंग से कईगिनो why should I buy this product हाइबने नंग टारगेट तौई मी द पिंपल्स थुंग मी द टारगेट तौ मतमदा आफ्टर बिफोर 23 days आई सोइदना क्लिक तौनिंगनी कईनो माइजे 23 days तो माइजे बिफोर द आफ्टर द सुमाइन लाए हाइतार आई सोइदना हुक तौदोरबने सोइदना हुक तौदोरबने हजिकी पोतुदा सो सी पोचे मयाम सी पोचे अप्लाई सुनो तौर सी पोचे अइन सुम येंग मतमदा कोइगी कंटेंट गा सुम येंगुने सिगी कंटेंट गा तौरकनी कलम तौजेको अमा लेने आई कमाय हाइदुनो खंगे आई मीगी याम उरेबको म्यूजिक का हापचलगा म्यूजिक का चानादबम हापचलगा कोइगी कंटेंट अमा अकोइगी केनो क्या हाइतारे कमाय हाइदुनो अमा ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯦ ꯁꯤ ꯄꯣꯠꯁꯦ ꯑꯩ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩ ꯅꯣꯡꯃ ꯍꯥꯏꯔꯛꯀꯦ ꯑꯩ ꯁꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯐꯦꯁꯕꯨꯛꯀꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯌꯥꯝ ꯎꯔꯦꯕ म्यूजिक ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯃ ꯄ꯭रीमिꯌꯔ ꯄ꯭रोꯒꯤ म्यूजिक ꯑꯃ ꯂꯩꯕꯅꯦ ꯑꯗꯨ ꯍꯥꯞꯆꯜꯂꯒꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯃ ꯇꯧꯔꯒ ꯀꯦꯟꯕꯥꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯕ ꯃꯁꯥꯒꯤ ꯚꯤꯗꯤꯑꯣ ꯂꯩꯖꯔꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯞꯆꯜꯂꯒ ꯄꯨꯊꯣꯔꯛꯑꯒ ꯍꯦꯟꯅ ꯁꯦꯜ ꯇꯧꯅꯤ ꯍꯥꯏ ꯀ꯭ꯋꯥꯂꯤꯇꯤ ꯃꯥꯟꯕ ꯄꯣꯠꯁꯦ ꯄꯨꯊꯣꯔꯛꯄ ꯚꯤꯗꯤꯑꯣ ꯈꯔꯁꯨ ꯂꯩꯌꯦꯕ ꯑꯗꯨ ꯄꯣꯠꯁꯦ ꯁꯦꯜꯁ ꯁꯨꯡꯇꯧ ꯇꯧꯔꯣꯏꯕ ꯌꯥꯝꯅ ꯇꯁꯦꯡꯅ ꯁꯦꯜꯁ ꯌꯥꯝꯅ ꯀꯩꯁꯨ ꯁꯦꯜꯁ ꯁꯨꯡꯇꯧ ꯃꯤꯅꯕꯨ ꯀ꯭ꯂꯤꯛ ꯇꯧꯔꯣꯏꯕ ꯀꯩꯅꯣ ꯅꯪꯅ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯕ ꯄꯣꯠꯅꯦꯕ ꯁꯤ ꯄꯣꯠꯁꯤꯡꯁꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯠꯁꯦ ꯍꯧꯖꯤꯛꯀꯤ ꯎꯠꯂꯤꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯣꯏꯒꯤ ꯄ꯭ꯔꯗꯛ ꯄꯨꯊꯣꯔꯛꯑꯀꯥꯟꯗ ꯄꯣꯠꯁꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁꯣꯂꯨꯁꯟ ꯕꯦꯁꯇ ꯂꯥꯛꯑꯣ ꯍꯥꯏꯅꯦꯕ ꯍꯌꯦꯡ ꯅꯪ ꯗ꯭ꯔꯣꯞ shipping ꯇꯧꯗꯣꯔꯦꯕ ꯗꯤꯅꯦꯁꯅ ꯍꯌꯦꯡ ꯗ꯭ꯔꯣꯞ shipping ꯇꯧꯗꯣꯔꯦꯕ ꯗ꯭ꯔꯣꯞ shipping क्रीम ड्रॉप शिपिंग तौदोरेब क्रीमदो अमतक उल्लो क्रीमदो सुंगले लेरोब सुंगले लेरोब क्रीमदो खत उठपम लेदी लेगनी but again yam wagani nang target tawri nang target tawdu suppose aina hauzik facebook adudi facebook ma advertisement ta age ko facebook advertisement taw matam aina target tawdu suppose ai acne kangbu ne
acne kangbu nam matamda acne moida acne gi everyday each kind of acne gi product se moida dum lamdune acne gi product se but 23 days ta before da gi after da sumai lai hai pot ulak tardi adu da ina click to matam nangi website se solution me website so important ni ko manung da landing page manung sida pura pungkai kai raga da gi product se gi manam da information piram da di dum hangre khwai first nangi content jena to ise kaino nangi thong ne hang duije thong je hang do kan changa kan da manung sida mana pami ba solution da leiram da ba adu mana pami ba solution da leiram tardi compulsory buy button do lobu number gi chances yam wang ani si khango si khangdringai gyan sukta tharoiba noina marketing hai poche am logo na marketing hai poche noi khallo bongkin no dai hangeba if now the jewelry on doreba online da nangi jewelry je thadok doreba online da je kaigumba nangna pull tawge hai attention je pull tawge hai jewelry lover me attention je pull tawge hai what's the first thing you would do quality da gi matang hai anything whatever nangona yaujaba nangna khanjaba what's the first thing nang tawge kai sir ai manipur gi doina hajarage online gi je ai ja palan ta haidi akoi jewelry na ayamba face oye problem je nina customer gi nai ta kogi first nila lower first quality ni lower ga medium gumba or second gumba oyambane adugi moida clear oina ba haitare adagidi sanase samna harada hojiki yolamme leire matung after 1 month kogi machu sigara ko gumba ko sigi problem je ado aina haidi ai potna solve tawne adumai hacking tawne okay na haja dune ke baharo ꯇꯥꯕ꯭ꯔꯣ ꯁꯥꯔ ꯁꯥꯔ ꯖꯨꯋꯦꯂꯔꯤꯒꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯦꯡꯅꯔꯤꯁꯦ ꯑꯌꯥꯝꯕꯅ ꯀ꯭ꯋꯥꯂꯤꯇꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯤꯁꯤꯃ ꯊꯦꯡꯅꯩ ꯑꯗꯨꯒ ꯄ꯭ꯔꯥꯏꯁꯁꯦ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯗꯕꯁꯦ ꯁꯤꯁꯤꯃ ꯊꯦꯡꯅꯩ ꯑꯅꯤꯁꯤꯗ ꯕꯨꯛ ꯐꯖꯕ ꯊꯥꯗꯔꯗꯤ ꯑꯗꯨꯝ ꯅꯣꯏ ꯑꯅꯤꯃꯛꯀꯤ ꯑꯥꯏꯗꯤꯌꯥ ꯂꯣꯏ ꯁꯦꯌꯔ ꯇꯧꯅꯔꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯦꯕꯅ ꯊꯦꯡꯅꯔꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅꯦ ꯕꯝꯀꯤꯟꯆꯟꯗ꯭ꯔꯅ ꯊꯦꯡꯅꯔꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯃꯝꯅꯦ ꯂꯣꯏ ꯊꯦꯡꯅꯩ ꯉꯥꯛꯇꯅꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯨꯛꯁꯦ ꯀꯩꯅꯣ ꯍꯥꯏꯕꯅꯦꯕ ꯍꯨꯛꯁꯦ ꯐꯤꯒꯔ ꯑꯥꯎꯠ ꯗ ꯍꯨꯛ ꯄꯨꯜ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯕꯝꯀꯤꯟꯆꯟꯗ꯭ꯔ ꯍꯧꯖꯤꯛ ꯍꯥꯏꯔꯛꯑꯗꯦꯕ ꯄꯨꯜ ꯇꯧꯔꯛꯑꯣꯕ ꯅꯪ ꯑꯩ ꯁꯦꯀꯦꯟ 5 ꯄꯤꯔꯒꯦꯕ ꯁꯦꯀꯦꯟ 5ꯗ ꯅꯪ ꯑꯦꯇꯦꯟꯁꯟ ꯄꯨꯜ ꯇꯧ first thing you do attention pull tꯧ attention nangi sana nangi jewelry store sidagi nangi content create tꯧdoreba you are about to create a content right nang si create tꯧdoreba content je si attention je pull am tꯧro am akhoi myam rak si am loi mak pull tꯧro ahamda aina hek toise ai aina tꯧbai harage aina hek toise ahamda video shot da amma tharego aduga fajale do isai jam tina adi nupina yam yengena isai jam tina family oiba manipur gi fajaba pusrani mo isai leidan adu mo jama sajal lane laanna adu loyaga aigi voice am happe ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯁꯤꯅ ꯍꯥꯏꯅ ꯃꯣꯏ ꯑꯗꯨꯝ ꯏꯟꯇꯔꯦꯁ ꯑꯣꯏꯌꯦꯕ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ okay attention okay I got you Manjul ai wam hairage bamgin adu fareba nangna haido I gyan tareba suppose nangonda nupi have leti nufa have leti na tana haibse pamba su leini ai book ta ai book ta keno sana siningine sometimes so aina haningi se nangonda ji aina haningi se 5 minutes later nangonda nangonda stage ta ina meme na kahalleba nangje businessman ne nangi business se promote tawdune 5 minutes period 5 minutes you got only 5 minutes or 5 minutes ate 5 minutes bu yamalle 2 minutes period 2 minutes ta nang hook tawdune 2 minutes ta what will you do 2 minutes in just 2 minutes aduda content lairabne 2 minutes adu ne ngona hairo 2 minutes nang kain tawdui
ꯈꯪꯕ ꯊꯣꯛꯇ꯭ꯔꯤ kana khangi kana hook tong ngomni 2 minutes kana hook tong ngomni haro any noi gi niche ta noi gi business ta noi gi niche ta 2 minutes ta hook tong ngom da kana no sir ai hajarke haro ai koi da har kanu hook tawro nang ai swine tawni har kanu nang business promote to wita tawro trial and tribulation ꯑꯩꯗ ꯍꯧꯖꯤꯛ ꯇꯧꯖꯔꯤꯁꯦ ꯀꯦꯕ ꯖꯨꯋꯦꯂꯔꯤ ꯍꯥꯏꯅ ꯕꯤꯖꯤꯅꯦꯁ ꯍꯥꯎꯁ ꯑꯃ ꯔꯟ ꯇꯧꯖꯔꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯍꯥꯎꯁꯁꯤꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯁꯦ ꯖꯨꯋꯦꯂꯔꯤꯁꯤꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯁꯤꯁꯤꯃ ꯐꯥꯔꯁꯇ ꯑꯩꯈꯣꯏ 100% ꯄꯤꯌꯣꯔꯇꯤ ꯍꯥꯏꯕꯁꯦ ꯈꯪꯅꯕ ꯑꯩꯈꯣꯏ ꯅ꯭ꯌꯨ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯔꯒ ꯄꯣꯠꯁꯦ ꯄꯤꯔꯝꯗꯥꯏꯗ ꯃꯌꯥꯝꯗ ꯑꯗꯨꯝ ꯌꯦꯡꯕꯁꯨ ꯌꯥꯅꯤ ꯑꯗꯨꯒ ꯁꯤꯗ ꯃꯌꯥꯝꯅ ꯄ꯭ꯔꯥꯏꯁꯁꯦ ꯇꯥꯡꯃꯜꯂꯤ ꯑꯐꯣꯔꯗ ꯇꯧꯕ ꯉꯝꯃꯤ ꯉꯝꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ EMIꯒꯤ ꯊ꯭ꯔꯨꯗ ꯃꯌꯥꯝꯗ ꯄꯤꯕ ꯉꯝꯅꯤ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ what about this suppose aingonda pire ai jewelry ki pire nang EMI pi doine ai ne ko content nei hai je ko mi hook to bujan hai je hai ne content ai tho e ai hai jewelry business changed my life jewelry business ai ki punchi pura change to adu su aina jewelry business te EMI hapsala kan pura change to ai mai mi gi nakong je pak hang do kani hang do kai no hai kai no hai mi na afford to ngomam da ba ai no sana si afaba azina hai na jo hai ra na de hai na hai na jewelry kwai fa ai hai je kino happily ai announce to ni mem da aingon second ani minute ani kak pi ne aingon stage ta kara ga hai on adu tar ai na hai du je sini ai hai du je jewelry business changed my life aina EMI pi bo hok podagi ai gi jewelry business na pura ai gi life se pura change to gre adagi di aina makha tarage aduna makha ta po to tarak mo matam da mi gi hook to pull to attention to grab to rab tawi to dem da haro gi matang do hai ku matam da nangna mayam ai si ai gi ming keba ko we ai na hairaga ai jewelry business to we haiba mahutta adu po to ko na laga jewelry business na gi life se change to gre EMI gi aina EMI hapsalak podagi pura mathang kaino to gre hai po se harak tar di kamai to we effective oi bro oi da bro ꯍꯣꯏ ꯁꯥꯔ ꯑꯩꯅ ꯍꯥꯏꯌꯦꯅ ꯏꯐꯦꯛꯇꯤꯚ ꯑꯣꯏꯌꯣ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯅꯣꯏꯗ ꯏꯐꯦꯛꯇꯤꯚ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯛꯏ ꯄꯣꯠꯁꯦ ꯅꯣꯏꯗ ꯑꯦꯇꯦꯟꯁꯟꯗꯣ ꯂꯧꯅꯤꯡꯕ ꯐꯥꯎꯕ꯭ꯔꯥ ꯐꯥꯎꯗꯕ꯭ꯔꯥ ꯐꯥꯎꯋꯤ ꯑꯗꯨ ꯇꯥꯔꯗꯤ ꯑꯦꯇꯦꯟꯁꯟꯗꯨꯅꯦ ꯃꯤꯅ ꯄꯥꯝꯃꯤꯁꯦ ꯑꯦꯇꯦꯟꯁꯟ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤ ꯇꯥꯔꯗꯤ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤ ꯁꯤꯅꯦꯕ ꯁꯄꯣꯖ ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯉꯥꯏꯈꯣꯀꯣ ꯑꯩ ꯍꯥꯏꯒꯦꯕ ꯁꯄꯣꯖ ꯑꯩꯅ ꯑꯩꯒꯤ ꯄ꯭ꯔꯗꯛꯇꯨ ꯌꯣꯟꯗꯣꯔꯦ ꯍꯥꯏ ꯑꯩꯒꯤ ꯄ꯭ꯔꯗꯛꯇꯨ ꯌꯣꯜꯂꯝꯗꯥꯏꯗ ꯋꯥꯠꯁ ꯗ ꯃꯣꯁ ꯏꯝꯄꯣꯔꯇꯦꯟ ꯊꯤꯡ ꯁ꯭ꯇꯣꯔꯤ 2 minutes ki story ta 2 second ki story ta kari gum polam ne nang pull do adu dune ina noida content da pull to hai je content dune gyan ta halise kai do boidam da purpose to masa khang wai ne kai do boidam da content thada do no hai do masa khang wai ne ina si ta si dawi je content do thada do po to purpose khang dana noi kamai na content thada do no imam gaji na noi ne khalam be imam gaji na my content je kari no my content je khang da mi ne po hai do ne my content da mana hai do put your heads for 5 years put your heads down for 5 years ka hai my content am lai for 5 years hai put am lai mai am lai tro attention adu tak on lep kan ni kai no mai 5 years mai adu ki content adu pura viral sat pa content ne mai du content fazana exposure wang ba content ne adu ki potu da ko adu ki potu da man tawi potu ko 5 years hai kan mana hai ine hai potu mai content purpose ne mai purpose to ko educate to ini no educate mind educate to ini yere ini mind so everything no ite concept se gyan taw business to duri pot sigi mind ji kaino dagi di nang na suppose product ngam suppose ngasi nang drop shipping gi educator oide drop shipping gi educator oi matam da drop shipping ji gi nang na drop shipping everyone is doing drop shipping adu tari nang na unique oi du ji kain nung sibe try to Thank you, sir. Sigumba I try to bugi opportunity BBJ am tagade sir. Sir, I know some industry kalak matam sir information industry hadagi coach industry je choose to zero sir. nang niche kaino haro Sir, school the college ta tambida ba skill knowledge mayama moi de yo haninge sir. Okay. Pare. I know 2 minutes pe okay no pire 1 minute pire 1 minute nangi value jo ulo reels 60 seconds ka tane phangi je
ꯑꯗꯨ ꯚꯦꯂꯨꯗꯨ ꯎꯠꯂꯛꯑꯣ ꯑꯗꯨꯝ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯇꯤ ꯇꯝꯁꯤꯜꯂꯨꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜꯗ ꯀꯣꯂꯦꯖꯇ ꯇꯥꯛꯄꯤꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯃꯥꯏꯅ ꯁꯣꯜꯕ ꯇꯧꯒꯗꯒꯦ ꯄꯩꯁꯥ ꯀꯃꯥꯏꯅ ꯇꯥꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯀꯣꯂꯦꯖꯇ ꯀꯩꯝ ꯇꯥꯛꯄꯤꯗꯦꯕ ꯇꯥꯛꯄꯤꯗꯕꯁꯦ ꯀꯗꯥꯏꯗ ꯐꯪꯒꯗꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯇꯣꯉꯥꯟ ꯇ꯭ꯔꯦꯅꯤꯡ ꯆꯠꯅꯗꯅ ꯁꯦꯃꯤꯅꯥꯔ ꯌꯥꯎꯅꯗꯅ ꯌꯥꯎꯅꯔꯤ ꯑꯗꯨꯗꯨꯒ ꯀꯩꯒꯨꯝꯕ ꯑꯗꯨꯝꯅ ꯁꯦꯃꯤꯅꯥꯔ ꯑꯃ ꯌꯥꯎꯕꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯔꯥꯏꯁꯁꯦ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯃꯥꯒꯤ ꯌꯥꯝꯅ ꯇꯥꯡꯕ ꯑꯗꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯍꯥꯏꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯄꯥꯝꯕꯩ ꯂꯩꯕꯒꯤ ꯂꯦꯞꯄꯣ ꯏꯕꯣꯝꯍꯩ ꯂꯦꯞꯄꯣ ꯅꯣꯏ ꯃꯌꯥꯝꯗ ꯀꯩ ꯐꯥꯎꯏ ꯐꯤꯗꯕꯦꯛ attraction tꯧꯋꯦ sir ꯀꯅꯥ ꯀꯅꯥ ꯀꯅꯥꯅꯣ ꯀꯩ ꯍꯥꯏꯁꯦ sir ꯍꯥꯏꯗꯤ ꯀꯩꯅꯣ ꯀꯩ ꯍꯥꯏꯅꯤ attraction ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯌꯥꯎꯅꯤꯡꯕ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯑꯩꯅ ꯄꯩꯁꯥ ꯄꯥꯏꯗꯕ ꯑꯣꯏꯔꯝꯃꯒꯗꯤ just attraction ꯇꯧꯒꯅꯦꯕ ꯑꯩꯁꯨ ꯇꯧꯋꯦ ꯑꯣꯀꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕ ꯉꯥꯏꯕꯀꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯔꯛꯀꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯍꯥꯏꯔꯛꯀꯦ ꯅꯣꯏꯗꯤ ꯑꯦꯇ꯭ꯔꯦꯛꯇꯦꯠ ꯑꯣꯏꯔꯦ ꯑꯦꯇ꯭ꯔꯦꯛꯇꯤꯞ ꯑꯣꯏꯔꯦ ꯍꯥꯏꯔꯦ ꯇꯨꯔꯁꯤ ꯑꯦꯇ꯭ꯔꯦꯛꯇꯤꯞ ꯑꯣꯏꯕ꯭ꯔꯥ ꯁꯥꯔ ꯑꯣꯏꯌꯦ ꯍꯥꯏꯗꯤ ꯃꯈꯥ ꯇꯥꯅ ꯀꯩ ꯍꯥꯏꯔꯛꯀꯅꯤꯗꯣ ꯇꯥꯅꯤꯡꯕ ꯐꯥꯎꯋꯦ ꯁꯤꯔꯥꯁ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯑꯣꯏꯌꯦ ꯁꯥꯔ ꯕꯪꯀꯤꯝꯆꯟꯗ꯭ꯔ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯌꯥꯝ ꯑꯣꯏꯗꯦ ꯁꯥꯔ ꯗꯤꯅꯦꯁ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯌꯥꯝ ꯑꯣꯏꯗꯦ ꯈꯔ ꯆꯝꯃꯦꯕ ꯆꯜꯂꯒ ꯇꯧꯔꯒꯗꯤ ꯑꯣꯏꯗꯦ ꯑꯦꯛꯖꯦꯛꯂꯤ ꯑꯩ ꯅꯪꯕꯨ ꯀꯩꯅꯣ ꯇꯧ ꯗꯤꯁꯀꯔꯦꯖ ꯇꯧꯕ ꯅꯠꯇꯦ ꯑꯩ ꯅꯪꯕꯨ ꯍꯦꯟꯒꯠꯂꯛꯅꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯁꯣ ꯅꯪꯅ ꯍꯥꯏꯔꯤ ꯄꯣꯠꯇꯣ ꯀꯩꯅꯣ ꯅꯠꯇꯦꯕ ꯅꯪꯅ ꯍꯥꯏꯔꯤ ꯄꯣꯠꯇꯣ ꯀꯣꯟꯇꯦꯟꯗꯨꯗ ꯅꯪꯅ ꯍꯥꯏꯔꯤ ꯄꯣꯠꯇꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯀꯣꯏꯊꯣꯛꯑꯒ ꯆꯝꯅ ꯂꯩꯕꯩ ꯃꯍꯨꯠꯇ ꯃꯤꯅ ꯄꯥꯝꯃꯤꯁꯦ ꯄꯣꯏꯟꯠꯁꯦ ꯄꯥꯝꯃꯦ ꯗꯥꯏꯔꯦꯛ ꯇꯨ ꯄꯣꯏꯟꯅꯦ ꯃꯤꯅ ꯄꯥꯝꯃꯤꯁꯦ ꯗꯥꯏꯔꯦꯛ ꯇꯨ ꯄꯣꯏꯟ ꯑꯣꯏꯕ ꯄꯣꯠꯇꯨꯅꯦ ꯅꯪꯅ ꯗꯥꯏꯔꯦꯛ ꯇꯨ ꯑꯣꯏꯕ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯗꯥꯏꯔꯦꯛ ꯊꯣꯡꯒꯗꯕꯅꯦꯕ ꯀꯣꯟꯇꯦꯟ ꯁꯦꯝꯕ ꯃꯇꯝꯗ ꯕꯠ ꯑꯦꯅꯤꯋꯦ ꯁꯤꯗ ꯑꯩ ꯀꯣꯟꯅ ꯂꯥꯛꯀꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯣꯟꯅ ꯗꯤꯁꯀꯁ ꯇꯧꯖꯩ ꯀꯣꯟꯇꯦꯟꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯀꯩꯅꯣ ꯈꯔ ꯆꯠꯊꯁꯤꯀꯣ ꯁꯣ ꯑꯗꯨꯅ ꯅꯣꯏ ꯍꯧꯖꯤꯛ ꯑꯩꯅ ꯍꯧꯖꯤꯛ ꯎꯠꯂꯤꯕ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯁꯄꯣꯁ ꯕꯤꯖꯤꯅꯦꯁ ꯅꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯔꯤꯂꯦꯇꯦꯗ ꯑꯣꯏꯕ ꯀꯣꯟꯇꯦꯟ ꯑꯃ ꯂꯩꯖꯔꯦ ꯅꯣꯏꯒꯤ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟꯒꯤ ꯔꯤꯂꯦꯇꯦꯗ ꯑꯣꯏꯕ ꯀꯣꯟꯇꯦꯟ ꯑꯃ ꯂꯩꯖꯔꯦꯕ ꯄꯔꯁꯣꯅꯦल ꯕ꯭ꯔꯦꯟ ꯁꯦꯝꯗꯣꯔꯤꯕ ꯕꯤꯖꯤꯅꯦꯁꯁꯦ ꯁꯤ ꯑꯦꯅꯤꯊꯤꯡ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯑꯩ ꯍꯧꯖꯤꯛ ꯁꯨꯅꯤꯜꯗ ꯋꯥ ꯍꯪꯒꯦꯕ ꯁꯨꯅꯤꯜꯅ ꯍꯧꯖꯤꯛ ꯁꯄꯣꯁ ꯁꯨꯅꯤꯜꯗ ꯑꯩ ꯍꯧꯖꯤꯛ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯗꯣꯛꯑꯁꯦ ꯍꯥꯏꯕ ꯗꯤꯖꯤꯇꯦꯜꯗ ꯍꯧꯗꯣꯛꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯅꯍꯥꯟꯗꯩ ꯇꯥꯏꯞ ꯑꯣꯐ ꯃꯈꯜ ꯍꯥꯏꯔꯛꯏꯕ ꯈꯔꯗꯤ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯈꯔꯗꯤ ꯑꯗꯨꯝ ꯀ꯭ꯂꯤꯌꯔ ꯑꯣꯏꯕꯤꯔꯝꯃꯅꯤ ꯈꯇꯪꯗꯤ ꯀ꯭ꯂꯤꯌꯔ ꯌꯥꯝ ꯀ꯭ꯂꯤꯌꯔ ꯑꯣꯏꯗ꯭ꯔꯤꯉꯩꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯀ꯭ꯂꯤꯌꯔ ꯑꯣꯏꯕꯤꯔꯝꯃꯅꯤ ꯈꯜꯂꯤ ꯍꯣꯏ ꯁꯥꯔ ꯑꯗꯨ ꯇꯥꯔꯗꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯕꯤꯖꯤꯅꯦꯁ ꯍꯧꯗꯣꯛꯁꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯄꯣꯁ ꯑꯩꯅ ꯍꯥꯏꯔꯦꯕ ꯁꯨꯅꯤꯜꯗ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯗꯣꯛꯑꯁꯦ ꯍꯧꯖꯤꯛ ꯑꯥꯏ ꯗꯣꯟ ꯀꯦꯌꯔ ꯁꯨꯅꯤꯜꯅ ꯂꯩꯕꯤꯁꯦ ꯀꯥꯏꯗꯅꯣ ꯀꯩ ꯁꯨꯅꯤꯜꯒꯤ ꯄꯣꯖꯤꯁꯟꯁꯦ ꯀꯩꯅꯣ ꯁꯨꯅꯤꯜꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯋꯥꯕꯅꯣ ꯀꯌꯥꯃꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯣ ꯇꯣꯛꯑꯁꯦ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯗꯣꯛꯑꯁꯦ ꯄꯨꯟꯁꯤꯁꯤꯗ ꯍꯤꯡꯅꯕ ꯍꯥꯏꯔꯦꯕ ꯑꯗꯨ ꯇꯥꯔꯗꯤ ꯁꯨꯅꯤꯜꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯍꯧꯗꯣꯛꯅꯤꯡꯒꯦꯕ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯣꯟꯂꯥꯏꯟꯗ ꯗꯤꯖꯤꯇꯦꯜ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯑꯩꯁꯦ ꯀꯩꯅꯣ ꯑꯣꯏꯅ ꯄ꯭ꯔꯗꯛ ꯕꯤꯖꯤꯅꯦꯁ ꯑꯣꯏꯅ ꯍꯧꯗꯣꯛꯅꯤꯡꯉꯤ ꯑꯣꯔ ꯑꯩꯁꯦ ꯀꯩꯅꯣ ꯑꯣꯏꯅ ꯍꯧꯗꯣꯛꯅꯤꯡꯉꯤ ꯁꯔꯚꯤꯁ ꯕꯤꯖꯤꯅꯦꯁ ꯑꯣꯏꯅ ꯍꯧꯗꯣꯛꯅꯤꯡꯉꯤ ꯑꯣꯔ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯁꯤ ꯇꯧꯅꯤꯡꯉꯤ ꯍꯥꯏꯕꯁꯦ ꯀꯩ ꯋꯥꯈꯜ ꯈꯟꯕꯤꯒꯦ ꯁꯥꯔ ꯑꯩ ꯄ꯭ꯔꯗꯛꯀꯤ ꯄꯥꯝꯃꯦ ꯁꯥꯔ ꯑꯣꯀꯦ ꯄ꯭ꯔꯗꯛꯇ ꯀꯔꯝꯕ ꯃꯈꯜ ꯄ꯭ꯔꯗꯛꯅꯣ ꯐꯤꯔꯣꯟꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯌꯣꯟꯕꯁꯦ ꯑꯣꯀꯦ ꯍꯧꯖꯤꯛ ꯐꯤꯔꯣꯜ ꯌꯣꯜꯂꯁꯦꯕ ꯐꯤꯔꯣꯜ ꯌꯣꯟꯕ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛ ꯐꯤꯔꯣꯜ ꯌꯣꯟꯕꯁꯦ ꯍꯧꯖꯤꯛ ꯀꯣꯟꯇꯦꯟꯗ ꯒ꯭ꯔꯣ ꯇꯧꯍꯟꯗꯣꯏꯅꯦꯕ ꯀꯣꯟꯇꯦꯟꯗ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯁꯦ ꯀꯣꯟꯇꯦꯟꯅꯦꯕ ꯀꯣꯟꯇꯦꯟꯒꯤ ꯊ꯭ꯔꯨꯗ ꯂꯥꯛꯀꯗꯣꯏꯅꯤ ꯀꯣꯟꯇꯦꯟꯒꯤ ꯃꯈꯜꯗꯒꯤ ꯑꯗꯒꯤ ꯗꯤꯖꯤꯇꯦꯜꯗ ꯑꯩꯈꯣꯏ ꯒ꯭ꯔꯣ ꯇꯧꯗꯣꯏꯅꯦꯕ ꯑꯣꯟꯂꯥꯏꯟꯗ ꯑꯩꯈꯣꯏ ꯄ꯭ꯔꯗꯛꯁꯦ ꯄ꯭ꯔꯣꯃꯣꯠ ꯇꯧꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯁꯨꯅꯤꯜꯗ ꯍꯧꯖꯤꯛ ꯍꯪꯗꯣꯏꯁꯦ ꯁꯨꯅꯤꯜꯗ ꯑꯩꯅ ꯍꯪꯉꯦꯕ ꯁꯨꯅꯤꯜ ꯅꯪꯒꯤ ꯀꯣꯟꯇꯦꯟ ꯍꯧꯖꯤꯛ ꯄ꯭ꯔꯣꯃꯣꯠ ꯇꯧꯔꯁꯦ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁ ꯍꯧꯖꯤꯛ ꯅꯪꯒꯤ ꯀ꯭ꯂꯣꯊꯤꯡ ꯕ꯭ꯔꯦꯟꯁꯦ ꯐꯖꯅ ꯌꯧꯍꯜꯂꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯨꯅꯤꯜꯅ ꯀꯃꯥꯏ ꯀꯩꯗꯧꯒꯗꯒꯦ ꯈꯪꯗ꯭ꯔꯤ ꯁꯥꯔ ꯈꯪꯗ꯭ꯔꯤꯕ ꯈꯪꯗꯕ ꯌꯥꯝ ꯂꯩ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯐꯝꯗ ꯑꯩ ꯀꯨꯝꯊꯔꯛꯑꯒꯦꯀꯣ ꯑꯗꯨꯗꯤ ꯀꯣꯏꯁꯟ ꯍꯪꯕ ꯌꯥꯕ ꯍꯪꯉꯛꯑꯦ ꯍꯧꯖꯤꯛ ꯑꯣꯀꯦ ꯑꯦꯖꯨꯝ ꯇꯧꯔꯁꯦꯕ ꯉꯥꯛꯇꯪ ꯑꯦꯖꯨꯝ ꯇꯧꯔꯁꯦ ꯅꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯅꯤꯁ ꯂꯩꯔꯦ ꯅꯣꯏꯒꯤ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟꯒꯤ ꯅꯤꯁ ꯂꯩꯔꯦ ꯍꯥꯏꯔꯁꯦꯕ ꯈꯜꯂꯁꯦꯕ ꯈꯟꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯨꯝꯗꯣꯔꯦꯕ ꯁꯄꯣꯁ ꯑꯃꯅ ꯍꯥꯏꯔꯦꯕ ꯑꯩ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟꯁꯦ ꯑꯩꯅ ꯁꯦꯝꯅꯤꯡꯉꯤ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟꯁꯦ ꯑꯩ ꯆꯥꯎꯅꯗꯤ ꯁꯦꯝꯅꯤꯡꯉꯦ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟꯁꯦ ꯂꯣꯡ ꯇꯔꯝꯗ ꯑꯆꯧꯕ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟ ꯑꯃ ꯁꯦꯝꯅꯤꯡꯉꯦ ꯕꯠ ꯑꯒꯦꯟ ꯑꯩ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟ ꯁꯦꯝꯗꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯗꯦꯠꯁ ꯗ ꯐꯥꯔꯁ ꯊꯤꯡ ꯅꯦꯛꯁꯇ
ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯍꯧꯗꯣꯛꯎꯔꯦ but again ꯁꯤ ꯃꯐꯝꯁꯤꯗ ꯑꯩ ꯀꯃꯥꯏꯅ ꯑꯩꯒꯤ ꯅꯤꯁꯁꯦ ꯀꯃꯥꯏꯅ ꯑꯩꯒꯤ ꯕ꯭ꯔꯦꯟꯁꯦ ꯀꯃꯥꯏꯅ ꯕꯤꯜ ꯑꯞ ꯇꯧꯗꯣꯏꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯁꯦ ꯈꯪꯉꯦ ꯕꯤꯜꯗꯤ ꯇꯧꯅꯤꯡꯉꯤꯅꯦꯕ ꯏꯁꯥꯗꯗꯤ ꯆꯥꯎꯅ ꯕꯤꯜ ꯇꯧꯅꯤꯡꯉꯦ ꯆꯥꯎꯅ ꯂꯣꯏ ꯁꯦꯝꯅꯤꯡꯉꯦ ꯑꯗꯨꯕꯨ ꯈꯪꯗꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯈ꯭ꯋꯥꯏ ꯐꯔꯁꯇ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟꯗ ꯂꯥꯛꯑꯒꯦ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯍꯧꯖꯤꯛ ꯈ꯭ꯋꯥꯏ ꯐꯔꯁꯇ ꯍꯥꯏꯗꯣꯏꯁꯦ ꯍꯧꯗꯣꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯑꯍꯥꯟꯕ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟ ꯁꯦꯝꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩ ꯀꯩꯝ ꯈꯪꯉꯝꯗꯦꯕ ꯑꯩꯁꯨ ꯅꯣꯏꯅ ꯂꯩꯔꯤꯕ ꯄꯣꯖꯤꯁꯟꯗꯨ ꯂꯩꯌꯦꯕ ꯀꯔꯝꯕ ꯅꯤꯁꯅꯣ ꯑꯩꯅ ꯄꯥꯏꯗꯣꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩ ꯈꯪꯗ꯭ꯔꯦꯕ ꯑꯩ ꯃꯇꯝꯁꯤꯗ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯅꯤꯁꯀꯤꯗꯃꯛꯇꯀꯣ ꯑꯩ ꯅꯤꯁꯀꯤꯗꯃꯛꯇ ꯑꯩꯅ ꯅꯤꯁꯇ ꯃꯊꯥ ꯁꯥꯕꯁꯦ ꯅꯣꯏ ꯈꯪꯉꯣꯏ ꯅꯤꯁꯀꯤ ꯃꯇꯝꯗ ꯑꯗꯨꯅꯅꯦ ꯑꯩ ꯅꯣꯏꯅ ꯅꯤꯁ ꯄꯜꯂꯛꯏꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯅ ꯁꯤꯗꯥꯔ ꯔꯥꯖꯁꯦꯈꯔꯒꯤ ꯀꯣꯔꯁꯁꯦ ꯂꯧꯋꯦꯕ ꯁꯤꯗꯥꯔ ꯔꯥꯖꯁꯦꯈꯔꯒꯤ ꯀꯣꯔꯁꯁꯦ ꯂꯧꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯅꯤꯁ ꯑꯩꯁꯨ ꯅꯤꯁꯁꯦ ꯂꯧ ꯅꯤꯁꯁꯤꯒꯤ ꯃꯔꯝꯗ ꯃꯥꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯋꯦꯕ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯤ ꯈꯨꯗꯤꯡꯒꯤ ꯅꯤꯁꯁꯦ ꯑꯩꯉꯣꯟꯗ ꯀꯣꯛꯁꯦ ꯁꯨꯝ ꯆꯥꯁꯜꯂꯛꯑꯦ ꯀꯣꯛꯁꯦ ꯁꯨꯝ ꯆꯥꯁꯜꯂꯛꯑꯦ ꯀꯔꯤꯅꯣ ꯅꯤꯁ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯅꯤꯁꯁꯦ ꯀꯔꯤꯅꯣ ꯑꯩꯅ ꯐꯥꯏꯟ ꯇꯧꯗꯣꯏꯕ ꯅꯤꯁꯁꯦ ꯍꯥꯏꯕꯁꯦ ꯁꯨꯝ ꯇꯧ ꯂꯩꯔꯦꯕ ꯑꯩꯉꯣꯟꯗꯀꯣ ꯅꯤꯁꯁꯤꯅ ꯑꯩꯉꯣꯟꯗ ꯐ꯭ꯔꯁꯇ꯭ꯔꯦꯁꯟ ꯋꯥꯡꯍꯟꯕ ꯇꯧꯔꯦ ꯑꯗꯩꯗꯤ ꯅꯣꯡꯃ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝ ꯂꯩ ꯅꯨꯄꯥ ꯑꯃ ꯑꯚꯤ ꯑꯥꯔꯤꯌꯥ ꯍꯥꯏꯅ ꯃꯥꯁꯦ ꯀꯩꯅꯣ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯔꯅꯤ ꯃꯥꯒꯤ ꯑꯩꯅ ꯐ꯭ꯔꯤ ꯀꯣꯆꯤꯡ ꯑꯃ ꯑꯩꯅ ꯕꯨꯛ ꯇꯧꯋꯦ ꯐ꯭ꯔꯤ ꯀꯣꯆꯤꯡꯁꯦ ꯕꯨꯛ ꯇꯧꯀꯥꯟꯁꯤꯗ ꯃꯥꯒꯤ ꯀꯩꯅꯣꯝ ꯂꯩꯌꯦꯕ ꯃꯥꯒꯤ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯃꯤ ꯑꯃ ꯂꯩꯌꯦꯕ ꯅꯤꯁꯀꯤ ꯃꯔꯝꯗ ꯃꯣꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯦꯕ ꯃꯃꯤꯡ ꯀꯥꯎꯔꯦꯕ ꯑꯩꯅ ꯃꯣꯏꯗ ꯀꯦꯂꯦꯟꯗ꯭ꯔꯤꯗ ꯑꯩꯅ ꯃꯥ ꯕꯨꯛ ꯇꯧꯁꯜꯂꯦꯕ ꯀꯦꯂꯦꯟꯗ꯭ꯔꯤꯗ ꯕꯨꯛ ꯇꯧꯀꯥꯟꯁꯤꯗ ꯃꯥꯁꯦ ꯇꯥꯟ ꯆꯥꯔꯀꯥꯟꯗ ꯃꯥꯁꯦ ꯐꯣꯔꯦꯅꯔ ꯑꯣꯏꯔꯝꯃꯤꯅꯦꯕ ꯐꯣꯔꯦꯅꯔ ꯑꯣꯏꯔꯝꯃꯀꯥꯟꯁꯤꯗ ꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯃꯥꯅ ꯅꯣꯡ ꯄꯨꯡ ꯑꯃꯒꯤꯗ ꯇꯧꯔꯀꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯩꯌꯦꯕ ꯋꯥꯔꯤ ꯁꯥꯟꯅ ꯀꯥꯟꯁꯤꯗ ꯑꯗꯨꯁꯨ ꯅꯤꯁꯀꯤꯅꯤꯀꯣ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯉꯦꯕ ꯃꯥ ꯍꯥꯏ ꯗꯦꯅꯤel what is your issue ꯍꯥꯏ I'm struggling to find my niche ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯗ ꯃꯥ ꯍꯥꯏꯁꯦ ꯅꯤꯁ ꯅꯪꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯅꯤꯁꯇ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯥꯏꯗꯅꯣ ꯀꯩꯗꯧꯔꯤꯅꯣ ꯃꯥꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯑꯦꯕ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯒ ꯃꯥ ꯍꯥꯏ ꯑꯩꯉꯣꯟꯗ ꯐꯦꯁꯕꯨꯛ ꯒ꯭ꯔꯨꯞꯇ ꯅꯪꯒꯤ ꯃꯤ ꯑꯣꯗꯤꯌꯦꯟꯁ ꯀꯌꯥꯝ ꯂꯩꯒꯦ ꯑꯗꯨ ꯀꯌꯥ ꯂꯩꯒꯦ ꯑꯗꯥ ꯂꯩ ꯀꯌꯥꯝ ꯂꯩꯒꯦ ꯍꯪꯉꯦꯕ ꯍꯪꯉꯀꯥꯟꯁꯤꯗ ꯑꯩꯁꯨ ꯉꯥꯛꯇꯪꯒꯤ ꯈꯪꯗ꯭ꯔꯤꯕꯅꯤ ꯉꯥꯛꯇꯪꯒꯤ ꯍꯥꯏꯖꯜꯂꯦꯀꯣ ꯑꯩꯅ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯒ꯭ꯔꯨꯞꯇ ꯁꯤ ꯂꯩꯁꯤ ꯂꯩꯕꯨꯗꯤ ꯂꯩ ꯃꯇꯝꯗꯨꯗ ꯑꯩ ꯐꯦꯁꯕꯨꯛ ꯒ꯭ꯔꯨꯞꯇ 600-700 ꯄꯤꯄꯜ ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯂꯩꯀꯥꯟꯁꯦ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯈꯣꯝꯃꯒ ꯌꯥꯎꯕ ꯒ꯭ꯔꯨꯞꯅꯤꯀꯣ ꯑꯗꯨꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯕ ꯖꯥꯠ ꯅꯠꯇꯦ ꯃꯇꯝꯗꯨꯗ ꯀꯩꯝ ꯈꯪꯗ꯭ꯔꯤꯉꯩ ꯃꯇꯥꯡꯅꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯀꯥꯟꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯐꯔꯦ ꯅꯪ ꯗꯤꯜ ꯇꯧꯔꯣ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯁꯦ ꯅꯪꯒꯤ ꯅꯤꯁꯁꯦ ꯑꯩ ꯍꯦꯜꯞ ꯇꯧꯔꯒꯦ ꯁꯨꯃꯥꯏꯅ ꯅꯪꯒꯤ ꯐꯦꯁꯕꯨꯛ ꯒ꯭ꯔꯨꯞꯁꯤꯗꯩ ꯐꯥꯏꯟ ꯇꯧꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯤ ꯆꯥꯔꯖꯁꯦ ꯁꯤꯁꯤꯅ ꯑꯩꯅ ꯌꯨꯖ꯭ꯋꯦꯂꯤ ꯑꯩꯅ ꯂꯧꯔꯤꯁꯦ ꯁꯤꯅꯦ $3,000 ꯍꯧꯋꯤꯁꯤꯅꯦ ꯍꯣꯏ $3,000 ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯄꯥꯛꯂꯝ ꯄꯥꯜꯂꯦ $3,000 ꯀꯩꯅꯣ ꯑꯩꯒꯤ ꯕ꯭ꯔꯣꯛ ꯆꯠꯂꯤꯕ ꯑꯩꯉꯣꯟꯗ $3,000 ꯀꯥꯏꯗꯒꯤ ꯄꯤꯗꯣꯏꯅꯣ ꯁꯤꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯃꯥ ꯍꯥꯏꯗꯤ ꯑꯃꯨꯛ ꯂꯥꯁꯇ ꯑꯃꯨꯛ ꯍꯥꯏꯔꯦꯀꯣ $6,000 ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯀꯣ ꯂꯦꯠ ꯃꯤ ꯗꯤꯁꯀꯁ ꯋꯤꯠ ꯃꯥꯏ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔ ꯍꯥꯏ ꯑꯩ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔꯁꯨ ꯕ꯭ꯔꯣꯛꯅꯦ ꯃꯇꯝꯁꯤꯗꯀꯣ ꯕ꯭ꯔꯣꯛꯅꯦ 9 to 5ꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯁꯣꯝꯗ ꯀꯩꯝ ꯈꯪꯄꯣꯠꯇꯦ ꯃꯥꯁꯨ ꯀꯣ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯩꯝ ꯈꯪꯄꯣꯠꯇꯦꯕ ꯂꯦꯠ ꯃꯤ ꯗꯤꯁꯀꯁ ꯋꯤꯠ ꯃꯥꯏ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔ ꯍꯥꯏ what's the name of your business partner ꯑꯩꯅ ꯍꯥꯏ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔ ꯃꯃꯤꯡ ꯍꯥꯏ ꯑꯣꯀꯦ we can talk together ꯁꯤꯅꯤ ꯃꯥ ꯍꯥꯏꯁꯦ it's okay it's fine ꯍꯥꯏ next day ꯗ ꯃꯥ ꯍꯥꯏꯅ so can we have a schedule sine yes for sure ꯍꯥꯏꯅ ꯑꯗꯒꯤꯗꯤ ꯑꯩꯁꯦ ꯃꯥꯒꯤ ꯄꯩꯁꯥ ꯇꯥꯕꯗ ꯑꯩ ꯅꯦꯛꯁꯇ ꯁꯣ ꯇꯧꯅꯤꯡꯈꯤꯗ꯭ꯔꯦꯕ ꯑꯩꯁꯦ ꯃꯇꯝꯗꯨꯗꯅꯤꯀꯣ ꯏꯃꯦꯆꯣꯔ ꯃꯥꯏꯟꯅꯦ ꯑꯩꯅ ꯂꯩꯔꯝꯃꯤꯁꯦꯀꯣ ꯏꯃꯦꯆꯣꯔ ꯃꯥꯏꯟꯅꯦꯕ ꯂꯩꯔꯝꯃꯤꯁꯦ ꯑꯗꯨ ꯅꯤꯁꯇꯨꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯍꯟꯈꯤꯕꯗꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦꯀꯣ ꯑꯗꯨ ꯅꯤꯁꯁꯦ ꯃꯇꯝꯗ ꯑꯗꯨꯃꯛꯇ ꯒ꯭ꯌꯥꯟ ꯁꯨꯛꯇꯥ ꯇꯥꯗꯦꯕ ꯒ꯭ꯌꯥꯟ ꯁꯨꯛꯇꯥ ꯇꯥꯗꯦꯕ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯅꯤꯁꯁꯦ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯒ꯭ꯌꯥꯟ ꯁꯨꯛꯇꯥ ꯇꯥꯈꯤꯗꯦꯕ ꯈ꯭ꯋꯥꯏ ꯐꯔꯁ ꯑꯩꯅ ꯈꯜꯂꯦꯕ ꯑꯩꯗꯤ ꯏ ꯀꯣꯃꯔꯁ ꯕꯤꯖꯤꯅꯦꯁꯇꯩ ꯍꯧꯔꯛꯄꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯂꯦꯠ ꯃꯤ ꯇꯣꯛ ꯑꯕꯥꯎꯠ ꯏ ꯀꯣꯃꯔꯁ ꯑꯣꯀꯦ ꯂꯦꯠ ꯃꯤ ꯇꯣꯛ ꯑꯕꯥꯎꯠ ꯏ ꯀꯣꯃꯔꯁ ꯑꯗꯩ ꯑꯃꯨꯛ ꯈꯜꯂꯦꯕ ꯑꯩ ꯏ ꯀꯣꯃꯔꯁ ꯈꯛꯇ ꯑꯩꯅ ꯈꯪꯉꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩ ꯐꯅꯦꯜꯒꯤ ꯃꯔꯝꯗ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯒꯤ ꯃꯔꯝꯗ ꯕꯤꯖꯤꯅꯦꯁꯀꯤ ꯃꯔꯝꯗ ꯈꯪꯕ ꯀꯌꯥ ꯑꯃ ꯂꯩ ꯂꯦꯠ ꯃꯤ ꯇꯣꯛ ꯑꯕꯥꯎꯠ ꯗꯤꯁ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯉꯣꯟꯗ ꯀꯟꯐ꯭ꯌꯨꯖꯟꯁꯦ ꯄꯨꯔꯥ ꯆꯠꯄ ꯍꯧꯔꯦ ꯀꯟꯐ꯭ꯌꯨꯖꯟ ꯆꯠꯄ ꯃꯇꯝꯗ ꯑꯩꯅ ꯒꯦꯔꯤꯕꯤꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯉꯦꯕ ꯅꯣꯏꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯤꯁꯤ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯕ ꯒꯦꯔꯤꯕꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯀꯥꯟꯗ ꯒꯦꯔꯤꯕꯤꯅ ꯑꯩꯉꯣꯟꯗ ꯒꯦꯔꯤꯕꯤꯗ ꯍꯥꯏꯌꯦꯕ ꯒꯦꯔꯤꯕꯤꯁꯦ ꯅꯨꯄꯥꯁꯤꯁꯨ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯋꯦ ꯅꯨꯄꯥꯁꯤꯅ ꯍꯥꯏꯌꯦꯕ ꯃꯥꯁꯦ ꯅꯤꯁ ꯐꯥꯏꯟ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯋꯥꯠ ꯏꯁ ꯅꯤꯁ ꯁꯤꯅꯦꯕ ꯑꯗ ꯒꯦꯔꯤꯕꯤꯅ ꯍꯥꯏꯌꯦꯕ ꯅꯪꯁꯦ ꯅꯤꯁꯅꯦ ꯍꯥꯏꯌꯦꯕ ꯅꯪꯉꯣꯟꯗ ꯌꯥꯎꯔꯤꯕ ꯁ꯭ꯀꯤꯜꯁ ꯅꯪꯉꯣꯟꯗ ꯌꯥꯎꯔꯤꯕ ꯅꯣꯂꯦꯖꯁꯦ ꯅꯪꯒꯤ ꯅꯤꯁꯅꯦ ꯅꯪꯉꯣꯟꯗ ꯌꯥꯎꯔꯤꯕ ꯕꯤꯖꯤꯅꯦꯁꯁꯦ ꯅꯪꯒꯤ ꯅꯤꯁꯅꯦ ꯑꯗꯩ ꯑꯃꯨꯛ ꯑꯩꯁꯦ ꯀꯣꯛ ꯑꯃꯨꯛ ꯉꯥꯎꯔꯦ ꯀꯩꯅꯣ ꯅꯤꯁꯁꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯒ꯭ꯌꯥꯟ ꯁꯨꯛꯇꯥ ꯇꯥ ꯉꯝꯗ꯭ꯔꯦꯕ ꯀꯔꯤꯅꯣ ꯑꯩꯒꯤ ꯅꯤꯁꯁꯦ ꯀꯩꯅꯣ ꯋꯥꯠ ꯏꯁ ꯃꯥꯏ ꯅꯤꯁ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦꯕ ꯕꯠ ꯁꯤꯗ ꯑꯩꯅ ꯍꯥꯏꯌꯣ ꯅꯣꯏꯅ ꯍꯧꯖꯤꯛ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯏꯖꯤ ꯋꯦꯗ ꯑꯩ ꯍꯥꯏꯔꯛꯀꯦ ꯑꯩꯅ ꯇꯧꯕꯤꯕ ꯇꯧꯗꯅꯕ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯑꯩ ꯅꯍꯥꯟ ꯍꯥꯏꯈ꯭ꯔꯦꯀꯣ ꯅꯣꯏꯗ ꯁꯤ ꯃꯇꯥꯡꯁꯤꯗꯤ ꯁꯤꯅ ꯑꯃꯨꯛ ꯁ꯭ꯀꯤꯜꯁ ꯕꯤꯜ ꯑꯞ ꯇꯧꯔꯛꯄꯩ ꯕꯤꯖꯤꯅꯦꯁ ꯕꯤꯜ ꯑꯞ ꯇꯧꯔꯛꯄꯩꯅꯤꯀꯣ ꯁꯤ ꯃꯇꯥꯡꯁꯤꯗ ꯅꯪ ꯇꯧꯗꯣꯏꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯋꯥꯟ ꯁ꯭ꯀꯤꯜꯁ ꯑꯩ ꯅꯍꯥꯟ ꯍꯥꯏꯈ꯭ꯔꯦ ꯁ꯭ꯀꯤꯜꯁ ꯑꯃ ꯄꯥꯏꯔꯣ ꯍꯥꯏꯈ꯭ꯔꯦ ꯁ꯭ꯀꯤꯜꯁ ꯑꯃ ꯄꯥꯏꯔꯣ ꯁ꯭ꯀꯤꯜꯁꯦ ꯄꯥꯏꯔ ꯃꯇꯨꯡꯗ ꯁ꯭ꯀꯤꯜꯁꯦ ꯊꯣꯛꯂꯛꯑꯀꯥꯟꯗ ꯁ꯭ꯀꯤꯜꯁꯤꯒꯤ ꯃꯔꯝꯗ एजुकेट ꯇꯧꯕ ꯍꯧ if ꯅꯪꯅ ꯄꯔꯁꯣꯅꯦल ꯕ꯭ꯔꯦꯟ ꯁꯦꯝꯒꯦ ꯍꯥꯏꯇꯥꯔꯗꯤ ꯅꯪꯒꯤ ꯁꯔꯚꯤꯁ ꯕꯤꯖꯤꯅꯦꯁꯇꯨ ꯑꯣꯏꯒꯦꯔꯥ ꯀꯩ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯗꯨꯗꯨꯒꯤ ꯁ꯭ꯀꯤꯜꯁꯇꯨꯒꯤ ꯃꯔꯝꯗ एजुकेट ꯇꯧꯕ ꯍꯧ ꯁꯄꯣꯁ ꯅꯪꯅ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯍꯥꯏꯔꯦ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯍꯥꯏꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯁꯦ ꯅꯪꯅ ꯀꯦꯞ ꯀꯠ ꯄꯥꯏꯔꯦ ꯀꯦꯞ ꯀꯠꯁꯦ ꯐ꯭री टूल्सꯅꯦ सो कैप कट से फ्री टूल्स ने हाइता कैप कट से सिजनब हाइता मीजे पैगे ले कैप कट से करीनो कमाइन डाउनलोड तौदुनो खंगद मीजे कैप कट से गिमरम पैगे ले प्रीमियर प्रो से कमाइन सिजनदुनो हाइबा खंगदब कैनवा से फ्री टूल्स नि पेड टूल्स ले फ्री टूल्स ले अदुबु कमाइन सिजनदुनो हाइबा सिजनदुनो खंगदब मियोय क्याम ले फोटोशॉप कमाइन सिजनदुनो खंगदब मियोय क्याम ले वेबसाइट कमाइन डिजाइन तौदुनो खंगदब मियोय क्याम ले
adagidi high ticket sales kamai tawdino khangdo miyoy kyam lay sales kamai tawni khangdo miyoy kyam lay funnel design kamai tawni khangdo miyoy kyam lay adagidi si noi niche ne samna tam the bodies na magi EMI ki pai mai niche ne magi business ki ne event ki pai bang kinjana jewelry ki pai magi niche ne so niche da sidagi stick tawuno sidagi hong do ai na but something kari guma pot ama do build to ho da biya de small nang do dagi kari guma macha am de han build to ho da biya small audience ama na build to adu kana no confidence la kani confidence la ko tam no kai la kani khambra si content ngon na boring chure yam used to we let me elevate haiba mind ma matang am la khini adu la ko matam nang content sida wakhan nang hoji kem tawdri nang hoji khali je nangi kok manung de yawi se simuk tang ngai ri but thogjal la kan sum changjal la kan ni nang na content je boring chure ek si je sum repeated oire hai tardi anobo content je kamai create ro adu dagi unangi audience na wong gain tawni audience na wong gain taro kan audience na kai pami khwai men di aina yeng zain content create tawna audience na kai content pang ge have jam study to we bai audience na kai content pang ge have jam study to guda me nang adu potu kai tawra kan khanga dabne heng nang na suppose content an thadar se suppose clear oi mi gi clear oi clear oi dir mi gi suppose aina hai ba kenogi manam da business related oi banang na suppose kana go mai video yeng business related ki content an thadare business ki entrepreneurship se sine thadare no alaga nangonda adu gi knowledge to layer loi banang makha tab je kaino pi ju je makha tab je entrepreneurship ki maram da makha tab je ina pi ju je kaino makha tab je in tawdu je kaino ha je nangonda ko ngaw grani adu itadi adu potu nang natte ba that is not you adu itadi aina haning se nang na same do iba content nang na related iba content do whether nang sak ut kera uloi gera nang gi business to gi related iba content do the stick to adu the stick to ra chatlo adu mafam do chatla ka adu mafam do gi maram da related iba potu thogjallo adu mafam da sum yan do adu matam nang gi grow am lakani hana grow to holo grow lakana grow to gi ju kai gi no ja hango grow am lakana adu matung da gi amuk makha ta ba makha step ta tharo next ta kai yoin lo du je si oi tadi si content je grow to tadi next content kai pi ga da gi ha je kai gi nam da content je business ne content je hard work am change nangi business to build to win content je nunga thada ning ju thada du ne gyan dai ta de bisor je gyan ta ba ta da bra adu tadi content je masak mun rhythm gyan ta ba ta da bra Tai sir. now je drop shipping to re ba everything related in hai je drop shipping to matam da product yon du je nangi content je kai gi thada no why because ai gi business e grow to no ba hena sales ne to no ba hena mi myam lainer na bane adu itadi aina no da haning je content thada du pot se content je kari content thada je mi je kamai attract to du no hai ba pot se si yam important way kamai nang grow to du no hai ba si yam important way ba kamai no ai audience phang du je kamai no ai client phang du je kamai no ai follower hinga to je si yam na matter way ba so adu itadi nang na drop shipping to re pot se nang na watch to re or si enogi maram na to re airport ki maram na to re anything nang to ning ba to matam sida nangonda mayamna sel da photo ma hapka laga photo da airport excel laga 4 rupees 999 thagat pasidi boring yam chuba content yamna lehawraba content type ne mayam da gi unique stand out oige hai tardi nangna kamai sina duna kamai na puthok ko duna haiba content do gi kok thada tamne yan tai ta de yan tai ta de tai ko Tai sir. so aduna content se so sum study to over content se da noina sam noi gi industry du gi matung industry to suppose I can hire ge I use jewelry gi puthok ke I use puthok ke jewelry gi ko I Instagram de anything search to mutam da kamai search to ni kadi gum nangi related ba content search to ge ha hashtag hana namo search sango hashtag namo I use jewelry nam gi jewelry 3.8 post suppose watch Rolex watch an thole deisa sum chatha kanda interesting ba content ga thengnar kani suppose ke no hire je watch trading company is a watch trading company ne ngon theng nei boji watch trading company je first time ne ngon theng nei je my content je 5392 content thadai buko 5392 thada po je my content je anything magi target se kana no my target se watch lover ne se ugoi udrira gyan okay watch lover ngata ne my content je hangdo yeng kan ko Rolex watch attention grab to no man sing this is watch ki pot ngata ma pi man sing
मीने build तौरी पोचे कमाइना build तौरी नो हाइबसे सुम येंगो मीने build तौरी पोचे माई प्रोडक्ट सीने ड्रॉप शिपिंग तो मतम सीने नंगना उत्तोरिबे नंगी niche तुगी मतुंग नंगी प्रोडक्ट ड्रॉप शिपिंग वगैरह नंगी प्रोडक्ट बिजनेस तो वो क्लोथिंग ब्रांड वगैरह अदगी नंगी सर्विस बिजनेस वगैरह नंगी रिलेटेड ओइबा कंटेंट ने पीदुइस नंगी रिलेटेड ओइबा कंटेंट मैम सिंग तो कंटेंट रिलेटेड ओइदना अदगी सपोज के नो हायदे सर्विस बिजनेस तो लाजे सर्विस बिजनेस तुरजित ज्ञान ताबा तादबरा Again, उसीबा ज्ञान ताबा तादबरा sir. First thing is like, okay, I'm gonna do this. I'm gonna figure. Do you know? The second type are people that they might need our services. This is cold audience. They might need. 시용 시다 삐제 마제 까노 용 아이지 백닌 Liorcom Haiko. I help home service business owners and contractors get 5 to 20 leads per day by learning how to generate leads themselves. How to generate my niche no. Home service business owner, home service people business owners and contractors do 5 to 20 leads per day by learning how to generate leads themselves. I'm name. Wait, I Instagram the share okay. Lior Backnin. Backnin Liorcom. Okay. Shriman Thaijong. I help 18.4K followers. I help home service business owners and contractors get 5 to 20 leads per day by learning how to generate leads themselves. DM Grow for Info. Sigum lay jagre ko. Say is my website pire. My website at sanga yeng jebo. Gyan tau mana build to riba service se kanyo ko yeng mina zero. My coaching program la ayos stage. Sine in the ham. It's probably the most important video you ever watch about growing your home service business. So I suggest you stop whatever it is you're doing and pay close attention to what I'm about to tell you, because it will not only save you and your business. My solution be next day. I will teach you how to generate 5 to 20 leads per day yourself in 90 days guaranteed, or you don't pay. Hook ne se. Say je makha de my calendar book tor mani. Si je my service call ne. Si service book tor matungda my service my appointment set to ne. So same thing mana hiding it post at magi Instagram dai porque my Instagram the mana ngangi je to kai feteng. Si the mana ngangi je kaino am tanda. Guys, so fucking war. We are targeting two main audiences. The first type of audience is people who visited us but haven't reached out. Because remember, even if you're getting this amazing result of what we're bringing you, an average of 33%, but let's say you're getting 20%. So that means that only 1 out of 5. Mana educate report se kaino hai matamda. Mana educate se magi home business owner kangbu the home business owner sigi solution je provide tawine mana nangi lead se sumai jene tawni shi tawni hai po sigi adugi base ne je adugi magi followers se lai man thing je aingonda interested oide kaino aina interested oide ai the home business owner na te. So I the home business owner na tamni na sa home business service provider na tamni ai mongonda interested oide, but magi interested oiba candidate me am sing de mongonda follow tawide. Adu jar ai noida hining is kaino am tamda. Anyone out there, suppose I product ki business ki brand same guy tali nangi product ki related over promotion do adugi nan hang drop shipping to matamda no product te drop product sum change to hai kan kai blite adu watch product select to te watch ki product page am lai jagani adai khar lega watch to khung to punjan bia de nangi industry matungina adai khung ki were khung ki niche to wan khai do kare adagi di aina educate to roga ai service provider oi duni hai tardi adu dugi nang educate to mathang am tai adagi di nangi service to gi matungina adugi balance were pitam related over peter tardi keno to wani habdi grow to sunga moy gyan ta ita de clear oi bro oi de bring side hari mem sing de turji clear oi bro robot clear oi bro
ꯑꯗꯒꯤꯗꯤ ꯑꯉꯣꯡ ꯀ꯭ꯂꯤꯌꯔ ꯑꯣꯏꯕ꯭ꯔꯥ ꯄꯥꯔꯤ ꯀ꯭ꯂꯤꯌꯔ ꯑꯣꯏꯕ꯭ꯔꯥ ꯑꯗꯒꯤꯗꯤ ꯂꯟꯆꯦꯟꯕ ꯀ꯭ꯂꯤꯌꯔ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯦ ꯑꯣꯏꯌꯦ ꯁꯥꯔ ꯁꯥꯔ ꯀ꯭ꯂꯤꯌꯔ ꯐꯖꯅ ꯑꯣꯏꯔꯦ ꯁꯥꯔ ꯀꯩ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯦ ꯂꯟꯆꯦꯟꯕ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯕꯤꯖꯤꯅꯦꯁ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯟꯇꯦꯟꯒꯨꯝꯕ ꯀ꯭रिꯌꯦꯠ ꯇꯧꯕꯁꯦ ꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯤꯁꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯅꯤꯁꯁꯤꯒꯤ ꯍꯨꯛ ꯇꯧꯅꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯍꯨꯛ ꯇꯧꯅꯕꯁꯤꯗ ꯍꯥꯟꯅ ꯃꯦꯟ ꯇꯧꯒꯗꯕꯅꯦꯕ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯑꯦꯐꯣꯔꯠꯀꯨꯝꯕ ꯑꯗꯨꯒꯨꯝꯕꯁꯦ ꯊꯥꯗꯔꯒ ꯑꯗꯨꯒꯤꯗꯣ ꯍꯨꯛ ꯇꯧꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯟ ꯑꯩꯈꯣꯏꯒꯤ ꯅꯤꯁ ꯀꯩꯀꯥꯁꯦ ꯁꯤꯁꯦ ꯍꯥꯏꯗꯤ ꯍꯨꯛꯇꯨꯅ ꯇꯧꯔꯛꯑ ꯃꯇꯨꯡꯗ ꯃꯊꯪ ꯃꯊꯪ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯕꯅꯤꯗ ꯌꯦꯁ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯂꯥꯛꯑꯁꯦ ꯀꯣꯟꯇꯦꯟ ꯑꯩꯈꯣꯏꯅ ꯀꯣꯟꯇꯦꯟ ꯗꯤꯖꯥꯏꯟ ꯇꯧꯕ ꯃꯇꯝꯗ ꯁꯄꯣꯁ ꯑꯩ ꯅꯣꯏꯗ ꯉꯁꯤ ꯇꯥꯛꯁ ꯄꯤꯗꯣꯏꯅꯦ ꯇꯥꯛꯁ ꯄꯤꯔꯅꯤ ꯁꯤ ꯃꯇꯨꯡꯗꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯒꯤ ꯀ꯭ꯂꯥꯁ ꯄꯤꯔꯛꯑꯅꯤ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯑꯅꯤ ꯑꯗꯒꯤꯗꯤ ꯀꯦꯟꯚꯥꯒꯤ ꯐꯨꯜ ꯀ꯭ꯂꯥꯁ ꯂꯥꯛꯑꯅꯤ ꯑꯗꯒꯤꯗꯤ ꯁꯤꯒꯨꯝꯕ ꯀꯣꯟꯇꯦꯟꯒꯤ ꯍꯥꯟꯅ ꯂꯥꯛꯁꯦꯕ ꯕꯠ ꯑꯒꯦꯟ ꯑꯩꯅ ꯍꯧꯖꯤꯛ ꯅꯣꯏꯗ ꯇꯥꯛꯁ ꯄꯤꯅꯤꯡꯕ ꯈꯔ ꯂꯩꯌꯦꯕꯀꯣ ꯀꯣꯟꯇꯦꯟꯁꯦ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯅꯨꯡꯗ ꯇꯧꯅꯤꯡꯕ ꯊꯕꯛ ꯈꯔ ꯂꯩꯌꯦꯕ ꯑꯩꯅ ꯀꯣꯟꯇꯦꯟ ꯍꯧꯗ꯭ꯔꯤꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯟꯒꯤ ꯇꯥꯛꯁ ꯄꯔꯐꯣꯝ ꯇꯧꯅꯕ ꯀꯣꯟꯇꯦꯟꯒꯤ ꯀꯩꯅꯣ ꯇꯧꯅꯕ ꯈꯔ ꯁꯦꯝꯖꯦꯕ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯟꯅꯗꯣꯏꯅꯦꯕ ꯑꯩ ꯀꯣꯏꯁꯟ ꯑꯃ ꯍꯪꯒꯦꯕ ꯁꯤꯗꯩꯗꯗꯤ ꯁꯥꯔ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯍꯧꯕ ꯌꯥꯕ꯭ꯔꯣ ꯌꯥꯏ ꯌꯥꯏ ꯍꯪꯉꯛꯑꯣ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯄꯥꯝꯕꯁꯦ ꯁꯥꯔꯅ ꯍꯥꯏꯕ ꯑꯄꯣꯏꯟꯃꯦꯟ ꯁꯦꯠꯇꯤꯡꯁꯦꯀꯣ ꯄꯥꯝꯃꯦꯕ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦꯀꯣ ꯁꯥꯔ ꯑꯗꯨꯝ ꯃꯔꯛꯇꯀꯣ ꯑꯗꯨꯗꯣ ꯑꯗꯨꯒꯤ ꯃꯔꯝꯗ ꯁꯨꯝ ꯊꯤꯖꯤꯜꯂꯒ ꯑꯩꯅ ꯑꯗꯨꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯗꯨꯗꯣ ꯅꯪ ꯀꯣꯏꯁꯟ ꯑꯩ ꯍꯥꯏꯕ ꯆꯞꯈ꯭ꯔꯦ ꯑꯝꯇꯪ ꯍꯟꯕꯤꯔꯛꯑꯣ ꯀꯩꯅꯣ ꯑꯩꯁꯦ ꯑꯄꯣꯏꯟꯃꯦꯟ ꯁꯦꯠꯇꯤꯡ ꯄꯥꯝꯃꯦꯕ ꯁꯥꯔ ꯀꯣ ꯑꯗꯨꯒꯤ ꯃꯔꯝꯗ ꯁꯨꯝ ꯑꯩꯅ ꯊꯤꯖꯤꯟꯖꯔꯒ ꯁꯨꯝ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯗꯨꯝ ꯑꯩꯒꯤ ꯄꯣꯁ ꯇꯧꯕ ꯌꯥꯕ ꯅꯠꯇ꯭ꯔꯕ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯩ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯁꯄꯣꯁ ꯑꯩ ꯀꯩꯅꯣꯝꯃ ꯎꯠꯂꯛꯑꯒꯦꯕ ꯁꯤꯗꯁꯨ ꯑꯃ ꯄꯨꯊꯣꯔꯛꯀꯦꯕ ꯑꯩ ꯑꯄꯣꯏꯟꯃꯦꯟ ꯁꯦꯇꯔ ꯌꯨꯅꯤꯠ 28.3K ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯊꯤꯌꯨ ꯑꯦꯅꯤꯊꯤꯡ ꯊꯤꯕ ꯃꯇꯝꯗ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡꯒꯤ ꯄ꯭ꯔꯗꯛ ꯊꯤꯅꯤꯡꯉꯦꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯍꯦꯁꯇꯦꯛ ꯅꯝꯃꯒ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡ ꯅꯝꯒꯗꯕ ꯍꯧꯖꯤꯛꯀꯤ ꯑꯄꯣꯏꯟꯃꯦꯟ ꯁꯦꯠꯇꯤꯡꯒꯤꯗꯣ ꯑꯄꯣꯏꯟꯃꯦꯟ ꯁꯦꯠꯇꯔ ꯁꯥꯔ ꯋꯦꯠ just give me a second ꯁꯤ ꯌꯦꯡꯉꯨ ꯃꯥꯅ ꯇꯧꯔꯤꯁꯦ The most demoralizing thing. Si te pones a analizar allá, I was driving this Tuesday like 1854. You have to do that. How many patients do you currently see right now? Seeing pretty close to. Look at this. I kamain utkani nangondha. Nilakanta. Yes sir. Keno chango. Sigi nufaje namu. Duga show tawro kenoda. Instagram da. Mike. Sinam. It's like 1854. You have to do that. How many patients? Sinam show tawro. Magi keno number video te play tawro keno se. It's not 1854 do. Makha chathro. Adu black white shirt lili do white shirt lili do some corner da. Black ki makha da. Adu lili do. To play tawro. It's not 1854. Tama niya ganda. 1854. Adu play tawro, adu play tawro. 1854 play tawro. Sidi yengo munni yengo. Keno mi yengo. Kaino tawri po che content ki purpose yengo.
ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯗꯨ ꯀꯩꯗꯧꯕ ꯄ꯭ꯂꯦ ꯇꯧ ꯌꯥꯗ꯭ꯔꯕ ꯉꯁꯥꯏ ꯑꯩ ꯅꯦꯠꯋꯥꯛꯁꯦ ꯈꯤꯇꯪ ꯇꯞꯄꯦ ꯑꯗꯨꯅꯅꯦ ꯀꯩ ꯇꯧꯏꯗꯨꯕꯨ ꯃꯈꯥꯏꯗ ꯄ꯭ꯂꯦ ꯇꯧꯔꯣ ꯁꯤ ꯌꯦꯡꯉꯨ Patients do you currently see right now? They're seeing pretty close to between 4 doctors, 30 patients a day. And what's their goal? Like, what's their initiative? Are they trying to get to 50, 60? Sounds about right. You use funnels and all that stuff. 1000%. And I'm going to tell you right now, this is not me selling what it is we do. I'm actually the CEO of the Full Circle Agency. Come from an extensive background of marketing and advertising. Listen, you have to run those plays in today's marketplace in order to gain both mind and market share. Everybody's doing it. It's just the effectiveness and the how, in the strategy, in the skill set. Either you're spending marketing and advertising dollars and nothing's working, or you're spending marketing and advertising dollars and something is working. You got to market and advertise. There is no getting around it today. This isn't like, 1854. You have to do that. I agree. It's just how do you do that? This isn't like, 1854. You have to do that. How many patients do you currently see right now? They're seeing pretty close to between 4 doctors, 30 patients a day. ꯀꯩ ꯂꯔꯟ ꯇꯧꯋꯦ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯗ ꯀꯩ ꯂꯔꯟ ꯇꯧꯋꯦ ꯁꯥꯔ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕ ꯑꯃ ꯍꯥꯏꯈ꯭ꯔꯦꯀꯣ ꯃꯥꯅ ꯍꯥꯏꯐꯦꯠ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯊꯥꯏꯅꯒꯤ ꯃꯇꯝ ꯅꯠꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯁꯤꯁꯦ ꯑꯃ ꯈꯪꯍꯧꯔꯦ ꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯂꯩꯔꯦ ꯑꯗꯨꯗꯤ ꯑꯣꯚꯔꯑꯣꯜꯅꯦ ꯃꯥꯅ ꯄꯤꯗꯣ ꯁꯣꯂꯨꯁꯟ ꯕꯦꯁꯅꯦ ꯃꯥꯅ ꯎꯠꯂꯤꯗꯣ ꯀꯩ ꯃꯥꯅ ꯇꯧꯔꯤꯁꯦ ꯊꯕꯛ ꯑꯅꯤꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯊꯕꯛ ꯑꯅꯤ ꯑꯃꯅ ꯃꯥꯒꯤ ꯐꯣꯟꯗ ꯁꯦꯜꯁ ꯀ꯭ꯂꯣꯖ ꯇꯧꯕ ꯑꯃ ꯃꯥꯒꯤ ꯕ꯭ꯔꯥꯟꯒꯤ ꯍꯥꯏꯈ꯭ꯔꯦ ꯃꯁꯥꯒꯤ ꯍꯥꯏꯈ꯭ꯔꯦ ꯁꯤ ꯑꯣꯐ ꯗꯤꯁ ꯑꯅ ꯑꯃ ꯍꯥꯏꯈ꯭ꯔꯦ ꯑꯩ ꯍꯥꯏꯒꯦꯕꯀꯣ ꯃꯥꯒꯤ ꯐꯣꯟꯗ ꯃꯥꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯤꯀꯥꯟꯗ ꯃꯥꯒꯤ ꯐꯣꯟꯗ ꯁꯦꯜꯁ ꯀ꯭ꯂꯣꯖ ꯇꯧꯋꯤꯅꯦꯕ ꯑꯃꯅ ꯃꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯥꯒꯤ ꯁ꯭ꯀꯤꯜꯁꯦ ꯃꯌꯥꯝꯗ ꯎꯠꯊꯣꯔꯛꯏꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯑꯇꯣꯞꯄ ꯃꯤꯅ ꯃꯥꯁꯦ ꯍꯥꯏꯌꯔ ꯇꯧꯔꯛꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯁ꯭ꯀꯤꯜꯁꯇꯣ ꯑꯦꯛꯁꯄꯤꯔꯤꯃꯦꯟꯇꯣ ꯎꯠꯊꯣꯔꯛꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯦꯝ ꯊꯤꯡ ꯅꯪꯅꯁꯨ ꯌꯨ ꯀꯦꯟ ꯑꯦꯄ꯭ꯂꯥꯏ ꯗ ꯁꯦꯝ ꯊꯤꯡ ꯅꯪ ꯑꯗꯨ ꯈꯔ ꯍꯣꯠꯅ ꯇꯥꯅꯤ ꯍꯣꯠꯅꯗ꯭ꯔꯒꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯀꯣ ꯍꯥꯏꯕꯗꯤ ꯁꯤ ꯄꯣꯠꯁꯦ ꯌꯥꯝ ꯂꯩ ꯃꯅꯤꯄꯨꯔꯗꯁꯨ ꯅꯪ ꯉꯁꯤ ꯑꯩ ꯁꯄꯣꯁ ꯅꯪꯅ ꯁꯦꯜꯁ ꯀꯣꯜ ꯄꯥꯝꯃꯦ ꯍꯥꯏ ꯑꯩ ꯅꯉꯣꯟꯗ ꯅꯝꯕꯔ ꯑꯃ ꯄꯤꯒꯦꯕ ꯑꯩ ꯅꯉꯣꯟꯗ ꯅꯝꯕꯔ ꯄꯤꯒꯦꯕ ꯅꯪ ꯅꯝꯕꯔꯗꯣ ꯇꯧꯔꯣ ꯚꯤꯗꯤꯑꯣ ꯀꯣꯜ ꯊꯝꯃꯣ ꯚꯤꯗꯤꯑꯣ ꯀꯣꯜ ꯊꯝꯃꯀꯥꯟꯗ ꯅꯪ ꯇꯧꯕ ꯌꯥꯔꯦ ꯅꯪꯅ ꯁꯤꯒꯤ ꯁꯦꯜꯁ ꯁꯕꯇꯥꯏꯇꯜ ꯊꯣꯛꯍꯜꯂ ꯂꯣꯏꯔꯦ ꯀꯩꯒꯤꯅꯣ ꯁꯦꯜꯁ ꯇꯧꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯄꯣꯠ ꯂꯩꯗ꯭ꯔꯤꯁꯦ ꯁꯤ ꯍꯪꯕꯩ ꯃꯍꯨꯠꯇ ꯅꯪ ꯁꯤ ꯍꯪꯉꯀꯥꯟꯗ ꯍꯥꯎ ꯑꯥꯏ ꯀ꯭ꯂꯣꯖ ꯃꯥꯏ ꯁꯦꯜꯁ ꯀ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯎ ꯑꯥꯏ ꯐꯤꯛꯁ ꯗꯤꯁ ꯑꯦꯄꯣꯏꯟꯃꯦꯟ ꯀ ꯍꯥꯏꯕ ꯃꯇꯝꯗ ꯁꯨ ꯃꯌꯥꯝꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯅ ꯑꯗꯨꯝ ꯇꯞ ꯂꯥꯎꯅ ꯁ꯭ꯇꯗꯤ ꯇꯧꯈ꯭ꯔꯅꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯤ ꯃꯤꯁꯦ ꯀꯩꯝ ꯇꯧꯗ꯭ꯔꯁꯨ ꯅꯪ ꯀꯣꯟꯇꯦꯟꯒꯤ ꯃꯔꯝꯗ ꯋꯥꯡꯕꯩ ꯗꯔꯀꯥꯔ ꯇꯥꯗꯦ ꯅꯪ ꯇꯧꯗꯣꯏ ꯁꯤꯝꯄ꯭ꯂꯤ ꯑꯦꯕ꯭ꯔꯤꯗꯦ ꯐꯣꯟ ꯀꯣꯜ ꯇꯧꯔꯒ ꯁꯦꯜꯁ ꯀꯃꯥꯏꯅ ꯀ꯭ꯂꯣꯖ ꯇꯧꯏ ꯍꯥꯏꯕꯁꯤꯗꯪ ꯎꯠꯄ ꯃꯇꯝꯗ ꯃꯤꯅ ꯑꯩ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯥꯝ ꯏꯟꯁꯄꯤꯔꯦꯁꯟ ꯋꯥꯡꯉꯤꯍꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯗ ꯑꯗꯨꯝ ꯁ꯭ꯇꯗꯤ ꯇꯧꯋꯤ ꯑꯗꯨ ꯅꯪꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯄꯨꯜ ꯇꯧꯈꯤꯗꯧꯔꯕꯅꯦ ꯁꯣ ꯁꯤꯅꯦ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟ ꯍꯥꯏ ꯁꯦꯝꯃꯛꯏꯅꯦ ꯅꯪꯒꯤ ꯅꯤꯁꯇꯨꯗ ꯁꯦꯝꯃꯛꯏꯅꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯧꯖꯤꯛꯀꯤ ꯃꯤꯗꯨ ꯇꯧꯏꯗꯣ ꯌꯥꯝ ꯊꯤ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯄꯣꯠꯅꯦꯕ ꯌꯥꯝ ꯊꯤꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯄꯣꯠꯅꯦ ꯃꯥꯅ ꯇꯧꯏꯗꯣ ꯁꯦꯜꯁꯇꯣ ꯀ꯭ꯂꯣꯖꯇꯣ ꯎꯠꯂꯤꯅꯦꯕ ꯃꯥꯅꯦ ꯁꯥꯔ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯠꯁ ꯚꯦꯔꯤ ꯏꯐꯦꯛꯇꯤꯞ ꯁꯤꯅꯦ ꯅ꯭ꯌꯨ ꯖꯦꯅꯦꯔꯦꯁꯟ ꯃꯥꯔꯀꯦꯇꯤꯡ ꯍꯥꯏꯁꯦ ꯁꯤꯅꯦ ꯍꯧꯖꯤꯛ ꯅꯣꯏꯅ ꯀꯃꯥꯏꯅ ꯅꯣꯏꯅ ꯑꯗꯨꯅꯦ ꯇꯧꯗꯣꯏꯁꯦ ꯑꯣꯀꯦ ꯅꯣꯏꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯁꯤꯗꯤ ꯅꯣꯏꯗ ꯂꯩꯔꯦꯀꯣ ꯁꯤꯗꯤ ꯑꯍꯩꯕ ꯃꯤꯅ ꯑꯗꯨꯝ ꯁꯦꯠꯈ꯭ꯔꯅꯤ ꯑꯍꯩꯕ ꯃꯤꯅ ꯑꯗꯨꯝ ꯁꯦꯒꯥꯏꯈ꯭ꯔꯅꯤ ꯁꯤꯗꯤ ꯑꯩ ꯆꯥꯎꯊꯣꯛꯅ ꯑꯗꯨꯝ ꯒꯦꯔꯦꯟꯇꯤ ꯄꯤꯒꯦꯀꯣ ꯁꯤꯗꯤ ꯅꯣꯏꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯀꯣꯟꯇꯦꯟ ꯌꯦꯡꯒꯦ ꯈꯪꯗꯦ ꯑꯩꯗꯤ ꯀꯣꯟꯇꯦꯟ ꯃꯈꯜ ꯀꯟꯖꯨꯝ ꯇꯧꯋꯦ ꯑꯩꯗꯤ ꯁꯤꯒꯨꯝꯕ ꯍꯧꯖꯤꯛꯀꯤ ꯌꯥꯝ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯕ ꯀꯣꯟꯇꯦꯟ ꯌꯦꯡꯗꯦꯕ ꯑꯩꯗꯤ ꯃꯅꯨꯡꯗ ꯂꯩꯕ ꯀꯣꯟꯇꯦꯟꯁꯦ ꯌꯥꯝ ꯌꯦꯡꯉꯦ ꯃꯅꯨꯡꯗ ꯁꯤꯒꯨꯝꯕ ꯀꯣꯟꯇꯦꯟ ꯍꯧꯖꯤꯛꯀꯤ ꯃꯤꯁꯤꯅ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏ ꯃꯥꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯀꯩꯅꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯃꯤꯅ ꯌꯥꯝ ꯈꯪꯗ ꯇꯥꯔꯗꯤ ꯃꯉꯣꯟꯗꯒꯤ ꯑꯥꯏꯗꯤꯌꯥ ꯀꯌꯥ ꯑꯃ ꯀꯣꯄꯤ ꯇꯧꯕ ꯌꯥꯔꯦ ꯐꯥꯔꯁ ꯊꯤꯡ ꯃꯉꯣꯟꯗ ꯑꯥꯏꯗꯤꯌꯥ ꯀꯌꯥ ꯑꯃ ꯀꯣꯄꯤ ꯇꯧꯕ ꯌꯥꯔꯦ ꯑꯗꯨ ꯑꯥꯏꯗꯤꯌꯥꯗꯨ ꯏꯟꯁꯄꯤꯔꯦꯁꯟ ꯑꯣꯏꯅ ꯑꯣꯟꯊꯣꯛ ꯌꯥꯔꯦ ꯁꯦꯝ ꯊꯤꯡ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡꯒꯤ ꯍꯥꯏꯔꯁꯦ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯒꯕꯨꯗꯤ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯌꯨ ꯀꯦ ꯃꯆꯥ ꯑꯃ ꯂꯩ ꯌꯨ ꯑꯦꯁ ꯃꯆꯥ ꯑꯃ ꯂꯩ ꯑꯦꯁꯤ ꯍꯦꯝꯇꯟ ꯀꯅꯥ ꯈꯪꯉꯤ ꯁꯥꯔ ꯌꯨꯇꯨꯕꯇꯒ ꯋꯥꯗꯣ ꯉꯥꯡꯕꯗꯨꯔꯣ ꯑꯃ ꯌꯥ ꯈꯪꯉꯦ ꯑꯦꯁꯤ ꯍꯦꯝꯇꯟꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯤꯂꯀꯥꯟꯇ ꯑꯦꯁꯤ ꯍꯦꯝꯇꯟ ꯄꯨꯊꯣꯔꯛꯑꯣ ꯅꯣꯏ ꯁꯤꯒꯨꯝꯕ ꯀꯣꯟꯇꯦꯟꯁꯤꯡꯁꯦ ꯑꯃꯠꯇ ꯌꯦꯡꯉꯝꯃꯣ ꯈꯔ ꯈꯛꯇꯅ ꯌꯦꯡꯉꯝꯗꯣꯏ ꯁꯤꯒꯨꯝꯕ ꯀꯣꯟꯇꯦꯟꯁꯤꯡꯁꯦ ꯉꯁꯤꯗꯒꯤ ꯌꯦꯡꯕ ꯍꯧꯔꯣ ꯉꯁꯤꯗꯒꯤ ꯁꯤꯒꯨꯝꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯀꯣꯟꯇꯦꯟꯁꯤꯡ ꯃꯣꯏꯗꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯣꯂꯦꯖꯁꯦ ꯀꯃꯥꯏꯅ ꯇꯧꯔꯛꯀꯦ ꯐꯥꯏꯌꯔꯗ ꯑꯣꯏꯔꯛꯀꯅꯤ ꯅꯤꯂꯀꯥꯟꯇ ꯑꯦꯁꯤ ꯍꯦꯝꯇꯟ ꯑꯝꯇ ꯄ꯭ꯂꯤꯖ
Yes, sir. SC Hampton. A. Space H. M PTON. Yeah. Alexander Hampton. Maze kanano, maze dropshipping de horko nufane. Dropshipping de horka maze kan dropshipping e-commerce entrepreneur ne man taje. Magi kan do optimize my profile de. I help people create financial freedom and own giban. Si magi goals de kanu. I help people create financial freedom through what? Through e-commerce, through dropshipping ne man taje. Owner of Supreme Ecom. Sine ba. My makasa thoro. My only dropshipping kan makasa thoro. Makasa thoro. Say any kind of content how I became successful. This podcast, my podcast. See I'm then play on. Now, this is something I do every single day with my business. If anything, if I had to attest to anything of why I got so much success with dropshipping when I first started, is because I wasn't so worried about taking a profit. I was more worried about growing a legitimate business. So every night when I'm running ads, I'm reinvesting 30, 50% back into the business. When I'm looking at customer emails and I'm looking at Facebook comments and the comments on my ads and hearing what people are saying, all I did was just make my ads around what they wanted. Now, this is something I do every single day with my business. If anything, if I had to attest to any Close to just give it to close to ama ulo kung ay mga. Concept se fazendo gyan tao concept se gyan tao min tao wi content se kaino khoi na tao wi content se kaino khoi na kai da lei no min na kai da lei no habje yeng ko simai elevate tao daga khoi grow tao su nga moi ba content se min thadari content khoi thadari content se di kai su lei ba content na te ba adu ta di min na tao wi content se ka mind to ino si dagi inspiration no phanga ga set ka da ba matang ne 내가 나 kakta kro ba 그 아마 그ꯩꯅꯣꯒꯤꯗꯣ ꯍꯧꯖꯤꯛꯀꯤ ꯊꯥꯕꯗꯣ 어디로 ꯁꯥꯔ? hꯧꯖꯤꯛ ꯗum tharo hꯧꯖꯤꯛ dum last content ama yeng Zeisda master these 4 things in 2024 kai numa hai jiu master these 4 things into kai matang oi gi yeng jiu no begging or chasing know your word okay si hai ga jan si marketing ya mai ga jan si po ka thalo different taste ne man pi je man hai je kai no khoi first man pi je kai no si myam sin the concept se clear ma hai do no begging or no chasing inspiration am pide ko next no doing this si gum pot am pe adu last kai no mai kai no hook ta kai yawi if you want to have financial freedom dropshipping the kamai to when you have dropshipping the my course the pore my coaching the pore my business the pore so sineng is hide fun nai do kaino kari po no attract to report se mana attract to is kai gino my conclusion se kaino my solution se kaino same thing you have to apply for your business you have to do it for your business gan dai da de si pot se khango si pot me ching se phap to adu no podcast to motam do podcast na podcast ki niche sam layo podcast ki niche sam layo podcast sida thadaning ene ekta podcast of seran trona podcast to roga have the chana da podcast to later di nangi content grow to mutam hang nang na grow di to gani but hang nang na yoningi product to yon bade am wagani nang na yoningi product to yam wagani at the end of the day nang na yon ga do product to gi related oiba niche ta poro related oiba pota somewhat related oiba pota somewhat related oiba pota poro ta de adui matung da personal brand power ka sema kan di kanano who is this guy hai kan nangi ko na link tree profile nangi business ma'am thama ju yare adu matung ina matang puthoke hauji nu pa SE Hampton to kaino ma e-commerce ki matang da my content my build up to e-commerce ki matang da sema akanda then adu matung da my hauji business la kana mana supreme e-com adu e-com ada e-com ina hang dura ma brand do kano to kwane sanduro kwane duitadi noigi personal brand sema matamda hoji noina personal brand semning adu kamai sen no khangde hai poto if I ask you kana gom dai hange hoji
personal brand ꯁꯦꯝꯁꯦ ꯍꯥꯏꯔꯦꯕ ꯑꯩꯅ personal brand ꯁꯦꯝꯁꯦ suppose personal brand ꯑꯃ ꯁꯦꯝꯃꯁꯦ ꯑꯩꯅ ꯍꯪꯀꯥꯟꯗ ꯂꯟꯆꯦꯟꯕꯗ ꯑꯩꯅ personal brand ꯁꯦꯝꯃꯁꯦ ꯍꯥꯏꯔꯦ ꯀꯔꯝꯕ ꯃꯈꯜꯗ ꯅꯪ personal brand ꯁꯦꯝꯅꯤꯡꯉꯤ ꯍꯪꯉꯦꯕ ꯑꯩꯅ what's your answer ꯑꯩꯒꯤ ꯑꯟꯁꯔꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯀꯩꯅꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯕꯨ ꯍꯥꯏꯗꯤ ꯑꯩꯒꯤ ꯅꯤꯁꯇꯨꯒꯤ ꯃꯇꯥꯡꯗꯗꯤ ꯁꯦꯝꯗꯣꯏꯅꯦꯕ ꯑꯩꯒꯤ ꯃꯔꯤ ꯂꯩꯅꯕꯗ ꯅꯪꯅ ꯇꯧꯅꯤꯡꯕ personal brand ꯑꯗꯨ ꯅꯪꯅ ꯄꯤꯔꯤꯕ answerꯗꯣ ꯑꯗꯨ ꯌꯥꯕ answer ꯅꯠꯇꯦꯕ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯄꯣꯠꯇꯨꯗꯤ ꯅꯪꯅ ꯇꯧꯅꯤꯡꯉꯤꯕ ꯄꯣꯠꯇꯨ ꯀꯩꯅꯣ ꯑꯗꯨ ꯀꯔꯤ ꯄꯣꯠꯅꯣ ꯅꯪꯅ ꯄꯤꯅꯤꯡꯉꯤꯗꯣ ꯚꯦꯂ꯭ꯌꯨꯗꯨ ꯀꯔꯤ ꯃꯈꯜꯒꯤ ꯚꯦꯂ꯭ꯌꯨꯅꯣ ꯍꯥꯏꯕꯅꯦꯕ ꯀꯣꯟꯇꯦꯟꯗꯣ ꯚꯦꯂ꯭ꯌꯨ ꯄꯤꯗ꯭ꯔꯗꯤ ꯀꯣꯟꯇꯦꯟ ꯒ꯭ꯔꯣ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ ꯑꯩꯅ ꯄꯤꯅꯤꯡꯉꯤꯁꯦ ꯗ꯭ꯔꯣꯞ ꯁꯔꯚꯤꯁꯀꯤꯁꯦ ꯑꯣꯀꯦ ꯗ꯭ꯔꯣꯞ ꯁꯔꯚꯤꯁꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯣꯠꯀꯅꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯂꯥꯏꯊꯣꯛꯀꯅꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯏꯖꯤ ꯋꯦꯁꯇ ꯍꯥꯏꯗꯤ ꯃꯤꯅ ꯄꯥꯝꯃꯤꯁꯦ ꯏꯖꯤ ꯉꯥꯛꯇꯅꯦꯕ ꯏꯖꯤ ꯑꯗꯒꯤ ꯇꯥꯏꯝ ꯀꯟꯖꯨꯃꯤꯡ ꯇꯧꯗꯕ ꯍꯥꯏꯗꯤ ꯗꯤꯜ ꯑꯃ ꯇꯧꯅꯕꯗꯁꯨ ꯍꯥꯏꯗꯤ ꯄꯣꯏꯟꯗ ꯄꯛꯄ ꯉꯥꯡꯅꯔꯒ ꯁꯤ ꯇꯧꯕ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕꯒꯤꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯅ ꯗ꯭ꯔꯣꯞ shippingꯒꯤ ꯃꯔꯝꯗ ꯅꯪ everyday study ꯇꯧ ꯇꯥꯝ ꯗ꯭ꯔꯣꯞ shippingꯒꯤ ꯃꯔꯝꯗ ꯅꯪ ꯗ꯭ꯔꯣꯞ shippingꯒꯤ ꯃꯔꯝꯗ ꯗ꯭ꯔꯣꯞ ꯁꯔꯚꯤꯁꯤꯡ ꯑꯕ ꯗ꯭ꯔꯣꯞ shipping ꯗ꯭ꯔꯣꯞ ꯁꯔꯚꯤꯁꯤꯡꯒꯤ ꯃꯔꯝꯗ ꯅꯪ ꯐꯖꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧ ꯇꯥꯝꯅꯦ ꯗ꯭ꯔꯣꯞ ꯁꯔꯚꯤꯁꯤꯡꯒꯤꯗꯃꯛꯇ ꯀꯩ ꯇꯨꯜ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯀꯩ ꯇꯧꯕ ꯌꯥꯏ ꯗ꯭ꯔꯣꯞ ꯁꯔꯚꯤꯁꯤꯡꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯗ꯭ꯔꯣꯞ ꯁꯔꯚꯤꯁꯤꯡꯁꯤꯗ ꯅꯪꯅ ꯄꯨꯔꯥ ꯕꯤꯜ ꯇꯧ ꯇꯥꯝꯅꯦ ꯍꯥꯏꯗꯤ ꯁꯄꯣꯁ ꯅꯪꯅ ꯗ꯭ꯔꯣꯞ ꯁꯔꯚꯤꯁꯤꯡ ꯇꯧꯔꯒ ꯀꯃꯥꯏ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏ ꯗ꯭ꯔꯣꯞ ꯁꯔꯚꯤꯁꯤꯡꯗꯒꯤ ꯄꯩꯁꯥ ꯀꯌꯥ ꯂꯥꯛꯑꯦ ꯗ꯭ꯔꯣꯞ ꯁꯔꯚꯤꯁꯤꯡꯁꯦ ꯇꯧꯔꯒ ꯀꯃꯥꯏꯅ ꯕꯤꯜ ꯇꯧꯋꯦ ꯑꯩꯅ ꯗ꯭ꯔꯣꯞ ꯁꯔꯚꯤꯁꯤꯡꯁꯦ ꯕꯤꯜ ꯇꯧꯕꯗ ꯀꯅꯥ ꯀ꯭ꯂꯥꯏꯟ ꯀꯅꯦꯛ ꯇꯧꯋꯤ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯀꯩꯅꯣ ꯁꯔꯚꯤꯁ ꯄ꯭ꯔꯣꯚꯥꯏꯗꯔ ꯀꯃꯥꯏꯅ ꯀꯅꯦꯛ ꯇꯧꯅꯤ ꯑꯗꯒꯤꯗꯤ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯗꯒꯤ ꯁꯔꯚꯤꯁ ꯄ꯭ꯔꯣꯚꯥꯏꯗꯔ ꯀꯃꯥꯏꯅ ꯀꯅꯦꯛ ꯇꯧꯅꯤ ꯗꯦꯜꯂꯤꯗꯒꯤ ꯁꯔꯚꯤꯁ ꯄ꯭ꯔꯣꯚꯥꯏꯗꯔ ꯀꯃꯥꯏꯅ ꯀꯅꯦꯛ ꯇꯧꯅꯤ ꯌꯨꯝꯗ ꯐꯝꯅ ꯀꯥꯏꯅ ꯁꯤꯒꯨꯝꯕ ꯁꯣꯂꯨꯁꯟꯁꯦ ꯄꯤꯔꯀꯥꯟꯗ ꯃꯤꯉꯣꯟꯗ ꯑꯗꯨꯒꯤ ꯀꯣꯟꯇꯦꯟꯗꯨꯅ ꯅꯪ ꯏꯟꯇꯔꯦꯛ ꯇꯧ ꯇꯥꯕ ꯄꯨꯜ ꯇꯧ ꯇꯥꯕ ꯃꯌꯥꯝꯗꯣ ꯗ꯭ꯔꯣꯞ ꯁꯔꯚꯤꯁꯤꯡ ꯍꯥꯏ ꯑꯗꯨ ꯄꯣꯠꯇꯣ ꯀꯩꯗꯧꯕꯩꯗꯃꯛꯇ why you should do drop servicing it's lesser investment lesser headache you can work from home kind pigi 3 solution pigre do tadi okay drop servicing have kind inquiry lakpai chances wang adagidi why am I doing drop servicing why do I prefer drop servicing because drop servicing is a high paying business drop servicing is a high paying business and and I love to connect with people from other countries this is also very interesting adagidi why drop servicing because I love to travel the world while running this business I can travel the world and also I'm making huge amount of money that's it sizu me on the value to it adagidi if you want to start a drop servicing business what will you do first I would do is I would open up my Instagram account and I would start DMing other people other people's services or other people then I start connecting with them and I will build my business so I'm trying to pitho yare adagidi if you are in Manipur how can you build up drop servicing business you just need to communicate with other people do what I'm going to say simaina pi matamda mi sing value la adu tari mina si page se follow to dem kana ine hai boto adagi dinang heng mapanda ga laikanda I am living in Delhi but I'm still running my business I am a drop servicer I love running drop serving business solution nga tani si ma'am sing se simaina pi tardi mi gi point se adum content se loina aro adagi di life I have the me enjoying my life as a drop servicer nangi chill do ulani mayam tar utar nangi nang to report ma'am sing adagidi what I do as a drop servicing expert every day ka hai matam adu maram da dak ut khani nang every day nang ut pe yare adagidi keno hai be if you have any confusion about what kind of service you should give or what kind of service you should offer don't worry about it I'll show you hai nang tak tips ahum ga pi gi yare adagidi what kind of tools do I use for drop servicing nang tak nangi tools map sin pu thoya adu itadi nang attract to client je kanano drop servicing pami ba mi adagidi nang dong hingningi ba mi sing do attract to ni pull to ni I guarantee pi gi sida grow to draba 3 months sumaina consistently jak yalo hindi hoge manipuri hoge english hoge nang yani from the yalo grow sung do to gani soy dana grow to gani or nang sales coach hoge hareba sales coach ka jidi yam ti sales coach ka jinang to du enga ha do bisojit ta gaina haibdo phone to matam ai jig record am to ge suppose na 1 lakh ki deal close to leba how I closed 1.5 lakhs deals ka ha matam da kamai to bino sine ado deal se yarani ko close on tak na utpa matam da wow she for fire this guy is fire hai gani da how I closed 20,000 rupees sales ka ha matam da nang adu mi matam sales ki matam da hai da why sales is necessary ka ha matam da because IGC ki content jam interesting way basi content no ide interesting way bro oi da khang de because I know
how much money is there money kya am lei hai je mai paisa manam kya am nammi hai je khange ba su infam je kya am lei hai je ko kai gi no am da sales thi ba mi am lei drop servicing expert thi ba mi lots of money in there lots of money ne nangi business alai po shunu kai do shunu content je normal content photo thada ba na chatna roi ba jik sungcha chatna roi competition je duki matik wang educate to educate start educating them suppose na turji na sa hai bengon da ma course yo ninge hai na sa hai course yo ninge but mangon de expert oi de hai expert se nang hauji ke expert oi gedam na te to expert oi gedam ne you don't have to worry about it nang kem to worry to with darka ta de ko hai di nang to gudap se kai no ham da why first who is your audience nangi audience se kanano adagidi nangi kaino se kanano nang na piningi ba value se kaino nangi service nangi niche se kaino maybe nang website designing to ninge hai fare nang website designing khalo nang lizer hai website designing de khalla kana kai dong ni ham da website designing gi mram se educate to tharo matang educate to website designing nang wangang ba to ning dra na value se kamaina value se yo hondu no kamaina content se kamai mingon de kamaina interesting ho hendu na si thadaro inquiry amma natra amma sungyo na pairakani adu inquiry de nang confidence bak no boost to gini boost to gra matung de nang ka do way next thing nang to do je level up to service level up to adu nangi suppose na haireba nangi pupi je mayam website designing da paisa mangan do shuru pudi ai website designing je kamai to nei tips khar pija ge kai pi matam da adagi di nangi website design ai ke no hai ge ba suppose nang je english haitre hindi haitre example nei pi je ko paisa tan belam bel nei ta lai all over world da manipuri lai ne manipur khatan no te ko everywhere da hojik mai tim ja lai ta lai te mai tim ja loi lai ma phung ding lai ne adu tadi mai tim sa website designing tam ning mi am lai example nei pi je ko website designing tamba post nang course sama nang pura 35 minutes 45 minutes 1 or 2 hour ki course sama same be nang pura website designing to khwai si hap kadam ni sumai to gudam ni si to gudam ni si to gudam ni sumai hap chang gadam ni du nang ki website e-commerce website wagera du wagera da wagera du wagera da wagera whatever adagi di nang ki portfolio same website same ga tak ong lo challe ko lo challa pura pack to re si pack to nang na teachable da hap kat le or system do ayo da hap kat tham ga kai dong ni lupa samri di yo le lupa samri khak pire yo le course nang khabe pasami ne ke du no course hai be ai na han jo hai na han ki course yaw gi ne ko si course ki matang dal pasami ne ke du no have je adu po tu nang to du je educator manipuri de educator ho nupa thok tam ni ko ki raga di ki raga di dum siguma thabak to ro dum dukan phamaga dagi di natraga na dum traditional business dum to raga dum laita ba dum khara grow to ga ha ja sigumba different way to ta adu taneng to du ke no every day website ki maram da educator website designer ki lifestyle je kaino adagi si jina kaino have man educator over 100 content thado 200 content thado chatribo inquiry ama laktrifo content jum thado inquiry ama laktrifo views ama bu yorok tribo thado khamra I guarantee bi ge sir inquiry la hai kani inquiry la sir website ki kamai close do inquiry la hai kani kai gino andam da sidi iraga lai rapo nangna value do pibe he malakta di content di pairak turom ne mingon no matro mati content amadi yog durom ne instagram na ju khange ba sin ba je pakana work hard to ba mi ne mai content je kana kana ne yengi have instagram da kai darka lai khan bai ha ke instagram ngi ngasi ki ha ke instagram si secret se khangjalo si aine apply to ge po ne han bada aina manipuri content thada matam da ai ju manipuri content se grow to de aine khale instagram da maiti macha yam lai ti maiti macha yam yeng de hai hawji dai instagram de understand to aina kai kok sanai khamra ai gi whatsapp ta community em lei community se mai team sanga tani yawi se adu mo famje kai doge han da sidi noi da haido bani ko na san tok jaro ain to je kai doge hek instagram content ek share to buga aina ai manipuri community thadai community thada kana kai no aina instagram to holi je kai no khamra instagram da aina prompt pi ne chat gpt da aina prompt pi da instagram da prompt pi kai no pi je magi content se karamba makhal gi mina consume to ri instagram na di manipuri ni sini adu ni da ne kem khang pote ba magi data gi matung ni instagram na lawi ne sinu pa je manipur da po sinu pa je imphal ni sini mana speak to po se manipuri language ni sini mana content mana consume to ri ba content se siga chap mana ba language kind of content je mana consume to ri ni have je si ni ba x-ray pi thui ni aina pi thoki manipuri na consume to le ha ta di ke dawi instagram na moi gumba mi nung sibana consume to ri ha ba nung sibagumba mi dang instagram nang recommend to sali sum recommend to sali ne adoi tari sum chat pat sum hengala kani so aina haini point se kaino nangi target tu ne aina je community thadai ni community mani adoi tari nang to ni instagram da grow to ga tari facebook da suppose ke dong ni handam da manipuri community thiu
Manipuri community am thiyo Manipuri community manung changjallo Manipuri community manung da tak share nangi content do share tawsallo share to kanda audience they share to gives your moi go like have the like keno se see marketing language ne look alike Facebook की marketing language ने look alike से look alike ता meta की language ने से look alike audience था की जो ने look alike audience है दी के बगुम्बा मी तुरजित कुम्बा मी कना कना लई है जे मोइना लोई study मोइना data लई बा मोइना अदु data दुई मतुंग अदु दे इन की जो ने पोस्ट इन की मतलब नंगी growth से चर चम पाई खत कोई chance वांगे अदु Facebook ते content था दरे दना group तो share तो Manipuri group ता तक share तो so CD apply to ko si apply to aduna noi ngasi content thada grow to de hajune group ta injalo group ta tak injalo once Instagram na nangi algorithm se pai graba adum ilani deeper with Denil se adune deeper with Denil se I came to banate content thadai once I gonda pagrena for matamam lei ahing daga je follower listing ama hingat ba yawine kapsalak matang yawuni amung lep ki matang yawuni ba matang se kedong ni khamra kari content num pami se kari content num ni yengi se amung jang thadasalo si to goda adu amung lep ki yawni nang ko de sum pam le yu di ya pu na ti da nang ko de sum interesting way le yu di ya bande amung su lep matang yawni ba lep to kem khalu no jak yan ga da ai hojik march ki matung dagi ko ai seminar lo 19 da halak pa je ai content se kamai to gyo every day English Hindi Manipuri content ne paisla ko do myan jing je ai you know audience target to audience myan jing target to ne ai high achievers universities the entire north is the build to ge hai tari entire India the build to ge hai tari everywhere dai content je hon da badaka ye hon badar ka tai aro tari content na flood to godam ne content na so work hard to tam ne nang ai am ta khalo ai na sem de English Hindi Manipuri ahum content ne sem du ji noi di content ma sem da complain to lai du ne ai content sem de ahum ne khwang te ka du edit to du ne ado finance video editor am darka lai ne ngono ji finance video editor to kana no video editor oining ba mi do suppose serious video editor oire serious nang video editor gi to work to yare so she give example name pije so aina sem de content ahum ne kaigino ai mehnat to hona da biya de ai gi business growth to da biya de hona da biya de adu itardi mi ne ngangna ba it doesn't matter I have to do it ai to tam ne ai content thada tam ko ne content thadaring content thadaring grow lakani nang sum ken to do pot pudi nang gi business expose to do pot pudi kenum expose to guna fatro expose to related oi pot thada tadi grow to bula oidu amma to aina han ba content thada matam da aina kem khangde matam sina aina kenum thada bane ba how to overcome anxiety depression ba english thadai ba angang mayang ma sam contact to kem khang potri thadai ne contact to re ngon de ko ma like pa ya de khoti na ai ngon lo video leng ani ba ai ma ga han ba wai sanai why sana kan ngon yam thine interesting way gi ko pot aina haini enquiry je paisa ka tanti enquiry sung so den lakani sung soi den lakani damn sure 100% guarantee ipigi any each and every one of you know into thabak sida leptraba content hadaba leptraba chumaba enquiry sung so den lakani 110% sidi ipigi ida pigi sidi 110% aduga aina su noi gi lai lakte ha je noi heng sar content thadam lai lakte ha je aina yengu mutam ai khangam ni ba nang content je ta singa lakpa ya ba mong ta thadai ra lakpa ya da mong thadai ra ha je u ba khangni I have been creating content ai content fa am kuiram nei create to email jing je content je YouTube ki study to ni Facebook ki yam Facebook Instagram study to ni adu ai ju khangi ni content je karma makhal gi mina attract to wi karma makhal je amna pull to wi have je ju khangi study to ni ko aduna adu itadi noi na create to bus yamna darka thai noi gi noigi value dugi matu ne create everything is possible ne brother me amani haiju everything is possible noi hoji lai ba position ma fam do it doesn't matter noi hoji lai ma fam do kem kai lai banate noi sidagi ne dudagi ne da kem complain to no adu sor pudi noi na honna ning ba poto honna ro noi thokning ba poto noi content thadaning na thadaro jak mi ne ngang na ba le pur no procrastinate to je to 3 years matung noina sana thank you haini 3 years matung noina sana thank you content creator ki punsi dane min life kyam change to gram ne mi oi be kyam life change to gram si khangjalo content creator YouTuber adagi YouTuber khadante Instagram khadang hanga Instagram account de mi oi kyam life change to gram so why not you why not us noi da akoi da awat pa lai bro kem wat pa lai nate alu tadi nangi business build to doi poto ai language issue lai adu lai ada lai hai poto adu tadi lisingam pithoga kananom da lising ani pithoga nanu hona jari pot English ki coaching ma chaplo dana English ki coaching ma yaw English ki coaching tamo English tamo ngang ba tamo everyday ngang English ta hi tawning hai tadi adagi di English hai try to Manipur da create to Manipur da value people Manipur da kain Manipur da 30 lakhs hai 30 lakhs da hoi
paro 30 lakhs paro 30 lakhs suda nangi 500 customer 10 clients in work to gadi paisa kyam paira ni khal lo ai 30 lakhs no ai customer wi ni ka yadu no du sunga aro du 5 people I give 5 people customer 5 people I give client wi tardi that can change my life or northeast the wi tar su I give 10 people 15 people I give adu gi wakhan no khalo adu wakhan nang pi duri value je kai nu hai project khango hona dragadi so content je kai nu content je sumai phamagadi content tholak kadamate mind na kwakhan na khalla kanda ngasi iduise ngasi tawde content je kaino ai gi audience na pami content je kaino kamaina pull tawsi kamaina edit tawsi ge kamaina kari hapsi ge hai pose figure out to script itho kan adui maramda kaino hook tawni have the thiro thire ka adui matan content sema kan adui content thadaru content sem bai je live nate mehnat yam changra jan video am record tawda video ma nana sema matamda pung ya jang yam noi khangbra khangdabra hai di khangde video ma sema alpes pung kya sang yam ta haru aham sebde numinim ke sangida alpes nang ngai content am share to nang sai content ma nang na sema do share to content ama sembada pung ahum mukti dun change ngada ꯍꯣꯏ minute ꯄꯨꯡ manga ꯆꯪꯉꯦꯕ sangada ꯅꯪ improve ꯌꯥꯝ ꯑꯣꯏꯔꯦ ꯑꯗꯨꯒꯤꯅꯤ ꯑꯜꯄꯦꯁ ꯅꯪ ꯉꯁꯥꯏ ꯀꯣꯟꯇꯦꯟ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯔꯛꯑꯣ ꯀꯩ ꯇꯧꯔꯣ ꯁꯥꯎꯟꯗꯤ ꯁꯥꯎꯟꯗꯤ ꯀ꯭ꯂꯣꯖ ꯇꯧꯕ ꯌꯥꯔꯦ ꯁꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯗꯣ ꯂꯣꯏꯗ꯭ꯔꯤꯕꯅꯤ ꯀꯣꯟꯇꯦꯟꯇꯣ ꯃꯥ ꯍꯧꯖꯤꯛ ꯍꯥꯏꯁꯦ ꯇꯥꯏꯞ ꯑꯦꯃꯥꯖꯣꯟꯒꯤ ꯇꯥꯏꯞꯇ ꯋꯦꯕꯁꯥꯏꯠ ꯀꯃꯥꯏꯅ ꯁꯥꯅꯤ ꯁ꯭ꯇꯣꯔ ꯀꯃꯥꯏꯅ ꯁꯥꯅꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯎꯠꯂꯛꯀꯗꯣꯏꯅꯦ ꯃꯥ ꯎꯠꯂꯛꯀꯗꯣꯏꯁꯦ ꯁꯣ ꯃꯥꯅ ꯗꯤꯐ꯭ꯔꯦꯟ ꯋꯦꯅꯦ ꯇꯧꯔꯤꯁꯦ ꯁꯤ ꯀꯩꯅꯣ ꯃꯥꯅ ꯏ ꯀꯣꯃꯔꯁꯀꯤ ꯃꯥꯒꯤ ꯑꯣꯗꯤꯌꯦꯟꯁꯇꯣ ꯄꯨꯜ ꯇꯧꯗꯣꯏꯅꯦꯕ ꯑꯦꯃꯥꯖꯣꯟꯒꯤ ꯇꯥꯏꯞꯇ ꯁꯥꯅꯤꯡꯕ ꯃꯤꯟꯇ꯭ꯔꯒꯤ ꯇꯥꯏꯞꯇ ꯁꯥꯅꯤꯡꯕ ꯑꯗꯒꯤꯗꯤ ꯀꯩꯅꯣꯒꯤ ꯇꯥꯏꯞꯇ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯒꯤꯗꯤ ꯑꯣꯞꯇꯤꯀꯦꯜ ꯀꯣꯔꯅꯔ ꯍꯥꯡ ꯇꯥꯔꯗꯤ ꯑꯣꯞꯇꯤꯀꯦꯜ ꯂꯦꯟꯁ ꯀꯥꯔꯠꯀꯤ ꯇꯥꯏꯞꯇ ꯀꯃꯥꯏꯅ ꯁꯥꯅꯤ ꯀ꯭ꯂꯣꯇꯤꯡ ꯕ꯭ꯔꯦꯟꯒꯤ ꯋꯦꯕꯁꯥꯏꯠ ꯀꯃꯥꯏꯅ ꯁꯥꯅꯤ ꯁꯤꯒꯨꯝꯕ ꯋꯦꯕꯁꯥꯏꯠ ꯃꯌꯥꯝꯁꯤꯡꯁꯦ ꯃꯥ ꯂꯣꯏ ꯑꯦꯖꯨꯀꯦꯠ ꯇꯧꯔꯛꯇꯣꯏꯅꯦꯕ ꯁꯣ ꯁꯦꯝ ꯊꯤꯡ you can do it for yourself you can do it for your business hotnadradi kai fangdorige tujitna my life se change tawni have 3 years matungda ma life change tawni have je hojiki moment sina define tawdin hojik tawdori potsina hojik tawdori potsina define tawdine alpesna amazon gi tapta website store sangam gi tari nangam moidro Changamni. risirasna trending oiba reels edit tawra pirek tari no ngam moidro ngam moidro ngam moidro Ramni sir. Ngamni sir. But Changamni. big congratulations to Arjun. Ngasi Arjun na naigre. Ay ngasi Arjun na amtaga thake Arjun na tharak bodo. Ay happy jing amay ngasi kano tong ngamdre. Ay yam ti impress hoy ko. Yam ti impress hoy di mana hai je. Ay nang question dugi reply per ke ko. Growing akoy grow to hai sin tai ko akoy grow to mi yauna re hai yam ti harawe. Sir, sorry, cost I got at the low tongue by the low tongue. Walk for the engine, I shall put it up a land cost to a selling skill do adu yamti pame, duga selling skin do pame, duga rangi cost, I let her hanging by the Ahoda connection, chamber relationship chamber habit to sir, adu chamber, the Hoda, Ahoja skills develop or skills at Tama, Haida, share with Ratraga, Hydricadi had a share with Aniji. Kana haidi si ani je karam mana kam kan sem do do adu khunjani aduga dai message tha bi jo ahoina dai ga si message ko tha re ba message aduga ga si tha bi je halaktre adu ta he mu tha ga dra si jo khunjani aduga hoi webinar matang da wari mtang ga hapsar mi sa adu ngarang aina khoi mana phone ta khoi webinar matang da adu da phone da budi wari sana ga aduga hoji mo ai ju wari sana do kamai to khot photo hai ba di sum hai da bani ga ne ko ai jo keno to ga hoji ki khoi mana do moi ba ga
ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯗꯨꯒ ꯑꯩꯒ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗꯣ ꯃꯥ ꯌꯥꯔꯛꯑꯦ ꯃꯣꯏ ꯕꯥꯁꯨ ꯑꯗꯨꯝ ꯑꯩꯅ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯐꯦꯠ ꯑꯩꯁꯨ ꯋꯥꯔꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜꯗꯣ ꯍꯥꯏꯐꯦꯠ ꯍꯦꯟꯒꯠꯅꯕꯅꯤꯅꯀꯣ ꯁꯨꯝ ꯋꯥꯈꯜꯗ ꯈꯜꯂꯛꯄꯗ ꯑꯗꯨꯃꯥꯏꯅ ꯆꯠꯂ ꯁꯥꯟꯅꯧꯔꯦ ꯌꯥꯔꯛꯑꯦ ꯑꯗꯣ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯌꯥꯔꯛꯑꯕꯅꯤꯅ ꯂꯥꯛꯑꯅꯤ ꯁꯥꯔ ꯁꯤ ꯈꯛꯇ ꯍꯥꯏꯖꯒꯦ ꯀ꯭ꯂꯣꯖ ꯇꯧꯈ꯭ꯔꯦ ꯀꯩꯅꯣ ꯐꯥꯔꯁ ꯀ꯭ꯂꯣꯖ ꯇꯧꯈ꯭ꯔꯦ ꯅꯪꯒꯤ ꯐꯥꯔꯁ ꯀ꯭ꯂꯣꯖ ꯇꯧꯈꯥꯏꯈ꯭ꯔꯦ ꯀꯩꯅꯣ ꯑꯗꯨ ꯍꯧꯔꯛꯑꯕꯅꯤ ꯑꯗꯨꯗꯒꯤ ꯅꯪ ꯍꯧꯔꯛꯑꯕꯅꯤꯀꯣ ꯐꯥꯏꯌꯔꯅꯦ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯐꯥꯏꯌꯔꯅꯦ ꯑꯗꯣ ꯅꯪ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯀꯃꯥꯏꯅ ꯀꯅꯦꯛꯁꯟ ꯁꯦꯝꯒꯗꯒꯦ ꯀꯅꯦꯛꯁꯟ ꯁꯦꯝꯕꯁꯦ ꯍꯧꯔꯛꯑꯀꯥꯟꯗ ꯁꯦꯝꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯪ ꯀꯣꯏꯁꯟ ꯅꯠꯇ꯭ꯔꯣ ꯁꯥꯔ ꯃꯥꯅꯤ ꯀꯔꯝ ꯀꯥꯟꯗ ꯍꯧꯔꯛꯑꯀꯥꯟꯗ ꯁꯦꯝꯗꯣꯏꯅꯣ ꯍꯧꯖꯤꯛꯇꯤ ꯍꯩꯇ꯭ꯔꯤꯉꯩꯗꯤ ꯍꯧꯅ ꯀꯅꯦꯛꯁꯟ ꯁꯦꯝꯒꯗꯕ ꯍꯩꯇ꯭ꯔꯤꯉꯩꯗꯤ ꯍꯧꯅ ꯀꯅꯦꯛꯁꯟ ꯁꯦꯝꯒꯗꯕ ꯍꯩꯇ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯀꯅꯦꯛꯁꯟ ꯁꯦꯝꯃꯣ ꯍꯧꯖꯤꯛꯇꯤ ꯍꯧꯅ ꯄꯩꯁꯥ ꯇꯥꯟꯒꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯍꯧꯅ ꯁꯦꯝꯃꯣ ꯑꯗꯨꯗꯒꯤ ꯍꯩꯔꯛꯀꯗꯕꯅꯤ ꯍꯩꯕ ꯉꯥꯏ ꯂꯩꯇꯦ ꯍꯩꯕ ꯅꯨꯃꯤꯠꯇꯨ ꯁꯨꯡꯂꯩ ꯑꯣꯏꯔꯣꯏ ꯍꯩꯕ ꯅꯨꯃꯤꯠꯇꯨ ꯁꯨꯡꯂꯥ ꯂꯥꯛꯑꯔꯣꯏ ꯍꯧꯖꯤꯛꯇꯤ ꯍꯧꯅ ꯀꯅꯦꯛꯁꯟ ꯁꯦꯝꯕ ꯍꯧꯕꯗ ꯍꯧꯖꯤꯛꯇꯤ ꯍꯧꯅ ꯃꯦꯁꯦꯖ ꯁꯥꯟꯅꯔꯒ ꯍꯧꯖꯤꯛꯇꯤ ꯍꯧꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯖꯤꯛꯇꯤ ꯍꯧꯅ ꯃꯤꯒ ꯗꯤꯜ ꯇꯧꯕ ꯍꯧꯕ ꯀꯩꯅꯣ ꯇꯧꯕ ꯅꯣꯏ ꯅꯍꯥꯟ ꯕꯣꯔꯤꯁꯇꯩ ꯅꯝꯕꯔ ꯂꯧꯔ ꯅꯣꯏ ꯅꯍꯥꯟ ꯀꯅꯥ ꯕꯣꯔꯤꯁꯇ ꯀꯟꯇꯦꯛ ꯇꯧꯒꯦ ꯇꯧꯕ꯭ꯔꯣ ꯇꯧꯗꯕ꯭ꯔꯣ ꯀꯅꯥꯝ ꯇꯧꯗꯦ ꯇꯧꯕ꯭ꯔꯣ ꯃꯣꯏ ꯇꯧꯕ꯭ꯔꯣ ꯇꯧꯗꯕ꯭ꯔꯣ ꯇꯧꯋꯦ ꯁꯥꯔ ꯀꯅꯥ ꯇꯧꯒꯦ ꯎꯄꯦꯟꯗ꯭ꯔꯖꯤꯠ ꯇꯧꯋꯦ ꯑꯣꯄꯦꯟꯗꯖꯤꯠ ꯇꯧꯋꯦꯕ ꯑꯣꯄꯦꯟꯗꯖꯤꯠꯅ ꯅꯩꯔꯦ ꯑꯇꯣꯞꯄ ꯅꯍꯥꯟ ꯗꯤꯅꯦꯁ ꯀꯅꯥ ꯅꯝꯕꯔ ꯂꯧꯈꯤꯗꯣ ꯅꯍꯥꯟ ꯑꯩꯁꯨ ꯂꯧꯋꯦ ꯁꯥꯔ ꯑꯗꯨꯗ ꯑꯩ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯀꯁꯇꯃꯔꯗꯣ ꯑꯩꯅ ꯊꯤꯕ ꯋꯥꯗꯧꯕ ꯑꯩꯒꯤ ꯃꯄꯥꯟ ꯀꯌꯥ ꯊꯣꯛꯇꯕꯅꯤꯅ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯆꯥꯟꯅꯗꯧ ꯃꯥꯟꯗꯕ ꯑꯩ ꯇꯧꯗꯕꯅꯤ ꯑꯗꯨ ꯑꯦꯛꯁꯀ꯭ꯌꯨꯁꯇꯨ ꯄꯤꯒꯅꯨ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨ ꯑꯦꯛꯁꯀ꯭ꯌꯨꯁꯇꯨ ꯄꯤꯒꯅꯨ ꯅꯪ ꯄꯩꯁꯥ ꯄꯥꯏꯅꯤꯡꯕ꯭ꯔꯥ ꯄꯥꯏꯅꯤꯡꯗꯕ꯭ꯔꯥ ꯌꯨ ꯋꯥꯟ ꯃꯦꯛ ꯃꯅꯤ ꯑꯣꯔ ꯅꯣꯠ ꯄꯥꯏꯅꯤꯡꯉꯤ ꯁꯥꯔ ꯗꯦꯟ ꯀꯩꯒꯨꯝꯕ ꯅꯪ ꯄꯩꯁꯥ ꯇꯥꯅꯤꯡꯉꯥꯏ ꯂꯝꯕꯤ ꯑꯝꯇ ꯂꯩꯇ꯭ꯔꯦꯕ ꯕꯣꯔꯤꯁꯀꯤ ꯁꯤꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯅꯪ ꯑꯗꯨꯁꯨ ꯂꯧꯔꯣꯏꯗ꯭ꯔꯣ ꯂꯧꯅꯤ ꯂꯧꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤ ꯄꯣꯠꯁꯦ ꯃꯥꯏꯟꯁꯦ ꯈꯤꯇꯪ ꯈꯦꯠꯅꯔꯣ ꯃꯥꯏꯟꯁꯦ ꯈꯤꯇꯪ ꯈꯦꯠꯅꯔꯣ ꯅꯣꯏꯅ ꯈꯪꯗꯕ ꯈꯔ ꯂꯩꯔꯦ ꯅꯣꯏꯅ ꯈꯪꯗꯕ ꯈꯔ ꯂꯩꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯍꯥꯏ ꯇꯤꯀꯦꯠ ꯁꯦꯂꯤꯡ ꯄꯤꯔꯤꯗꯣ ꯍꯥꯏ ꯇꯤꯀꯦꯠ ꯁꯦꯂꯤꯡꯁꯦ ꯄꯩꯁꯥꯅ ꯃꯅꯝꯅ ꯋꯪ 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 ꯍꯧꯕ ꯃꯐꯝꯅꯦꯁꯦ ꯅꯣꯏ ꯈꯪꯗ꯭ꯔꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯑꯩꯅ ꯍꯥꯏꯔꯛꯏꯁꯦꯀꯣ ꯄꯩꯁꯥ तानꯕꯁꯦ ꯅꯣꯏꯅ ꯍꯧꯖꯤꯛꯀꯤ तानꯕꯩ ꯂꯝꯕꯦꯜꯗꯣ ꯁꯦꯝꯃꯛꯏ ꯄꯣꯠ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨꯗ ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯆꯥ ꯃꯆꯥꯗ ꯑꯦꯛꯁꯀ꯭ꯌꯨꯁ ꯄꯤ ꯂꯩꯇꯥꯔꯗꯤ ꯍꯌꯦꯡ ꯑꯆꯧꯕ ꯄꯣꯠꯇ ꯂꯥꯛꯄ ꯃꯇꯝꯗ ꯅꯣꯏ ꯀꯃꯥꯏꯅ ꯏꯪꯈꯥꯏꯅꯗꯣꯏꯅꯣ ꯑꯆꯧꯕ ꯄꯣꯠꯇꯨꯗꯤ ꯑꯆꯧꯕ ꯄꯣꯠꯁꯤꯅꯤ ꯌꯥꯝ ꯃꯦꯇꯔ ꯑꯣꯏꯁꯦ ꯌꯥꯝ ꯊꯤꯅ ꯃꯦꯇꯔ ꯑꯣꯏ ꯑꯆꯧꯕ ꯄꯣꯠꯁꯤꯅꯤꯀꯣ ꯑꯆꯧꯕ ꯄꯣꯠ ꯅꯪ ꯍꯌꯦꯡ ꯂꯥꯛ 4ꯒꯤ ꯄꯣꯠ ꯌꯣꯜꯂꯣ ꯍꯥꯏꯕꯗ ꯂꯥꯛ ꯗꯔ ꯅꯤꯛ ꯂꯩꯔꯅꯤ ꯕꯠ ꯄꯔꯁꯦꯟꯇꯦꯖ ꯅꯉꯣꯟꯗ ꯂꯨꯄꯥ 40,000 ꯐꯪꯗꯣꯏꯅꯦ ꯍꯥꯏꯔꯦ So that's it. But sigi sales ki kona class kona lake so content na focus tꯧꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯧꯔꯤꯗꯣ ꯀꯩꯅꯣ ꯑꯜꯄꯦꯁꯅ ꯄꯤꯔꯤꯕ ꯀꯣꯟꯇꯦꯟꯗꯣ ꯀꯩꯅꯣ ꯃꯥꯒꯤ ꯔꯤꯂꯦꯇꯦड ꯑꯣꯏꯕ ꯏ ꯀꯣꯃꯔꯁꯀꯤ ꯔꯤꯂꯦꯇꯦड ꯑꯣꯏꯕ ꯀꯣꯟꯇꯦꯟꯅꯦꯕ ꯁꯤꯗ ꯀ꯭रिꯌꯦꯇꯤቭ ꯋꯦ ꯁꯤꯖꯤꯟꯅꯍꯜꯂꯤꯅꯦꯕ ꯀ꯭रिꯌꯦꯇꯤቭ ꯋꯦ ꯁꯤꯖꯤꯟꯅꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯑꯣꯟꯂꯤ ꯁꯦꯝ ꯊꯤꯡꯒ ꯇꯧꯒꯅꯣꯕ ꯑꯦꯖꯨꯀꯦꯠ ꯇꯧꯕ ꯃꯤꯉꯣꯟꯗ ꯑꯦꯖꯨꯀꯦꯠ ꯇꯧꯕ ꯃꯤꯉꯣꯟꯗ ꯚꯦꯜꯌꯨ ꯄꯤꯌꯣꯕ ꯂꯟꯆꯦꯟꯕꯒꯤꯗꯤ ꯉꯁꯥꯏ ꯄꯤꯈ꯭ꯔꯦꯅ ꯂꯟꯆꯦꯟꯕ ꯗ꯭ꯔꯣꯞ ꯁꯔꯚꯤꯁꯤꯡ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯗ꯭ꯔꯣꯞ ꯁꯔꯚꯤꯁꯤꯡꯒꯤ ꯅꯣꯂꯦꯖ ꯃꯤꯉꯣꯟꯗ ꯍꯩꯊꯔꯣ ꯍꯥꯏꯈ꯭ꯔꯦ ꯑꯩꯅ ꯕꯗ ꯍꯩꯊꯈ꯭ꯔꯣ ꯍꯥꯏꯈ꯭ꯔꯦꯅ ꯑꯩꯅ ꯅꯨꯄꯤ ꯑꯃ ꯌꯦꯡꯉꯦ ꯅꯨꯄꯤ ꯑꯃꯒꯤ ꯃꯥꯁꯦ ꯀꯩꯗꯧꯋꯤ ꯃꯥꯁꯦ ꯀꯃꯥꯏꯅ ꯍꯤꯡꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯇ꯭ꯔꯦꯚꯦꯂꯔꯅꯦ ꯃꯥꯁꯦ ꯇ꯭ꯔꯦꯚꯦꯂꯔ ꯑꯣꯏꯔꯒ ꯃꯥꯁꯦ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯔ ꯇꯧꯔꯒ ꯃꯥꯁꯦ ꯋꯥꯔꯜ ꯇ꯭ꯔꯦꯚꯦꯜ ꯇꯧꯊꯕꯤꯅꯦꯕ ꯃꯥꯏ ꯄꯨꯟꯁꯤꯁꯦ ꯑꯩꯁꯨ ꯊꯤ ꯄꯥꯝꯖꯕ ꯃꯥꯏ ꯄꯨꯟꯁꯤꯁꯦ ꯑꯩꯅ ꯈꯜꯂꯦ ꯀꯩꯅꯣ ꯃꯥꯅ ꯍꯤꯡꯗꯣꯏꯁꯦ ꯀꯩꯅꯣ ꯂꯥꯁꯇ ꯃꯥꯅ ꯇꯧꯈꯥꯏꯔꯛꯀꯦꯗ ꯃꯥꯅ ꯑꯩꯅ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯦꯕ ꯍꯥꯎ ꯑꯥꯏ ꯃꯦꯛ ꯃꯅꯤ ꯑꯦꯖ ꯑ ꯇ꯭ꯔꯦꯚꯦꯂꯔ ꯍꯥꯏꯌꯦ ꯃꯥꯒꯤ ꯑꯩꯅ ꯋꯦꯕꯁꯥꯏꯠ ꯆꯪꯉ ꯌꯦꯡꯀꯥꯟꯗ ꯃꯥ ꯍꯥꯏꯁꯦ ꯃꯦꯛ ꯃꯅꯤ ꯋꯥꯏꯜ ꯌꯨ ꯇ꯭ꯔꯦꯚꯦꯂꯤꯡ ꯍꯥꯏꯅ ꯃꯥꯅ ꯅꯤꯁ ꯄꯨꯊꯣꯛꯑꯦꯕ ꯃꯦꯛ ꯃꯅꯤ ꯋꯥꯏꯜ ꯌꯨ ꯇ꯭ꯔꯦꯚꯦꯂꯤꯡ ꯃꯉꯣꯟꯗ ꯑꯩꯅ ꯈꯜꯂꯦ ꯀꯅꯥ ꯌꯥꯎꯖꯅꯣ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤꯡꯁꯦ ꯄꯩꯁꯥ ꯄꯥꯏꯕ ꯁꯥꯇ꯭ꯔ ꯉꯥꯛꯇꯅꯦ ꯇ꯭ꯔꯦꯚꯦꯜ ꯇꯧꯅꯤꯡꯕ ꯑꯗꯨꯒ ꯄꯩꯁꯥ ꯇꯥꯅꯤꯡꯕ ꯄꯥꯀꯤꯁꯇꯥꯅꯤ ꯃꯆꯥ ꯏꯟꯗꯤꯌꯥ ꯃꯆꯥ ꯁ꯭ꯋꯤꯠꯖꯔꯂꯦꯟ ꯃꯆꯥ ꯂꯣꯏ ꯁꯨꯗꯕꯤꯅꯦꯕ ꯌꯥꯎꯊꯩ ꯃꯌꯥꯝꯁꯤꯡꯁꯦ ꯅꯪ ꯈꯜꯂꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯋꯥꯔꯜꯁꯦ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯋꯥꯠꯄ꯭ꯔ ꯁꯤꯅꯦ ꯑꯩ ꯍꯥꯏꯗꯣꯏꯁꯦ ꯋꯥꯔꯜꯁꯦ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯋꯥꯠꯄ꯭ꯔ ꯁꯤꯅꯦ ꯑꯩ ꯍꯥꯏꯗꯣꯏꯁꯦ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯌꯥꯝ ꯄꯩꯔ ꯂꯩꯔꯕꯅꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯤꯁꯤꯅꯦ ꯑꯩꯈꯣꯏ ꯁꯥꯊꯤꯁꯦ ꯑꯩꯈꯣꯏꯅ ꯁꯔꯥꯎꯟꯗꯤꯡꯗ ꯇꯧꯔ ꯂꯩꯔꯤꯁꯦ ꯁꯤꯗꯅꯦꯕ ꯕꯦꯔꯥ ꯀꯥꯏꯁꯦ ꯑꯗꯨꯗꯗꯤ ꯋꯥꯔꯜꯁꯦ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯉꯥꯛꯇꯅꯦꯕ ꯄꯩꯒꯩ ꯂꯩꯔꯦ ꯌꯥꯟꯁꯤꯜꯂꯗꯤ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯗꯤ ꯑꯗꯨꯝ ꯊꯣꯛꯇꯣꯔꯕꯅꯦ ꯑꯩꯈꯣꯏ ꯇꯥꯟꯗꯣꯔꯕꯅꯦ ꯄꯩꯁꯥꯗꯤ ꯁꯝ ꯋꯥꯠ ꯇꯥꯟꯗꯣꯔꯕꯅꯦꯕ ꯇ꯭ꯔꯦꯚꯦꯜ ꯇꯧꯔ ꯃꯤ ꯄꯩꯁꯥ ꯇꯥꯟꯕ ꯍꯧꯔꯛꯑꯕꯅꯤ ꯇ꯭ꯔꯦꯚꯦꯂꯔꯅꯁꯨ ꯄꯩꯁꯥ ꯀꯌꯥꯝ ꯇꯥꯟꯕ ꯌꯥꯏꯕ ꯇ꯭ꯔꯦꯚꯦꯂꯔꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯇ꯭ꯔꯦꯚꯦꯂꯤꯡ ꯇꯧꯕ ꯃꯤꯁꯤꯡꯅ ꯄꯩꯁꯥ ꯇꯥꯟꯕ ꯉꯝꯗꯕ ꯃꯤ ꯀꯌꯥꯝ ꯂꯩ ꯍꯥꯏꯒꯦꯕ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯦज ꯑ ꯇ꯭ꯔꯦꯚꯦꯂꯔ ꯌꯨꯇ꯭ꯌꯨꯕꯇ ꯀꯣꯟꯇꯦꯟ ꯊꯥꯗꯔꯣ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯋꯥꯔꯜ ꯇ꯭ꯔꯦꯚꯦꯜ ꯇꯧꯅꯤꯡꯕ ꯃꯤꯑꯣꯏ ꯀꯌꯥꯝ ꯌꯥꯎꯔꯝꯒꯅꯤꯕ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕ ꯍꯤꯔꯣ ꯑꯣꯏꯇꯥꯝꯅꯤꯀꯣ ꯍꯤꯔꯣ ꯑꯣꯏꯇꯥꯝ ꯅꯣꯏ ꯀꯩꯅꯣ ꯈꯪꯕ꯭ꯔꯣ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯕꯤꯍꯥꯔꯤ ꯃꯆꯥ ꯇ꯭ꯔꯦꯚꯦꯂꯔꯗꯣ ꯀꯔꯤꯕ ꯃꯥꯏ ꯃꯤꯡꯗꯨ ꯀꯩꯕ ꯌꯥꯝ ꯐꯥꯎꯕꯗꯣ ꯂꯝꯗꯤ ꯀꯣꯏꯊꯕꯗꯣ ꯃꯥ ꯔꯁꯤꯌꯥꯗꯒ ꯊꯤ ꯀꯣꯏꯊꯕ ꯅꯨꯄꯥꯗꯣ ꯀꯔꯤꯕ ꯈꯪꯗ꯭ꯔꯕꯣ ꯅꯣꯏꯕꯣ ꯅꯣꯏ ꯀꯣꯟꯇꯦꯟ ꯌꯥꯝ ꯀꯟꯖꯨꯝ ꯇꯧꯗꯦ ꯉꯥꯏꯈꯣꯀꯣ ꯀꯩꯅꯣ ꯁꯨꯚꯝ ꯇ꯭ꯔꯦꯚꯦꯂꯔ
Nomad Suvam 2.94 million subscribers. Nomad Suvam je hana oirami je Twitter ne oirami je Twitter. Angang like ta lai manufa ne ma je. Yam angang ne 19 years hojik 22 23 suramgani. Hoi de gen sathi ga man to kai je world travel ne man to je world travel to raga Myanmar ga se koira mani ma mamang da dagidi Africa dagidi ke no man sing je. Black na ma Bihar da hala kan mo isma hange ba. Subam bhai kitna kama le 2 महीने में है बस 2-3 लाख ट्रेवल तो ना यूट्यूब तक मैं पैसा जनरेट तौरे अदुगी पैसा क्या अमा तालागा माइ सेमइने सो दो तादी इन हाइसे एवरीथिंग इज पॉसिबल ने मैं हाइनिंग जुने मैम होल्ड बैक तौजे सिने मैम थोंदगी कितंग स्टेप आउट तौ तामने इमुंग सुम फम लेरगा इमुंगदगी फमो हाइबदी इमुंग फमो हाइबदी इमुंग सु फमो बट अगेन लैपटॉप तो हांगदो मोबाइल तो प्रॉपर वे द सिनरो अदुगा अदुगी पोतुगी कंटेंट दुगी यूटिलाइज तौर दुई पावर द सेमो अइना कइगुम नोय ओरमबा सपोज ए हाइगे नोय मसी मेकअप थोलगे नोय मर तौजिक यावरे सपोज अइजे हजिक एज्यूम तौज अइजे नॉलेज केम लेते हाइजे बट एंगोन नॉलेज है मतुंग दने कोइ हाइजे सॉल्यूशन पीगे अइजे नॉलेज से केम लेतरे दुबई पैसा दि तानिंगै ब्रोक चले हाइ what would I do ai हाके नोय तौनमनिको अइने खंग्रमनिने हाइने ख्वाइ फर्स्ट दे अइन तौदुइसे ख्वाइ फर्स्ट अइने चंगदुइसे एम लाइव पोटने मे हाइतुइसे आई वीक्स यान तमजलनी वीक्स वेबसाइट डिजाइनिंग वीक्स यान तमजलनी बै सिगी मरमदै तम्मनी कइनो नोय सोल्यूशन पे अइन तौगी पोत अइन ओइरम तादि खाइ खंगा मतुंग हाइनिको नोय खंग्रिङै जु खंगलु नोय तौगी पोतसे वीक्स हाइब वेबसाइट डिजाइनिंग की कइनो जाय तमजलनी तमजल मतुंग दे कैनवा से पूरा फुल हैजलनी बै और नत्रगा वीडियो एडिटिंग से फुल हैजलनी हैजल मतुंग इन कदोगनी हंतंदा अइना इंस्टाग्राम चलगा और इंस्टाग्राम चत्रसु कनागुम आई सपोज वीडियो एडिटिंग पाम मी और वेबसाइट डिजाइनिंग पाम मी से कोई कन्ना रीच आउट तौब होरनी मोइद रीच आउट तौरन कैनवा की मरम अदे कंटेंट सेम होरनी वेबसाइट की मरम कंटेंट सेम वीडियो एडिटिंग की मरम कइनो कंटेंट सेम होरनी कंटेंट सेम होरकांदा आई हाजलकांदा कनेक्शन सेमानी कनेक्शन सेमगा क्लाइंट अमा फंगबे फ्री दजु खर तौबिरनी तौबिर मतुंगदा क्लाइंट फंगगदी थबक फन तौबिनगे यारे तौमिनदा ताजु अइना वीडियो कोर्स कुमा सेमगा वीडियो एडिटिंग की कोर्स कमाइन तौनी है सेमगा पेड एडवर्टाइजमेंट ओइतारसु नत्रगा कंटेंट सेमा थादरकनी पैसा सुंसोय सुदन तानी 100% गारंटी आई पी के पैसा सुंसोय सुदन तानी 110% 200% अइना पीस अदा तांद्रबा देने मोरांगथेम हाइबा वा लौरनो यार असेंगने हाइजे असेंगन तांद्रोबने 110% ताने आई स्किल्स हान डेवलप तौनी स्किल्स डेवलप तौर मतुंग अदुगी स्किल्स तो अदुदु अप्लाई तौनबा मी थीनि कोइथि थीनि कनाउंदा आई चंगा हाइनिको ए ब्रो नंगे आई कनो साबिगे तौजगे सी तौजगे खर नपचरी खर तौताने मतम खरदि कइनो नपचरी द वैल्यू पीदुनि वैल्यू पीरा मतुंग माने याराने दैदि पोर्टफोलियो बिल्ड तौरनी पोर्टफोलियो बिल्ड तौर मतुंग आई नोइदा तांग तरादा आई नोइदा बिजनेस अम शो तौनी बिजनेस से आइना होजि होजि बिल्ड तौरिबा बिजनेस ने आइगी कइनोने अइनो हाइतुजे माजे नोइ म्यामदगी हल्लिनि हाउस वाइफ ने माजे हाउस वाइफ सेकमाइदगी निको हाउस वाइफ नि मोइना माना थुबा स्पीड से गद ती यांगबिनि फादने यांगरजने हाउस वाइफ निको दुइतारजु बिजनेस से चोकल बिजनेस सेम दुइने मा बिजनेस सेम डेट 10 द एवरीथिंग वेबसाइट ते कई मागी बिजनेस की प्रोडक्ट से अइना डेट 10 द पी नोइ उतकनी प्रोडक्ट से हांगदो येंगो प्रोडक्ट से कमाइन लई हाइबा पोत से कमाइन तौई हाइबा पोत से येंगो को मसाना साजैने मैन्युफैक्चर बुदि अखोइ कनेक्ट तौइने अइना कनेक्ट तौरगो लोइ पुरइने कमाइन तौगे से येंगो प्रोडक्ट से को हाउस वाइफ अमना दु तौ ngam तारदी नोइना केदो तौबु ngमोइदो हाइबा पोत से सीजने बे नोइदा हांगाइसे हाउस वाइफ अम ओइरगा सिगी प्रोडक्ट से पुथोगा मसाना यूट्यूब से सर्च तौरगा यूट्यूब से एवरीडे सर्च तौरगा थिगलागा हजिति के एंगोना का हेक मसाइदो क्लास तौना के हजिति यूट्यूब से येंग मतम आइगी अपॉर्चुनिटी ngata ngairam ain tawbu ngam daba leiraktre haiba pot si answer ne ingon da piri ain tawning ba kyam ne basing da easily ubu ngam e swine tawbu si tawning ha dai excitement pot ngai ngam de semning men khang ngam de haiba pot si yora si gi feel je yora tadi what are you guys doing mana aingone solution pam ba se kai solution khata no ingon hangi se kamaina hawdu kani kamaina dot se connect tawbani have si khata ne dot से कमाइन कनेक्ट तौगनी है सी तने मेन पीसे मखा ताबदि माना साजरग अइ केम हाइदबि माना सारा खोलग तौरो खोलग हाइनदबि लोय तौरग पुथोरइने पोट अदुग पोट से प्रोडक्ट से ऑन एंटायर नॉर्थ ईस्ट एंटायर इंडिया दे योहन दुने फाइव फर्स्ट मणिपुर हना पूरा थुम दुने
matam changani but torokaduni adu tari aina hainingi point se kaino hamda everything is possible haine everything is possible my business sigi business se hodok matamda pesa sumai changni have like tip aina pesa suan changal lo e pesa suan changan de mi ngoda yainga pesa suan changan de business hodok matamda kok sinna bam darka tai kok sinna draga di business to matam suya mina lakh man thadage lakh ani thadage have ji khalu no mangda lupa lising manga putho go nangi business hodok pe yai kamain lising ma putho business hodok pe yai no hai kani no kamain how kamain lising ma putho business putho pe yai no nangi business tu matung ina depends to nangi business to depend to kan aina to thabak se sima khangjalo aina seminar da noida live call to ni manufacturer kamain find to ni manufacturer dai call to seminar da ta kani but again hojik ai hai ge business hodok pose business hodok pose am live maintain to je lui no hai kan business hodok je lui mo hai kani mi mi wakan ai hai ke phone call tawraga moidagi nangna puthoe suppose nangna ai hair clay puthoke hai hair clay puthoke hai hair clay gi manufacturer je thiro hair clay gi manufacturer je thire kanda manufacturer thibdane matam changduisi manufacturer thibda matam changmu matamda manufacturer tara thi manufacturer cham thi manufacturer yankai thi sample ani nangna best tab sample am lokol kana nangna sample je pame hai sample je pam ta de kedoni khambra magi sample ani lokol aduge photo shoot tok thoba yare nangi feedback se yare everything is okay nangi na manam su pame dagi pochu fare ingredient de kedang thikala lo yare hai ta di photo shoot am tok tho photo shoot tok tho website hang do kan adui content thadaru that's the starting of something that's the starting of something adu kai no ma haura bane dagi fail oi boy dabdi ko ne wari ni adu nangi business haura bane dagi howdang han how howdraga di sunyar aduna aina hado aina noi oiram tardi kariguma skills an tamkhalani skills e lokhalani aduga skills e sigi knowledge is thada bahorani share to bahorani aduga skills e mayam de yohalani mayam de yohala kanda inquiry la kanda sell close to ngama that's it she's at 3 months follow to over 3 months whatever your niche aina kenogi manungda piriba business ideas mayam singja ani kitanga ina jing mathang mathang pirakinina adude ama khanjaro ama khalla adu potu de apply toro adu potu de noi content thada chatlo 3 months se consistently each and every day to amugotang to each and every day to result la ilakti result la ilakti je dum khangani da result se maybe money lakpe maybe inquiry lakpe maybe nangi follower hinga lakpe maybe nangonda hang po question hang pe some kind of result am di lakani sungo shu adu la iba result se result name du lai but zero dagi punamak se nanga loina pa me hen lower sakibadi sungero adu potu sungero suppose ang video editing hai je ai noi da video editing ta khan noina thanda video editing tau jare video editing tau adu su noi dum doubt lai ni adum noi adu issue lai ni issue lai ba pot video editing do id noi da kamai shinani have ta ki du ni taubuda noina practice to wema tu noina noi gi video content do edit tau jaraga sema kanda nasana hijera nasana adu dai helaka du ni but engon da sum depend to lebdi yaroi ai gi di nonda semon tokpa concept to sini sumai to have do kadani website designing do ina pirek to only 1 to 2 hours ki class ne pirek to 1 to 2 hours ki class do noina hanjan yenga noina sajar kanda adu 1 to 2 hours enough ne do dana yan tai ta de Tasha. lagi nga sai kanano nang wahang mahangib do kanano service risirasan hang do na sai hang do question do kain service ki magi kaino percentage ki da am tak haro ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯗꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯁꯥꯔꯚꯤꯁ ꯑꯃ ꯌꯣꯟꯕꯤꯕꯗ ꯃꯥꯒꯤ ꯄ꯭ꯔꯗꯛꯇꯨꯒꯤ ꯄ꯭ꯔꯥꯏꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯔꯚꯤꯁ ꯂꯦꯞ ꯀꯌꯥ ꯇꯧꯒꯅꯤ ꯆꯥꯔꯖ ꯂꯧꯒꯅꯤ ꯌꯥ ꯃꯥꯒꯤ ꯁꯥꯔꯚꯤꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯔꯖ ꯀꯌꯥ ꯂꯧꯒꯅꯤ ꯍꯥꯏꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯌꯥꯔꯦ ꯁꯄꯣꯁ ꯅꯪꯅ 10% ꯂꯧꯔꯦ ꯍꯥꯏꯔꯁꯦꯕ 10% ꯂꯧꯕ ꯃꯇꯝꯗ ꯃꯤ ꯑꯃꯒꯤ ꯑꯗꯨꯗꯤ ꯑꯍꯣꯡꯕꯁꯦ ꯊꯤꯕꯁꯤꯗꯤ ꯁꯤꯒꯤ ꯐꯣꯔꯃꯨꯂꯥꯁꯦ ꯄꯤꯊꯣꯔꯛꯑꯒꯦꯀꯣ ꯑꯍꯣꯡꯕ ꯊꯤꯕ ꯃꯇꯝꯗꯗꯤ ꯅꯪꯉꯣꯟꯗ 50,000ꯒꯤ 10%ꯗꯤ ꯀꯌꯥꯅꯣ 5,000 rupees ꯑꯗꯨ ꯀꯩꯒꯨꯝꯕ ꯅꯪꯅ 2 lakhsꯀꯤ ꯗꯤꯜ ꯀ꯭ꯂꯣꯖ ꯇꯧꯕ ꯍꯩꯅꯤ ꯍꯥꯏ ꯇꯥꯔꯗꯤ 2 lakhsꯀꯤ 20,000 rupees ꯑꯗꯣ ꯁꯤ ꯗꯤꯜꯁꯤꯗꯤ ꯅꯪꯅ ꯁꯤꯒꯤ ꯗꯤꯜꯁꯤ ꯀꯥꯟꯅꯕ ꯁꯤ ꯗꯤꯜꯁꯤꯗꯤ ꯅꯪ ꯁꯣꯔꯣꯛꯇ ꯊꯣꯛꯑꯒ ꯗꯤꯜ ꯀ꯭ꯂꯣꯖ ꯇꯧꯖꯕꯗꯨ ꯅꯠꯇꯦꯕ ꯖꯨꯝ ꯀꯣꯜꯗ ꯗꯤꯜ ꯀ꯭ꯂꯣꯖ ꯇꯧꯗꯣꯏꯅꯦ ꯐꯣꯟ ꯀꯣꯜꯗ ꯗꯤꯜ ꯀ꯭ꯂꯣꯖ ꯇꯧꯗꯣꯏꯅꯦꯕ ꯁꯤꯒꯤ ꯁꯥꯊꯤꯕ ꯑꯃꯅ ꯁꯤꯒꯤ ꯁꯦꯜꯁ ꯀꯣꯜꯒꯤ ꯁꯥꯊꯤꯕ ꯑꯃꯅ ꯗꯤꯜꯁꯦ ꯐꯣꯟ ꯀꯣꯜꯗ ꯇꯧꯕ ꯑꯗꯒꯤꯗꯤ ꯖꯨꯝ ꯀꯣꯜꯗ ꯀ꯭ꯂꯣꯖ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯅꯪꯅ ꯄꯔꯁꯦꯟꯇꯦꯖ ꯊꯤꯗꯣꯏꯁꯤ ꯅꯪꯅ ꯆꯥꯎꯕ ꯄꯥꯝꯕ꯭ꯔꯥ ꯄꯤꯛꯄ ꯄꯥꯝꯕ꯭ꯔꯥ ꯅꯁꯥꯅ ꯈꯟꯖꯔꯣ ꯑꯗꯨꯗꯤ ꯑꯆꯧꯕ ꯄꯥꯝꯃꯦ ꯍꯥꯏ ꯇꯥꯔꯗꯤ ꯏꯐꯣꯔꯠ ꯆꯥꯎꯋꯦ
ꯑꯄꯤꯛꯄ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯗꯤ ꯏꯐꯣꯔꯠ ꯂꯥꯏꯔꯦ इफोर्ट चाव तारदी एनर्जी जो चावरे ट्रस्ट बिल्डिंग चावरे अदु पोतने मेन अदु पोतने अदुबु सी पोतसिदी मंगारक तौदा मंगारक फेल होइबे तरे लक तौदा तरे लक फेल होइबे तरारक तौ तरार लक फेल होइबे बट वंस अमा क्लोज तौग्रबा कॉन्फिडेंस लेवल से पूरा एक्सट्रीम कॉन्फिडेंस लेवल यौगन अदुदगी दुम नंग क्लोज तौबो ngamni khangkani पारी गन ताबरा ताबरा पारी मैते so sigu mayam lay ko ngasi ngasi noigi aina noide ngasi haining ise content je kamai to guni ham da aina hojik pam je ngasi hayeng di ai feedback pam de I don't want feedback hayeng ai content pam no de content pam if noi ngasi assume to noi ngasi this is what I want to do have say clear with the tazu ai si je pam hai whether nangna kaigumba content je haiba hitaba excuse per kanu ai haite ai kem khang de har kanu khang da su at least hotna raga karigumba pot am output am piroba output tu gi matungina aduda aina su khangba ngamni ba habde sine ha put adu tadi educate to su lai dune output ama thadar oba samna ham tamda boris tain hare boris nangi business ki matang da content am sembiru hare adu content duma surely pame e duma adu boris ki content level se kyamu yam wangi ne me je khange bako adagi di rishiraj ki content am thadaro loi ma ki nungsi bai content tha noi content me am di ure adu tarju product ama noi ki business ama promote to mingon de educate to or nangi value base se kamaina pi ge have si jim tang ai yening adagi di keno bisurjin na adagi di dinesh na loi each and every rusdan na kai loi noi gi pi ri post ki kamaina content se kamaina level up to go de noi apama mo ko wangani ngani de to wanganing da su noi ki content ama noi na piningi mo de content ama dum piru haijabi mo haitre da na kem kai blite tak to si adu khangani dum haita po dum haina ba to adu सी practical march tagi de khali se pura practical to se hamni ko march tagi practical to bani na pami se community manung da pami se suppose in graphic designing ta eba graphic designing je every day somewhat graphic design to kari gum thada ga da adagi di website designing ta ena website designing hapta manung da ama ani website kuma sa thada ga da adagi video editing video every day video edit amom to thada ga da sigi process sa tare dum grow to ni aduna aina hojik pami se content amom loi pame each and every one dagi even manjil content pame sir ko isa indi sigi matang ro dini ko ya nang drop servicing hai na drop servicing ki fire thadaro kanana si je lograni ba si je most active plus most fire je si seminar da reward ne se most active sir kantan jagane sir haro kantan jagane aja ana ama bakery amagi cake kano paidreba poster gi edit tawgi ko free with free ne adum sarna hadu adum paisa lona paibne ba ko ado hayong ai kanu je maji bisa kum bak jam launa ge ba poster ama create to matanda nilkanta manipur da poster ki charge kya laune poster se karamba poster hoideno bakery gi advertise hoidene advertisement se nang dil do gi makha di pole sare wakhanda do like aina tarak pakanda 15 to 16 tawba kanda man amada 15 to 16 roughly poster saba kanda aina mamang charge to 10,000 amai charge tawgi yare ai harage amu ai harage nilkanta hai youtube ai harage okay nang na hangi poster je nang na pami je value chawna thamba pambro nang value chawna thamba pamba natro sir value chawna thamba adi value chawna thamba value chawna thamba sidi kaino nangi nangi service packaging je yam important ore service packaging da habidi nangna pi doi service da mingonda matat pi bidi sunga yadre mingonda nangi poster am sabi gele pasanga lawge habdi sunga yaro duma ado sarpudi nangi tha amagi nangna service lawbe yare habidi hayeng nang tawra kanda ai sumaina poster sabai damakta poster me am se sumaina nangi event ki adagi nangi product promotion ki adagi story ki instagram thumbnail adagi youtube thumbnail me am sabai damakta gi service pc service ai na tham da lawise
15 to 20,000 लवे और 10 to 15,000 लवे थमग्रगा YouTube thumbnail Instagram thumbnail event की दगी नंगे promotion product promotion की मैम सिंग लोई छाय है ना थमग्रो पैकेज तो बिता yan tabrangो ताई सर अदुमाइना पैकेज तो गदबा अमा खतंग पीबि यादे पोस्टर जिदे नंगना लोई पिथो हाबदी YouTube thumbnail अदगिदी solution पीबि YouTube thumbnail गजे नंग स्टडी तोबा YouTube thumbnail गजे नंगना growth rate hengan hanba YouTube thumbnail saba kain lei haibdi mine click tawna click yam da wangba YouTube thumbnail saba hi kain lak tardi nang YouTube se growth lakani si marketing ne singu po se pita ada sir ena aigun start ko kano ya hana thumbnail gumba semba gi poster gumba semba gi dum tutorial gumba masa masa thadanu ne ba adum hidagre music home jara salam bane ba adu ya ga yam thi ai he yam thi ai nang nang ne go to ai nangunda kenum hayura ango ngase ya isona nang je semai bam nang semai bam mong je si jigi advantage lo kaino homai hai je mayam da utlo world da utlo ullaga nang di world wide pu nang di famous oi bagi nang na powerful nang ondai kenu lai ne khamra kaino hatam da adumaina ulla kan da nang na world da inspire to gu nang na ai sumaina oitar ju sumaina design to ga thadar aga mayam gi design to ga hingi ka haiba matam da ko english ta ire ga thadar da design to ga thadar matam da nang gi view se kyam lakani kham mayam na dum share to ko matam da ai hai je nang gi phatana manate nang gi power je isona pe gifts se use to matam da service thamgi matam mayam na nang ji tina mayam na service nang gi service kyam lerak kyung matam kitang changani but growth wangi ta di nang gi service kyam wangani ha ji yung adudo nangi potential da utilize to ina haije nangna design pa me da nang design to hai re da adu design do adugi maram da educate to ken ba da kamai design to wi video editing kamai to wi nang haiba sing loi to thadar nangi adu mai semo adu sema kan da even manipur de su loi tongnar kani nang yemo aduga nangi service ma packaging to thama je nangi website thama kan nang to du ai help to ai gi mit to lai re hoje aina hai pot mem ting nang kanu do khangbra kari ba amin kaw motivational speaker nupa ma kenu leibudo kenu do bakhong yaudaba makhut yaudaba ma leibra kai ba motivational ra kai ba ambutinao maming do amta hairo maming do amta ambutinao hairo maitai lo jira spelling do am bizu sorry I am saying that yeah spelling do mai da tang yeah okay Nick no Nick Bujisik hai de male mai Nick se sin pa de khangbro ji khangbro yeah tomorrow the day after and you know was talking with him a little bit go understanding his life adu tardi aina no hai nangi power je world da yohon je hanne nangi power je world da yohon je sina je hanne ba ai no du ji hai je nangi nangna tori ba educate tori mem sing je thadar o mayam da inspiration pi je mayam ge life change to je ba aina hai je aduga nangi service se pack to je ai loi help to ge nangi service pack to da only designing khatang je thamo design thama nang design gi mem da educate to adu to da to oi to tharo even nang mi train to ge je design gi mem da nang mi train to ge je I will help you ai nangi lambel sing ge pesa tan do ada sir kan ta ne laptop sai fama ga pai ngon dan na pai de ko laptop gumba computer gumba ko ado phone da to ba design to ya bra adum fazana dum ya kaidi nang na hayo phone da ai laptop to work to bungam de ai laptop to work to bungam de but ai phone da gi design to nang na ta ke phone da gi nang na simyam sing je kamai na design to ni phone da gi nang na professional oiba poster professional oiba YouTube thumbnail kamai shem ne loi ta ke have this is very powerful sida nang in niche lai mi thi de phone de kamai shem gani thi mi oi kyam lai target them hoi laptop darkar laite mi noi resources sino ko doroge as ai laptop laite ya de have laite ai si den si bu laite ya de have kem laite use what you have dumai chi ga ta as ai YouTube che kan ba da na de tang ta ko da ya to adu to khwai na full ai di nang hai du se nangi YouTube thumbnail da bu iyo ko have di nang se kanano have ji iyo nangi oiri ba film je dum iyo adu go nang se graphic designer thamo adu kan nang mi na nang se kya mu yam na
ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯤꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯅꯪꯉꯣꯟꯗ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯀꯗ ꯑꯗꯨꯗꯣ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧ ꯍꯥꯏꯕ ꯑꯗꯨꯗꯣ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯂꯩꯒꯅꯨ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯑꯕꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯐꯠꯇꯕ ꯄꯣꯠꯅꯦꯕ ꯏꯁꯣꯔꯅ ꯅꯪꯉꯣꯟꯗ ꯄꯤꯔꯛꯏꯁꯦ ꯔꯤꯖꯟꯅꯦ ꯅꯪꯉꯣꯟꯗ ꯊꯥꯔꯛꯏꯁꯦ ꯔꯤꯖꯟ ꯑꯃꯒꯤ ꯂꯣꯏꯅꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯗꯣ ꯑꯦꯗꯚꯥꯟꯇꯦꯖ ꯑꯣꯏꯍꯜꯂꯒ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯔꯒ ꯑꯗꯨ ꯄꯣꯠꯇꯣ ꯁꯤꯖꯤꯟꯅꯔꯒ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯂꯣꯏ ꯄꯤꯈ꯭ꯔꯣꯕ ꯄꯋꯥꯔꯗꯣ ꯂꯣꯏ ꯄꯤꯔ ꯅꯪꯒꯤ ꯑꯦꯇ꯭ꯔꯦꯛꯁꯟ ꯀꯌꯥꯝ ꯂꯥꯛꯀꯦ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯄꯩꯁꯥ ꯀꯌꯥꯝ ꯂꯥꯛꯀꯦ ꯅꯉꯣꯟꯗ ꯕꯤꯖꯤꯅꯦꯁ ꯀꯌꯥꯝ ꯕꯤꯜ ꯇꯧꯔꯛꯀꯦ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯀꯣꯟꯇꯦꯟ ꯑꯃꯃꯝ ꯂꯣꯏ ꯄꯥꯝꯃꯦ ꯏꯠꯁ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯋꯥꯟꯗꯩ ꯀꯣꯟꯇꯦꯟ ꯑꯃꯃꯝ ꯂꯣꯏꯅ ꯄꯥꯝꯃꯦ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁ ꯃꯔꯝꯗ ꯖꯨꯋꯦꯂꯔꯤ ꯃꯔꯝꯗ ꯕꯪꯀꯤꯝ ꯆꯟꯗ꯭ꯔꯗꯩ ꯀꯦꯕꯗꯒꯤ ꯖꯨꯋꯦꯂꯔꯤ ꯄꯣꯗꯀꯥꯁ ꯑꯗꯒꯤꯗꯤ ꯂꯤꯗ ꯖꯦꯅꯦꯔꯦꯁꯟꯒꯤ ꯃꯔꯝꯗ ꯕꯤꯁ꯭ꯋꯔꯖꯤꯠꯇꯒꯤ ꯑꯣꯄꯦꯟꯗ꯭ꯔꯖꯤꯠꯇꯒꯤ ꯀꯩ ꯑꯦꯛꯁꯄꯦꯛ ꯇꯧꯕ ꯌꯥꯏ ꯁꯥꯔ ꯀꯅꯥꯅꯣ ꯁꯥꯔ ꯀꯧꯏꯁꯦ ꯇꯥꯕꯤꯕ꯭ꯔꯥ ꯑꯩꯅꯦ ꯄꯤꯕꯥꯟ ꯍꯥꯏꯔꯛꯑꯣ ꯑꯩ ꯉꯁꯥꯏꯒꯤ ꯍꯥꯏꯁꯦ ꯄꯣꯁꯇꯔ ꯍꯥꯏꯁꯦ ꯄꯣꯁꯇꯔ ꯍꯥꯏꯅꯩꯁꯦ ꯁꯥꯔ ꯄꯣꯁꯇꯔꯁꯦ ꯑꯩ ꯀꯩꯅꯣ ꯈꯪꯖꯗꯕꯩ ꯍꯪꯖꯕꯅꯦꯕ ꯄꯣꯁꯇꯔꯁꯦ ꯍꯥꯏꯔꯛꯑꯣ ꯀꯩ ꯄꯣꯁꯇꯔ ꯑꯣꯏꯗꯣꯏꯅꯣꯕ ꯑꯗꯨꯏꯗꯣ ꯑꯝꯇ ꯄꯣꯁꯇꯔ ꯍꯥꯏꯕꯗꯤ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯌꯨꯇ꯭ꯌꯨꯕꯇꯒ ꯊꯝꯅꯦꯜ ꯂꯩꯇ꯭ꯔꯣ ꯍꯣꯏ ꯁꯥꯔ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯃꯤꯅꯥꯔꯒꯤ ꯄꯣꯁꯇꯔꯒ ꯑꯣꯏ ꯊꯥꯗꯔꯛꯄ ꯑꯗꯒꯤꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯒ ꯑꯗꯒꯤꯗꯤ ꯁ꯭ꯇꯣꯔꯤꯗ ꯑꯩꯈꯣꯏꯅ ꯐꯣꯇꯣ ꯑꯃ ꯊꯥꯒꯠꯂꯛꯇ꯭ꯔꯣ ꯍꯣꯏ ꯁꯥꯔ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯃꯣꯁꯟ ꯇꯧꯕꯩ ꯄꯣꯁꯇꯔꯒ ꯃꯌꯥꯝ ꯂꯩ ꯗꯤꯖꯥꯏꯟ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨꯒꯨꯝꯕꯗꯨꯅꯦ ꯄꯣꯁꯇꯔ ꯍꯥꯏꯁꯦ ꯑꯩ ꯇꯥꯛꯂꯛꯀꯦ ꯈꯪꯗ꯭ꯔꯤꯗꯣ ꯈꯪꯉꯣ ꯌꯥꯔꯦ ꯀꯣꯟꯅ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯩꯁꯥ ꯇꯥꯟꯕꯩ ꯂꯝꯕꯦꯜꯁꯦ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯄꯩꯁꯥ ꯇꯥꯟꯕꯩ ꯂꯝꯕꯦꯜꯁꯦ ꯑꯗꯨꯗꯅꯦ ꯑꯩꯅ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝꯗ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯃꯌꯥꯝꯗ ꯑꯩꯅ ꯍꯧꯖꯤꯛ ꯄꯤꯅꯤꯡꯉꯤꯕ ꯅꯣꯂꯦꯖ ꯃꯌꯥꯝꯁꯤꯒꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯇꯥꯟꯐꯝ ꯂꯩꯇꯦ ꯍꯥꯏꯁꯦ ꯄꯩꯁꯥ ꯇꯥꯟꯐꯝꯒꯤ ꯇꯥꯟꯐꯝ ꯉꯥꯛꯇꯅꯤ ꯇꯥꯟꯐꯝ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯅ ꯌꯦꯡꯗꯕꯩꯅꯦ ꯇꯥꯟꯐꯝꯒꯤ ꯇꯥꯟꯐꯝ ꯉꯥꯛꯇꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯅꯣꯏꯅ ꯍꯧꯖꯤꯛ ꯏꯪꯂꯤꯁ ꯍꯩꯕ ꯃꯤ ꯑꯃꯅ ꯏꯪꯂꯤꯁ ꯍꯤꯟꯗꯤ ꯍꯩꯕ ꯃꯤ ꯑꯃ ꯅꯣꯏꯗ ꯍꯩ ꯇꯥꯔꯗꯤ ꯅꯣꯏꯅ ꯍꯧꯖꯤꯛ ꯀꯩꯅꯣꯝꯃ ꯀꯣꯟꯇꯦꯟ ꯁꯦꯝꯕ ꯍꯧꯔꯒ ꯃꯅꯤꯄꯨꯔꯤꯗ ꯐꯣꯀꯁ ꯇꯧꯗꯕꯤꯗ ꯀꯩꯅꯣꯝꯃ ꯚꯦꯂꯨ ꯑꯃ ꯄꯤꯔꯒ ꯃꯤꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯛꯑꯒ ꯅꯪꯅ ꯏꯟꯗꯤꯌꯥ ꯃꯅꯨꯡ ꯊꯣꯛꯄ ꯃꯇꯝꯗꯀꯣ ꯑꯩ ꯆꯥꯎꯊꯣꯛꯅ ꯂꯥꯛ ꯇꯥꯅꯤ ꯅꯣꯏ ꯂꯥꯛ ꯇꯥꯅꯤ ꯅꯣꯏ ꯑꯁꯦꯡꯕꯅꯦ ꯁꯤꯗꯤ ꯒꯦꯔꯦꯟꯇꯤꯅꯤ ꯂꯥꯛ ꯇꯥꯅꯤ ꯀꯩꯗꯧꯕꯒꯤ ꯁꯤ ꯅꯨꯄꯥꯁꯤꯅ ꯉꯝꯕ ꯅꯣꯏ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯅꯣ ꯑꯝꯇ ꯌꯦꯡꯉꯨ ꯑꯩ ꯃꯤꯕꯨ ꯅꯣꯛꯅꯕꯩ ꯋꯥ ꯅꯠꯇꯦꯀꯣ ꯍꯥꯏꯔꯛꯀꯦ In 2023, if you are not using AI for your creating your PowerPoints, then you are wasting 9. I have a secondary thing, and this is called as a done for you agency. यानी कि मैं आपको करके दूंगा. Does that make sense? For example, what I'm doing right now is a do it yourself. यानी कि I'll teach you do it. A done for you would be give me your laptop, I'll make your funnel. That's a done for you service, which can be charged at much higher rate. Does that make sense? If I do that, that's called a done for you agency. For this becomes over here, you transition 200 over here for per month service, or let's say 20,000 a month. How much is that? Build your brand. This builds your trust. And he is making crores of money, man, crores of money. Ngam noi. Ngam sir. Ngam sir. Ngam sir. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯅꯤꯡꯗꯤ ꯇꯥꯟꯕ ꯌꯥꯒꯗ꯭ꯔꯥ ꯃꯅꯤ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯂꯝꯕꯦꯜ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯣꯠ ꯆꯠꯂꯨꯅꯨ ꯁ꯭ꯀꯤꯜꯁ ꯗꯦꯕꯂꯞ ꯇꯧꯔꯁꯤ ꯁ꯭ꯀꯤꯜꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯊꯁꯤ ꯃꯊꯪ ꯑꯩꯅ ꯍꯥꯏꯁꯦ ꯁꯔꯚꯤꯁ ꯕꯤꯖꯤꯅꯦꯁꯁꯤꯗ ꯔꯤꯌꯦꯜ ꯕꯤꯖꯤꯅꯦꯁꯁꯦ ꯁꯔꯚꯤꯁ ꯕꯤꯖꯤꯅꯦꯁ ꯍꯥꯏꯕ ꯁꯔꯚꯤꯁꯇꯒꯤ ꯄꯩꯁꯥ ꯀꯌꯥꯝ ꯇꯥꯟꯕ ꯌꯥꯔꯃꯇꯅꯤ ꯔꯥꯍꯨꯜ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯇꯥꯏ ꯁꯥꯔ ꯉꯝꯅꯤ ꯉꯝꯃꯣꯏ ꯔꯥꯍꯨꯜ ꯉꯝꯅꯤ ꯑꯩ 3 months ꯃꯅꯨꯡꯗ ꯕꯤꯖꯤꯅꯦꯁ ꯕꯤꯜ ꯇꯧꯗꯣꯏꯅꯦ ꯂꯣꯏꯅꯃꯛꯀꯤ in 3 months business build tꯧꯗꯣꯏꯅꯤ ꯀꯩꯅꯣꯝ ꯆꯪꯖꯒꯦ ꯌꯥꯏꯌꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯀꯃꯤꯁꯟ ꯆꯥꯕꯅꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯄꯣꯇꯦꯟꯁꯤꯌꯦꯜ ꯑꯣꯏꯕ ꯀꯁꯇꯃꯔꯗ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯋꯦꯕꯀꯣ ꯑꯩꯒꯤ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯔꯤ ꯄ꯭ꯔꯗꯛꯁꯦ ꯑꯗꯣ ꯑꯩ ꯍꯟꯗꯛꯁꯦ ꯀꯩꯅꯣ ꯃꯣꯏ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯃꯛꯇꯤ ꯅꯠꯇꯦ ꯍꯥꯏꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯃꯤꯡꯗꯤ ꯆꯠꯂꯕꯀꯣ ꯃꯣꯏꯗ ꯑꯩꯅ ꯇꯥꯔꯒꯦꯠ ꯇꯧꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯕꯁꯦ ꯍꯜꯂꯛꯇꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ
ꯑꯩꯅ ꯑꯃꯨꯛꯄꯨꯗꯤ ꯊꯥꯈ꯭ꯔꯦꯕ ꯑꯗꯨ ꯍꯜꯂꯛꯇꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯕ꯭ꯔꯥꯟꯗꯁꯨ ꯑꯩꯅ ꯌꯥꯝ ꯇꯣꯏꯅ ꯊꯥꯖꯤꯟꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯤ ꯑꯩ ꯁꯣꯛꯍꯟꯅꯤꯡꯗꯕꯀꯣ ꯃꯅꯤꯄꯨꯔꯤꯔꯕ ꯃꯥꯅꯦ ꯃꯤꯡꯗꯤ ꯍꯥꯏꯔꯣꯏꯒꯦ ꯍꯥꯏꯔꯨꯅꯨ ꯀꯩꯝ ꯀꯥꯏꯗꯦꯅꯤ ꯑꯗꯨ ꯅꯪꯅ ꯃꯦꯁꯦꯖ ꯊꯥꯕꯁꯦ ꯀꯩ ꯃꯦꯁꯦꯖ ꯊꯥꯈꯤꯕ ꯑꯗꯨꯅꯤ ꯑꯩ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯅ ꯃꯥꯒꯤ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯖ꯭ꯋꯦꯂꯔꯤꯁꯤꯒꯤ ꯏꯌꯥꯔꯤꯡꯅꯦꯕ ꯏꯌꯥꯔꯤꯡꯁꯤꯒꯤ ꯐꯣꯇꯣꯁꯦ ꯚꯤꯗꯤꯑꯣꯁꯦ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯐꯖꯅ ꯅꯝꯃ ꯏꯗꯤꯠ ꯇꯧꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯕꯗꯣ ꯑꯗꯨꯝ ꯍꯥꯏꯔꯦ ꯌꯥꯝ ꯃꯦꯝ ꯏꯌꯥꯔꯤꯡ ꯑꯝꯇ ꯌꯦꯡꯕꯤꯌꯣꯅ ꯑꯣꯀꯦ ꯃꯥꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯔꯣ ꯅꯪ ꯊꯥꯏꯁꯦ ꯍꯣꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯇꯣꯞꯄꯅ ꯀꯥꯏ ꯍꯥꯡꯒꯦ ꯃꯥꯏ ꯑꯦꯀꯥꯎꯟ ꯑꯇꯣꯞꯄꯁꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯅ ꯑꯌꯥꯝꯕ ꯑꯣꯏꯗꯣꯏꯅꯤ ꯐꯣꯂꯣꯋꯔꯗꯤ ꯀꯌꯥ ꯂꯩ 20K ꯍꯦꯜꯂꯦ 20K ꯀꯩꯁꯨ ꯂꯩꯕꯖꯥꯠ ꯅꯠꯇꯦꯗ 200K ꯍꯥꯏꯕ 200 200K 200K ꯐꯤꯂꯝ ꯁ꯭ꯇꯥꯔꯒꯨꯝꯕꯗꯤ ꯅꯠꯇꯦꯕ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯗꯣꯏꯔ ꯁꯦ ꯃꯅꯤꯄꯨꯔꯒꯤ ꯕꯠ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯦꯚ꯭ꯔꯤ ꯐꯣꯔꯃꯨꯂꯥ ꯄꯨꯝꯅꯃꯛ ꯋꯔꯛ ꯇꯧꯅꯤ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯉꯁꯤ ꯋꯔꯛ ꯇꯧꯕ ꯌꯥꯏ ꯕꯠ ꯑꯒꯦꯟ ꯀꯅꯥꯒꯨꯝꯕ ꯑꯗꯨ ꯐꯣꯔꯃꯨꯂꯥꯗꯨ ꯋꯔꯛ ꯇꯧꯗꯕ ꯌꯥꯏ ꯀꯟꯗꯤꯁꯟꯒꯤꯁꯨ ꯃꯇꯨꯡ ꯏꯜꯂꯦ ꯀꯩꯅꯣꯝꯗ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯑꯩꯈꯣꯏꯗꯁꯨ ꯑꯩꯈꯣꯏ ꯄꯤꯛꯈ꯭ꯔꯕ ꯐꯣꯂꯣꯋꯔ ꯄꯤꯛꯈ꯭ꯔꯕ ꯂꯩꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯗ ꯃꯦꯁꯦꯖꯁꯦ ꯄꯩꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨꯛꯇ ꯀꯅꯥꯏ ꯃꯦꯁꯦꯖ ꯄꯥꯗꯣꯏꯅꯣ ꯀꯅꯥꯏꯅ ꯀꯩ ꯄꯥꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯕꯨ ꯈꯪꯗꯦꯕꯀꯣ ꯍꯥꯏꯕꯗꯤ ꯊ꯭ꯔꯦꯁ ꯑꯗꯨꯝ ꯌꯥꯎꯔ ꯂꯩꯕꯅꯦ ꯃꯦꯁꯦꯖꯁꯦ ꯔꯤꯀ꯭ꯋꯦꯁꯇ ꯂꯣꯏ ꯂꯩꯕꯅꯦꯕ ꯁꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁ꯭ꯄꯦꯝꯒꯤ ꯇꯥꯏꯞꯇ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯁ꯭ꯄꯦꯝꯒꯤ ꯇꯥꯏꯞꯇ ꯇꯧꯕꯗꯤ ꯌꯥꯔꯣꯏꯀꯣ ꯍꯥꯏꯕꯗꯤ ꯑꯦꯚ꯭ꯔꯤ ꯇꯥꯏꯝ ꯍꯟꯖꯟ ꯊꯥꯖꯟꯕꯗꯤ ꯇꯧꯔꯨꯔꯅꯨ ꯍꯥꯏꯗꯤ ꯅꯪꯅ ꯃꯦꯁꯦꯖꯁꯦ ꯁꯤ ꯅꯪ ꯄ꯭ꯔꯦꯛꯇꯤꯀꯦꯜꯅꯤ ꯅꯪ ꯇꯧꯔꯤꯁꯦꯀꯣ ꯁꯤꯗꯩꯁꯤꯗ ꯅꯪꯅ ꯃꯦꯁꯦꯖꯁꯦ ꯏꯕꯗ ꯁꯤ ꯃꯦꯁꯦꯖꯁꯦ ꯍꯜꯂꯛꯇꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯦ ꯕꯤ ꯑꯐꯇꯔ 1 ꯋꯤꯛ ꯑꯃꯨꯛꯀ ꯇ꯭ꯔꯥꯏ ꯇꯧꯔꯣ ꯃꯦ ꯕꯤ ꯑꯐꯇꯔ 1 ꯋꯤꯛꯇ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯇꯥꯔꯗꯤ ꯀꯔꯤꯗꯣ ꯍꯜꯂꯛꯀꯅꯤ ꯑꯃꯨꯛꯇꯪ ꯈꯔ ꯚꯦꯂꯨꯁꯦ ꯈꯔ ꯍꯦꯟꯒꯠꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯒꯗꯕ ꯄꯣꯠ ꯑꯃ ꯀꯩꯅꯣ ꯇꯧ ꯇꯥꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯧꯕꯒꯤ ꯆꯥꯟꯁꯦꯁꯁꯨ ꯋꯥꯡꯉꯤ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯈꯪꯅ ꯑꯦꯟ ꯆꯥꯟꯅꯕ ꯁꯥꯔ ꯔꯤꯐꯔ ꯑꯩꯅ ꯑꯦꯄꯣꯏꯟꯃꯦꯟ ꯁꯦꯠꯇꯤꯡ ꯇꯧꯕ ꯀꯥꯟꯗ ꯁꯤꯖꯤꯟꯅꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯃꯁꯨ ꯂꯩ ꯍꯥꯏꯌꯣ ꯂꯥꯏꯛ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯃꯌꯥꯝ ꯐꯪꯉꯛꯄꯗꯣ ꯑꯩꯈꯣꯏ ꯍꯥꯏꯒꯦꯅ ꯍꯥꯏꯗꯅ ꯁꯥꯔ ꯑꯗꯨꯗ ꯁꯤꯖꯤꯟꯅꯁꯦ ꯑꯩꯅ ꯑꯣꯛꯇꯣꯄꯁꯇ ꯀꯩꯅꯣꯅ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯤꯅ 200K ꯐꯣꯂꯣꯋꯔ ꯂꯩꯕꯁꯦ ꯃꯥꯁꯦ ꯂꯤꯡꯇꯤꯟ ꯅꯠꯇ꯭ꯔꯒ ꯑꯦꯛꯁ ꯅꯠꯇ꯭ꯔꯒ ꯐꯦꯁꯕꯨꯛ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ 4-5ꯁꯤꯗ ꯃꯥ ꯀꯩꯁꯨ ꯌꯥꯝꯅ ꯑꯦꯛꯇꯤꯚ ꯑꯣꯏꯗꯕ ꯑꯃ ꯌꯥꯎꯔꯝꯅꯤꯕ ꯃꯥꯒꯤ ꯍꯥꯏꯗꯤ ꯄ꯭ꯔꯣꯐꯥꯏꯜ ꯈꯔ ꯂꯣ ꯑꯣꯏꯅ ꯃꯥ ꯏꯟꯁꯇꯥꯗ 200 ꯑꯣꯏ ꯍꯥꯏꯗꯣ ꯐꯦꯁꯕꯨꯛꯇꯗꯤ ꯌꯥꯝ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯒ ꯇ꯭ꯋꯤꯇꯔꯗ ꯑꯍꯨꯝꯁꯤꯗ ꯑꯃ ꯌꯥꯝ ꯌꯥꯎꯗꯕ ꯑꯃ ꯂꯩꯔꯝꯅꯤꯕꯀꯣ ꯃꯥꯒꯤ ꯌꯥꯝ ꯑꯦꯛꯇꯤꯚ ꯑꯣꯏꯗꯕ ꯖꯒꯥ ꯑꯗꯨꯗ ꯃꯦꯁꯦꯖ ꯊꯥꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ ꯌꯥꯝ ꯀꯩꯅꯣ ꯇꯧꯅ ꯏꯐꯦꯛꯇꯤꯚ ꯑꯣꯏ ꯑꯗꯨꯝ ꯑꯗꯨꯁꯨ ꯑꯗꯨ ꯇꯧꯔꯣ ꯑꯗꯨ ꯃꯐꯝꯗꯣ ꯊꯤꯒꯠꯂꯣ ꯑꯗꯨꯃꯥꯏꯅ ꯊꯤꯒꯠꯂꯒ ꯑꯗꯨꯅꯦ ꯉꯁꯥꯏ ꯍꯥꯏꯗꯨꯁꯨ ꯑꯃ ꯊꯤꯌꯨ ꯍꯥꯏꯗꯣ ꯑꯩꯅ ꯃꯥꯒꯤ ꯑꯇꯣꯞꯄ ꯀꯩꯀꯩ ꯑꯦꯀꯥꯎꯟ ꯂꯩ ꯍꯥꯏꯗꯨꯗ ꯌꯦꯡꯉꯒ ꯆꯪꯉꯒ ꯃꯦꯁꯦꯖ ꯊꯥꯕ ꯌꯦꯡꯉꯣ ꯑꯗꯣ ꯌꯥꯅꯤ ꯀꯅꯦꯛꯁꯟ ꯕꯤꯜ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯗꯨꯝ ꯕꯤꯜ ꯇꯧ ꯇꯥꯕꯅꯤ ꯍꯥꯏꯗꯤ ꯃꯦꯕꯤ ꯉꯁꯤ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏ ꯇꯥꯔꯁꯨ ꯍꯜꯂꯛꯅꯕ ꯄꯣꯠꯇꯨ ꯅꯪꯅ ꯁꯦꯟ ꯇꯥꯟ ꯑꯃ ꯅꯣꯡꯃꯗ ꯅꯪꯅ ꯚꯦꯂꯨ ꯄꯤ ꯇꯥꯔꯗꯤ ꯁꯄꯣꯁ ꯑꯩꯉꯣꯟꯗꯁꯨ ꯉꯥꯏꯔꯦ ꯑꯩꯅ ꯃꯦꯁꯦꯖ ꯂꯥꯛꯄ ꯃꯇꯝꯗ ꯀꯥꯟꯗꯕ ꯃꯦꯁꯦꯖ ꯂꯥꯛꯑꯗꯤ ꯑꯩꯁꯨ ꯍꯟꯗꯦꯕ ꯇꯁꯦꯡꯅ ꯀꯥꯟꯗꯕ ꯃꯦꯁꯦꯖ ꯂꯥꯛꯑꯗꯤ ꯍꯟꯗꯦ ꯄꯥꯕ ꯄꯥꯅꯤꯡꯗꯦ ꯑꯗꯣ ꯀꯥꯟꯅꯕ ꯃꯦꯁꯦꯖ ꯂꯥꯛꯇꯥꯔꯗꯤ ꯁꯤꯗꯤ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯕ ꯄꯣꯠꯅꯤꯀꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦꯕ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯀꯥꯟꯅꯕ ꯂꯥꯛꯇꯥꯔꯗꯤ ꯅꯪꯁꯨ ꯑꯗꯨꯝ ꯍꯟꯅꯤꯡꯕ ꯄꯣꯛꯀꯅꯤ ꯅꯪꯉꯣꯟꯗ ꯀꯥꯟꯅꯕ ꯑꯃ ꯂꯥꯛꯇꯥꯔꯗꯤ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯉꯣꯟꯗ ꯀꯥꯟꯅꯕ ꯑꯃ ꯂꯥꯛꯄ ꯄꯣꯠ ꯍꯥꯏꯕꯁꯦ ꯃꯥꯁꯨ ꯁꯤꯁꯨ ꯈꯟꯒꯅꯨ ꯃꯥ ꯃꯦꯁꯦꯖ ꯄꯥꯗꯦ ꯍꯥꯏꯕꯗꯤ ꯁꯤꯁꯨ ꯈꯟꯒꯅꯨ 200K ꯐꯣꯂꯣꯋꯔꯁ ꯑꯣꯏꯁꯅꯨ 300K ꯐꯣꯂꯣꯋꯔꯁ ꯑꯣꯏꯁꯅꯨ ꯑꯩꯅ ꯃꯥꯏꯟ ꯍꯣꯠꯄ ꯃꯇꯝꯗ ꯃꯥ ꯃꯦꯁꯦꯖ ꯄꯥꯗꯦ ꯍꯥꯏꯒꯅꯨ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯃꯥꯁꯨ ꯄꯩꯁꯥ ꯇꯥꯟꯕ ꯄꯥꯝꯃꯤꯅꯦ ꯄꯩꯁꯥ ꯇꯥꯟꯕ ꯄꯥꯝꯃꯤꯅꯦ ꯃꯉꯣꯟꯗ ꯃꯄꯥꯟꯒꯤ ꯃꯦꯁꯦꯖ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯑꯝꯒꯅꯤꯕ ꯃꯄꯥꯟꯒꯤ ꯁ꯭ꯄꯣꯟꯁꯔꯗꯣ ꯃꯉꯣꯟꯗ ꯄꯨꯝꯅꯃꯛꯇ ꯐꯣꯟ ꯇꯧꯔ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯂꯩꯕ ꯅꯠꯇꯦꯕ ꯐꯣꯟ ꯀꯣꯜꯒꯤ ꯊ꯭ꯔꯨꯗ ꯂꯥꯛꯀꯅꯤ ꯃꯥ ꯃꯦꯁꯦꯖ ꯈꯔꯗꯤ ꯑꯗꯨꯝ ꯄꯥꯔꯝꯒꯅꯤꯕ ꯄꯥꯔꯝꯒꯅꯤꯕꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯁꯤꯒꯤ ꯃꯥ ꯑꯈꯟꯅꯕ ꯃꯦꯁꯦꯖ ꯈꯔ ꯄꯥꯔꯝꯕ ꯌꯥꯏ ꯀꯝꯄꯅꯤ ꯃꯃꯤꯡ ꯌꯦꯡꯉꯒ ꯃꯦꯁꯦꯖ ꯄꯥꯔꯝꯕ ꯌꯥꯏ ꯑꯗꯩ ꯀꯅꯥꯅꯣ ꯈꯜꯂꯒ ꯄꯥꯔꯝꯕ ꯌꯥꯏ ꯅꯪꯒꯤ ꯃꯦꯁꯦꯖꯁꯦ ꯄꯥꯗꯦ ꯍꯥꯏꯗꯤ ꯅꯪꯒꯤ ꯃꯦꯁꯦꯖꯁꯦ ꯑꯣꯜꯔꯦꯗꯤ ꯃꯥꯅ ꯄꯥꯔꯝꯕꯁꯨ ꯌꯥꯏꯕ ꯔꯤꯀ꯭ꯋꯦꯁꯇ ꯂꯩꯇꯥꯔꯗꯤ ꯅꯪꯒꯤ ꯃꯦꯁꯦꯖꯁꯦ ꯄꯥꯗꯦ ꯍꯥꯏꯗꯤ ꯅꯪ ꯀꯩꯝ ꯈꯪꯉꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯣ ꯅꯪꯒꯤ ꯚꯦꯂꯨꯗꯣ ꯃꯦꯕꯤ ꯅꯪꯒꯤ ꯚꯦꯂꯨꯗꯣ ꯈꯤꯇꯪ ꯂꯣ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯕ ꯑꯗꯨꯅ ꯚꯦꯂꯨꯗꯣ ꯈꯤꯇꯪ ꯍꯦꯟꯒꯠꯂꯒ ꯍꯥꯏꯗꯤ ꯃꯦꯁꯦꯖꯇꯤ ꯄꯥꯔꯝꯗꯣꯏꯅꯦꯕ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯃꯉꯣꯟꯗ ꯑꯣꯐꯔ ꯑꯃ ꯄꯤꯕꯗꯨꯗ ꯃꯥ ꯃꯦꯁꯦꯖꯁꯦ ꯑꯩꯁꯨ ꯄꯥꯏꯌꯦꯕ ꯇꯥꯔꯁꯨ ꯔꯤꯀ꯭ꯋꯦꯁꯇ ꯊꯝꯃꯤꯉꯩꯗꯤ ꯅꯪꯒꯤ ꯃꯦꯁꯦꯖꯁꯦ ꯁꯤꯟ ꯑꯣꯏꯗꯦ ꯍꯥꯏꯕꯁꯦ ꯁꯨꯡꯈꯪ ꯈꯪꯕ ꯉꯝꯃꯣꯏꯕ ꯑꯗꯨꯅ ꯃꯦꯕꯤ ꯅꯦꯛꯁ ꯇꯥꯏꯝ ꯚꯦꯂꯨ ꯈꯔ ꯍꯦꯟꯅ ꯑꯃꯨꯛ ꯄꯤꯁꯜꯂ ꯑꯃꯨꯛ ꯌꯦꯡꯉꯨ
ꯑꯗꯨ ꯃꯇꯝꯗ ꯚꯦꯂꯨꯁꯦ ꯈꯔ ꯄꯤꯁꯟꯕꯗ ꯃꯥꯏ ꯀꯥꯟꯅꯕ ꯐꯪꯉꯦ ꯍꯥꯏꯇꯥꯔꯗꯤ ꯃꯥꯁꯨ ꯃꯦꯕꯤ ꯅꯣꯡꯃꯗꯤ ꯍꯜꯂꯛꯀꯅꯤꯗꯅ ꯁꯤꯅꯦꯕ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯅꯠꯇ꯭ꯔꯤꯈꯩꯗꯤ ꯃꯥꯁꯨ ꯄꯥꯊꯣꯛꯑꯒ ꯑꯗꯨꯝ ꯊꯝꯃꯝꯕꯁꯨ ꯄꯥꯊꯣꯛꯑ ꯊꯝꯃꯒ ꯄꯥꯗꯕ ꯁꯥꯔ ꯂꯩꯕꯁꯨ ꯀꯌꯥꯝ ꯌꯥꯎꯗꯣꯏꯅꯤ ꯁꯤꯗꯤ ꯐꯦꯛꯅꯦ ꯁꯤꯗꯤ everyone is doing the same thing ꯁꯤꯗꯤ ꯐꯦꯛꯅꯦꯕꯀꯣ ꯑꯗꯨꯅ खर खंग तब अगर नोम पॉडकास्ट मेसेज था इंडियन पॉडकास्ट ने इंडियन पॉडकास्ट से मासे यूट्यूब तदी फावरे वही सनई हजूदी वही सनरे मासे कहोने को आशीष नामदेव से मासे पॉडकास्टर ने सो मागे पॉडकास्ट अफाव फाव याम लौरे अंकुर वारी को दगी कनो मीसिंग अफाव फाव खरा अदुम लौरे मासे सो मासे सीने पोचे सीने को अइना मा मेसेज थाइजे कनो मा कनेक्शन सेमबैने कनेक्शन सेम मा मेसेज था कांदा मासे नोंनिनी को मेसेज हलक्ते नोंनि मेसेज सो हलक्ते but then some days later मागी प्रोफाइल चेक तोरम कनी प्रोफाइल चेक तोरका माई गोना मेसेज हलक glad that you like Daniel ने आइगी मिंग भाव को माई गोना मेसेज थारे सो अजुदगी बानी कनेक्शन बिल्ड होय दगी बानी ने पॉडकास्ट के मरम वाई साब हजु वाई साइ बेगा मा वाई सारी पॉडकास्ट के मरम सो सी पोट से कई ना मेसेज से हान ऑलरेडी पाब मियो क्या यावदुने अदु अखन्नब मेसेज पर मा मेसेज मी मेसेज पादे हादि सुंया यादे मेसेज पादे हादि सुंया यादे मेसेज पाएबा but interesting over my kind of mana engone message hala ise kaigino hadanda aina kaigumba zero follower leiba mi kem to do mi na thabo enta ma engone message suwa halo 100% guarantee bi message suwa halo ma but I give follower u matamda mangondagi Instagram da mangondagi follower hele adu matamda magi su magi kari gumba benefit ama lawbi yai khallaga ma engone message hala ine sidi exchange ne benefit exchange to ne social media game de sine ko adu tardi nang message pa de ha sidi khallurunu adu nilakanda na haiba poto du su apply to adu message pa de haiba sidi sukan khal message ti paramgani nu compulsory paramgani pa pota mai kana ba uraga ha mi je sine nature je sine mi yobi ko kene na monda thousands of messages la ko matamda kanada message puna ma handuinu like bullshit question hang mi kya am lai so adu tardi nang na khandu je next time da upgrade to du se kamai upgrade to du no kamai ke to du no ha du matung ina tricks ina tam message pa de ha di sunga haibe message ti pa ina du thank you sir थाजन तामने थाजल तो तामने अदु पोतो अदु ने गेम से गेम नि कनु सि पोसे ज्ञान तारबा हाई पोसे गेम नोइ ज्ञान तारबा अरे अरुणाचल की पॉडकास्ट में पाव फोने जिक्सु मागै का पॉडकास्ट तो बगी इन फ्यूचर द मागै का पॉडकास्ट तो बगी जि प्लान जो लेरी पॉडकास्ट से कमाई तो गेम तंदा मा से हाम बदे मोने मेसेज संदे मा जि YouTube दि माई पॉडकास्ट से चावरे मा चो चो पॉडकास्ट लौरे